ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯉꯟꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯃꯕꯨꯡꯒꯤ ꯃꯃꯤꯡꯅ ꯄꯤꯕꯥ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯅ ꯊꯔꯥꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯅꯣꯡꯃꯇ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯅ ꯄꯤꯕꯥ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝ ꯃꯆꯥꯅꯨꯄꯤ ꯊꯔꯥꯏꯅꯨꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯔꯥꯏꯅꯨ ꯊꯔꯥꯏꯅꯨ ꯏꯕꯨꯡꯒꯤ ꯊꯔꯥꯏꯅꯨ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯇꯥꯆꯧ ꯊꯕꯛ ꯆꯠꯇꯧꯔꯦꯅꯦꯍꯦ ꯊꯣꯛꯂꯣ ꯂꯥꯛꯑꯣ ꯇꯥꯆꯧ ꯑꯩ ꯂꯥꯛꯑꯦ ꯇꯥꯆꯧ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯊꯕꯛ ꯆꯠꯄꯗꯣ ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯊꯕꯛꯁꯦ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯆꯧ ꯉꯁꯤ ꯇꯥꯆꯧꯅ ꯉꯟꯅ ꯊꯕꯛ ꯆꯠꯇꯣꯏꯗꯨꯕꯣ ꯍꯣꯔꯦꯟꯗꯣ ꯊꯕꯛ ꯍꯜꯂꯛꯂꯒ ꯈꯨꯜꯒꯤ ꯏꯇꯥꯎ ꯈꯔꯅ ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯔꯒ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ ꯇꯥꯆꯧꯒꯤ ꯈꯨꯜꯒꯤ ꯅꯇꯥꯎ ꯃꯤꯔꯦꯝ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯁꯤꯡꯗꯨꯔꯣ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯤꯔꯦꯝ ꯑꯣꯏꯕ ꯊꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯔꯨꯞ ꯇꯤꯟꯅꯕꯗ ꯊꯔꯥꯏꯅꯨ ꯅꯪꯕꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯇꯥꯆꯧ ꯑꯗꯨꯗ ꯅꯨꯡꯁꯤꯗꯕ ꯃꯈꯣꯏꯗꯣ ꯏꯕꯨꯡꯁꯨ ꯈꯪꯉꯤꯗ ꯏꯆꯟꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯒ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯤꯟꯅꯗꯕ ꯌꯥꯗꯕꯒꯤꯅꯤꯅꯦ ꯃꯔꯨꯞ ꯍꯥꯏꯕꯁꯤꯁꯨ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯇꯥꯆꯧ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯉꯥꯡꯗ ꯂꯩꯔꯅꯨ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯆꯔꯣ ꯊꯕꯛꯇꯣ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯖꯅ ꯏꯔꯦꯟꯖ ꯂꯩꯔꯝꯃꯨ ꯍꯣꯏ ꯇꯥꯆꯧ ꯊꯔꯥꯏꯅꯨ ꯃꯕꯨꯡꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯝꯗꯨ ꯊꯣꯡꯁꯦꯟꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯈꯨꯜꯒꯤ ꯐꯤ ꯁꯥꯐꯝꯗ ꯐꯤ ꯁꯥꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯕꯨꯡꯒ ꯇꯤꯟꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯅ ꯂꯝꯕꯤꯗ ꯂꯛꯅꯔꯛꯂꯝꯃꯤ ꯏꯆꯟ ꯊꯔꯥꯏꯅꯨꯕꯨ ꯐꯤ ꯁꯥꯐꯝꯗ ꯆꯠꯂꯕ꯭ꯔꯣ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯂꯥꯏꯕ ꯍꯥꯏꯕ ꯃꯤꯔꯦꯝ ꯀꯥꯡꯕꯨꯁꯦ ꯃꯣꯏꯁꯦ ꯊꯦꯡꯅꯕꯁꯦ ꯑꯩꯗꯤ ꯑꯗꯨꯕꯨ ꯑꯩ ꯊꯟꯅ ꯂꯥꯛꯄꯅꯤꯅ ꯐꯖꯅ ꯑꯗꯨꯝ ꯈꯨꯝꯂꯝꯃꯒꯦ ꯍꯣꯏ ꯆꯠꯂꯦ ꯇꯥ ꯂꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯊꯟꯗ ꯂꯝꯕꯤꯁꯤ ꯆꯠꯄꯁꯤꯕꯨ ꯀꯤꯗ꯭ꯔꯣ ꯊꯔꯥꯏꯅꯨ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯊꯤꯟꯕꯤꯌꯨꯔꯣ ꯈꯨꯜꯒꯤ ꯐꯤ ꯁꯥꯐꯝ ꯐꯥꯎꯕ ꯂꯝꯕꯤꯁꯤꯗ ꯆꯠꯄꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯀꯤꯁꯨ ꯀꯤꯗꯦ ꯅꯈꯣꯏꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯁꯤꯅ ꯑꯩꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯔꯦ ꯇꯥꯗ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯌꯧꯁꯨ ꯌꯧꯗꯧꯔꯦ ꯑꯗꯨꯗꯤ ꯅꯕꯨꯡ ꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯍꯣꯏ ꯇꯥꯗꯁꯤꯡ ꯃꯁꯤ ꯊꯣꯛꯇꯅꯕ ꯑꯩꯁꯦ ꯈꯔ ꯉꯟꯅ ꯂꯥꯛꯆꯕꯅꯦꯕ ꯉꯟꯅ ꯂꯥꯛꯂꯁꯨ ꯃꯗꯨꯒꯤ ꯄꯤꯅꯨ ꯍꯥꯏꯕꯗꯨꯅ ꯉꯟꯅ ꯍꯦꯛꯇ ꯆꯠꯂꯝꯃꯦꯕ ꯏꯇꯥꯎ ꯀꯤꯔꯕ ꯀꯩꯅꯣ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯊꯔꯥꯏꯅꯨꯁꯦ ꯀꯤꯔꯝꯃꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯗꯨꯗꯃꯛ ꯀꯥꯟꯅꯗꯦ ꯏꯇꯥꯎꯁꯤꯡ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯣꯏ ꯂꯥꯛꯑꯣ ꯏꯇꯥꯎꯁꯤꯡ ꯈꯨꯜꯒꯤ ꯐꯤ ꯁꯥꯐꯝ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯤ ꯁꯥꯔꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯊꯔꯥꯏꯅꯨꯅ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯂꯥꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯅꯔꯒ ꯍꯥꯏꯅꯔꯝꯃꯤ ꯃꯈꯣꯏ ꯃꯁꯦꯟ ꯏꯇꯥ ꯊꯔꯥꯏꯅꯨꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯁꯨꯛ ꯄꯤꯡꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯈꯪꯗꯦꯅꯤ ꯏꯇꯥ ꯉꯁꯤꯗꯤ ꯃꯁꯥꯁꯦ ꯏꯄꯥꯏ ꯍꯧꯔꯒ ꯂꯥꯛꯄ ꯃꯥꯜꯂꯤ ꯄꯦꯅꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯊꯔꯥꯏꯅꯨꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯃꯥꯁꯨ ꯏꯇꯥ ꯊꯔꯥꯏꯅꯨ ꯀꯩꯗꯧꯔꯕꯒꯦ ꯉꯁꯤꯗꯤ ꯑꯗꯨꯛ ꯄꯤꯡꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥ ꯂꯝꯕꯤꯗ ꯑꯩꯅ ꯍꯩꯅꯗꯕ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅ ꯀꯟꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯇꯥ ꯐꯤ ꯁꯥꯔꯔꯣ ꯁꯥꯅꯤ ꯐꯤ ꯌꯥꯝꯅ ꯑꯩꯅ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯉꯥꯏꯔꯝꯗꯦ ꯏꯇꯥ ꯄꯦꯅꯨ ꯅꯪ ꯏꯇꯥ ꯁꯥꯎꯔꯅꯨ ꯉꯁꯤꯒꯤꯗꯤ ꯁꯥꯎꯔꯅꯨꯕ ꯍꯌꯦꯡꯗꯒꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯇꯥꯕꯨ ꯉꯥꯏꯔꯝꯂꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯂꯥꯛꯃꯤꯟꯅꯕꯒꯤ ꯑꯩ ꯉꯥꯏꯔꯝꯗ꯭ꯔꯤ ꯏꯇꯥ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ ꯏꯇꯥ ꯅꯪ ꯏꯇꯥ ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ ꯍꯌꯦꯡꯗꯤ ꯊꯔꯥꯏꯅꯨ ꯍꯧꯖꯤꯛꯇꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯌꯣꯡꯈꯝ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯕ ꯍꯧꯈꯤꯔꯝꯃꯤ ꯊꯔꯥꯏꯅꯨꯒꯤ ꯈꯨꯜꯗꯨꯃꯛꯇꯗꯒꯤ ꯇꯣꯝꯆꯥ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯊꯔꯥꯏꯅꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯊꯔꯥꯏꯅꯨꯅꯗꯤ ꯃꯗꯨ ꯄꯨꯝꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯇꯣꯝꯆꯥꯅ ꯊꯔꯥꯏꯅꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯄꯦꯅꯨꯅꯗꯤ ꯈꯔ ꯈꯪꯂꯝꯃꯤ ꯏꯇꯥꯎ ꯇꯣꯝꯆꯥ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯝꯕꯤꯁꯤꯗ ꯉꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅꯣ ꯅꯇꯥꯎ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯃꯤꯒ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯇꯥꯛꯂꯧꯗꯅ ꯏꯇꯥꯎ ꯀꯅꯥꯁꯨ ꯉꯥꯏꯗꯦꯗ ꯏꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯍꯥꯏꯕꯒꯤ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ ꯁꯦꯡꯂꯕ꯭ꯔꯅꯤ ꯏꯇꯥꯎ ꯅꯪ ꯅꯥꯔꯤ ꯋꯥꯗꯨꯕꯣ ꯁꯩꯇ ꯏꯇꯥꯎꯗ ꯂꯩꯕ ꯐꯪꯖꯕ ꯅꯨꯄꯤꯗꯨꯗꯤꯕ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯆꯕꯅꯤꯍꯦ ꯏꯇꯥꯎ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯀꯗꯕ ꯅꯨꯄꯤꯗꯨꯅꯤꯅꯦ
ꯈ꯭ꯋꯥꯏ ꯃꯔꯨ ꯑꯩꯒꯤ ꯂꯩꯇ꯭ꯔꯤꯁꯤ ꯍꯦꯔꯥ ꯏꯇꯥꯎꯒꯤꯕꯨ ꯂꯩꯇꯕ ꯌꯥꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯐꯪꯅꯕ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯂꯥꯎ ꯏꯇꯥꯎ ꯍꯜꯂꯁꯤ ꯉꯁꯤꯒꯤꯗꯤ ꯏꯇꯥꯎꯅ ꯉꯥꯏꯖꯔꯤ ꯃꯤꯁꯛꯇꯣ ꯍꯟꯈꯤꯕ ꯀꯨꯏꯔꯦ ꯑꯁ ꯏꯇꯥꯎ ꯅꯪ ꯁꯤꯗꯤꯕ ꯄꯤꯕ ꯃꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯗꯨꯅ ꯃꯆꯟꯅꯨꯄꯤ ꯊꯔꯥꯏꯅꯨꯈꯤꯅꯤ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯔꯛꯂꯝꯃꯤ ꯊꯔꯥꯏꯅꯣ 이bun기 타라이 놓아 다써 ꯑꯩ 이mun다 타박 khara loisiliye hey nangi tabak kalari mapa nakta thulo prap hoi taso kay haige taso gi tungna lolise kahino khangjabro nangbo khangdi taso na hana haiso haidana aina kamaina khangdoino ado phari khangdosi yari ado nangna taso na tabak subugi sel phanglaklaga kari lebiu haikige khalu ꯋꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯨ ꯑꯩꯕꯨ ꯇꯥꯆꯧꯗ ꯀꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤꯒꯦꯅꯦ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦꯗ ꯑꯩꯗꯤ ꯑꯣ ꯑꯃꯗꯤ ꯅꯤꯡꯁꯤꯡꯉꯦ ꯇꯥꯆꯧ ꯑꯩꯅ ꯇꯥꯆꯧꯗ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯛꯄ ꯈꯨꯗꯤꯡ ꯁꯦꯜ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯌꯨꯝ ꯃꯆꯥ ꯐꯖꯕ ꯑꯃ ꯁꯥꯁꯦ ꯍꯥꯏꯕꯅꯤ ꯃꯗꯨ ꯅꯠꯇꯕ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯅꯪꯕꯨ ꯊꯔꯥꯏꯅꯣ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯇꯥꯆꯧ ꯍꯥꯏꯔꯛꯂꯒ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯣ ꯇꯥꯆꯧ ꯁꯨꯝ ꯀꯣꯏꯊꯣꯛꯂꯒ ꯂꯩꯌꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ ꯄꯤꯕ ꯃꯥꯒꯤ ꯇꯨꯡꯗ ꯂꯣꯠꯂꯤꯕ ꯃꯁꯜꯒꯤ ꯃꯥꯅ ꯂꯩꯔꯛꯄ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯨ ꯃꯥꯡꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯒ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤꯗꯕ꯭ꯔꯅꯤ ꯅꯪꯕꯨ ꯇꯥꯆꯧꯗ ꯑꯌꯥ ꯇꯥꯆꯧ ꯍꯥꯏꯈꯤꯌꯦ ꯀꯨꯏꯃꯟꯗꯅ ꯑꯩꯗꯤ ꯀꯥꯎꯔꯕꯅꯤ ꯌꯥꯝ ꯐꯖꯩ ꯇꯥꯆꯧꯁꯤꯗꯤ ꯐꯖꯕꯅꯤ ꯇꯥꯆꯧꯅꯅꯦ ꯏꯆꯟꯗ ꯄꯛꯆꯔꯅꯤ ꯈꯟꯗꯅ ꯂꯩꯔꯛꯂꯕꯅꯤ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩ ꯁꯤꯁꯦ ꯍꯌꯦꯡ ꯐꯤ ꯁꯥꯕ ꯆꯠꯄꯗ ꯂꯤꯠꯀꯦꯀꯣ ꯂꯤꯠꯂꯨꯅꯤ ꯏꯆꯟꯒꯤꯅꯦ ꯍꯥꯏꯗꯅ ꯇꯥꯆꯧꯅ ꯂꯩꯔꯛꯂꯕꯅꯤ ꯊꯔꯥꯏꯅꯨ ꯍꯔꯥꯎꯅ ꯃꯕꯨꯡꯅ ꯂꯩꯕꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯨ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯄꯤꯕꯥꯁꯨ ꯃꯆꯟꯅꯨꯄꯤꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯍꯧꯔꯝꯃꯤ ꯂꯥꯏꯕ ꯃꯥꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯈꯔꯒ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ ꯏꯇꯥꯎ ꯂꯥꯏꯕ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯐꯪꯕꯨ ꯐꯪꯗꯣꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯅꯤ ꯑꯩꯅꯁꯨ ꯏꯇꯥꯎ ꯂꯥꯏꯕꯗ ꯍꯪꯅꯤꯡꯉꯤꯁꯦ ꯏꯇꯥꯎ ꯃꯨꯊꯤꯒꯤ ꯋꯥꯍꯪꯁꯦ ꯂꯥꯏꯔꯨ ꯍꯥꯏꯗꯨꯅꯤ ꯂꯥꯏꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯨꯡꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯕ ꯏꯇꯥꯎ ꯂꯥꯏꯕ ꯍꯥꯏꯌꯨ ꯏꯇꯥꯎꯅ ꯈꯜꯂꯤꯕꯗꯣ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯈꯜꯂꯤꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯇꯥꯎ ꯂꯥꯏꯕ ꯉꯁꯤꯗꯤꯅꯦ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯑꯁ ꯏꯇꯥꯎ ꯅꯈꯣꯏꯁꯤꯗꯤ ꯅꯤꯁꯥ ꯀꯟꯅ ꯄꯥꯜꯂꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯉꯝ ꯌꯥꯝ ꯇꯥꯜꯂꯛꯏꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯤꯒ ꯏꯇꯥꯎ ꯍꯣꯏꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯒ ꯑꯩꯗꯤ ꯍꯥꯏꯐꯝ ꯑꯃ ꯈꯪꯂꯣꯏꯗꯧꯔꯤꯕꯣ ꯏꯇꯥꯎ ꯂꯥꯏꯕ ꯑꯗꯨꯝꯅ ꯋꯥ ꯀꯣꯏꯊꯣꯛꯂꯒ ꯊꯝꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯕꯣ ꯏꯇꯥꯎꯅ ꯈꯟꯕꯗꯣ ꯇꯣꯡ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯅꯇꯥꯎ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯅꯤꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗ ꯂꯥꯏꯕ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯝꯕꯤꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯋꯥꯁꯦ ꯂꯝꯕꯤꯗ ꯍꯥꯏꯕ ꯐꯖꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯦꯅ ꯈꯜꯂꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯤꯅ ꯇꯥꯈ꯭ꯔꯗꯤ ꯑꯩ ꯌꯨꯝꯗ ꯆꯪꯍꯜꯂꯔꯣꯏ ꯏꯇꯥꯎ ꯂꯥꯏꯕꯁꯦ ꯊꯛꯆꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯐꯖꯅ ꯀꯤꯕꯖꯥꯠꯅꯤꯀꯣ ꯀꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥꯎ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗꯅꯤ ꯑꯗꯨꯅ ꯀꯤꯗ꯭ꯔꯁꯨ ꯀꯤꯕ ꯈꯔ ꯁꯥꯁꯤꯟꯅꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎꯁꯦ ꯃꯥꯅꯤ ꯏꯇꯥꯎ ꯂꯥꯏꯕꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯗꯣ ꯏꯇꯥꯎꯅ ꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯇꯥꯏ ꯍꯦꯔꯦ ꯏꯇꯥꯎ ꯃꯗꯨꯒꯤ ꯋꯥꯗꯣ ꯋꯥꯊꯤꯅꯤ ꯍꯧꯈ꯭ꯔ ꯋꯥꯔꯤꯗ ꯃꯣꯏꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯁꯦꯝꯗꯣꯛꯂꯒ ꯍꯧꯖꯤꯛꯇ ꯉꯥꯡꯉꯛꯏꯅꯤ ꯍꯣꯏ ꯁꯤ ꯏꯇꯥꯎ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯏꯇꯥꯎꯅ ꯃꯇꯧ ꯀꯔꯝꯅ ꯏꯇꯥꯎ ꯄꯤꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯊꯔꯥꯏꯅꯕꯨ ꯂꯧꯒꯅꯤ ꯃꯗꯨꯒꯤ ꯋꯥꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯤꯁꯦ ꯏꯇꯥꯎꯒꯤ ꯆꯤꯟꯗꯒꯤ ꯏꯇꯥꯎꯁꯤꯡ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯒ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯑꯩ ꯏꯇꯥꯎꯁꯤꯡꯗ ꯏꯇꯥꯎ ꯂꯥꯏꯕ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯉꯥꯡꯕꯤ ꯅꯠꯇ꯭ꯔꯅꯦ ꯀꯗꯥꯏꯅꯣ ꯏꯇꯥꯎ ꯑꯁ ꯃꯥꯅꯤꯅꯦ ꯀꯌꯥꯛꯇ ꯋꯥꯈꯜ ꯇꯥꯅ ꯍꯤꯗꯥꯛ ꯉꯥꯎꯒꯦꯁꯦ ꯐꯪꯂꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯅ ꯌꯨꯝꯗꯒꯤꯕꯨ ꯊꯣꯛꯈ꯭ꯔꯕ ꯍꯨꯏꯅ ꯑꯃꯥꯡꯕ ꯊꯤꯕꯒꯨꯝ ꯑꯩꯅ ꯆꯠꯈꯤ ꯃꯥꯏꯀꯩꯗꯅꯦ ꯃꯅꯝ ꯆꯨꯠ ꯅꯝꯃꯒ ꯊꯤꯔꯗꯧꯅꯤ ꯍꯦꯛꯇ ꯏꯇꯥꯎꯒꯤ ꯅꯨꯄꯤꯁꯦ ꯁꯨꯝꯅ ꯁꯥꯎꯅ ꯂꯥꯛꯏ ꯏꯇꯥꯎ ꯍꯧꯒꯠꯂꯣ ꯍꯤꯗꯥꯛ ꯉꯥꯎꯗꯕ ꯁꯥꯁꯦ ꯑꯩꯈꯣꯏ ꯍꯣꯏ ꯁꯥꯁꯤ ꯏꯇꯥꯎ ꯃꯨꯊꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯤꯗꯥꯛ ꯉꯥꯎꯕꯗꯒꯤ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗꯗꯨꯅ ꯇꯨꯝꯕ ꯌꯥꯎ ꯐꯝꯕ ꯌꯥꯎ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯍꯥꯏꯔꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯤꯗꯥꯛ ꯉꯥꯎꯗꯕ ꯁꯥꯗꯨꯅ ꯇꯞꯅ ꯆꯠꯄ ꯍꯧꯏ ꯉꯥꯡꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ
Ho kadomdano amuk sattoigi mamai leiribadubo yumda satpagi lambido somdane mi nupa nangbo ihe lambi onara male ne itausing adudi ai asomda sakragi itausing di somdagi ni na lambi sida sum chapi khrone hoi itaw su wakhal ta na chatpiro ko yumda itaw gi na pina phubi da bi haidana mapu su khurambi sale itaw masigi muthi haiba thamoi phamu basina aise karim laragada ngangni ngangbi gam laklaga magi nupagi khudang do ta pairaga sora hekte singi lambi duda kulgi khunja pumbasu ngangbi na dumna magi nupabu makhut pairaga singbaduda yumgi thongnau dagi hangdokna duna yengnaraklambi nupi nangbu agi khudangsi thaduni kulgi miyamna yengnari si ikaidro nangbo ikaide ai ikaide ba hidak thakpa nangni kaidraga thaktabaina karigi kaidoino ha nangona layudana ise ikai piru khumlaba nangi khundasu hidak thaksilaga nupi angangna karan tarubagi natro tanthoraktana ipamda layibasiso hai madugi wadu tapna nganguni nangbo mina taraga ise yam phattaba mi malani haibani ina somda haijil mayamsiga ontopani nupi nangsidi kari phattaba nangnasu afaba mi musaningiro ha law yumda yongna masasi law nakhongdo lawna thango lawna matam kharagi matung laibo hoina yadabadagi nongma numidang ama bibagi yumda bibagi marup kharaga sak sanambaduda bibadi hidak thaktabanina thakloi hairami adubu laibana thaknaba kan hairami reito lupa mandabu tawnuda ngasi khak hidak singtang thakpada itaw nang sidawdi natedana madubudi sumito aduda ina hidak thakbase akhoi tharainu su pamde aina su thakningda tawbani saroni tawsi itaw muthi hidak to amatang phajana pik thanai jat aduga itaw pibada pi itaw laiba yare ai thaklaroige itaw ngasi khak nataw akhoi mayamgi mayenglaga masa simtang si khak thaksiloba matung amuk anane akhoi itaw da hidak thau hairoiba piba magi mataw sing haimanbadagi thakningda muthina pirakpa hidak yawba patradu lauraduna thaksili pibadi ahanba thakpa oibana madu makhak thaklabasu phajana ngaurammi madugi tanja lauraduna laiban hidak tu haiduna pisilami pibasu laibana pirakliba singdu thakpa yaba thaksilaga masadu puba ngamdaduna longnadum haithakhirammi tharainudi imungda magi kada thonglon silaga leibani phana thenglaba phawba mabungna sangoida saksanaribani haiduna tawribadu sangmalaktrabaduda sauningba phawraklami tanjaduda magi kagi thongdu kokok thillaga laiban hairei tharaino nuita songna ising kita kalo hai amta kalaga pirosi nabungda tharaino swai lawe masadu laibana magi ka masa khanglaga thongthillaga hairakliba waduda amuksu khali nongmata makhogi yumda sangaktaba mana karamna magi ka khangliba aduga karigi mabung na mitop asibu makhogi imungdi sanghalakliba ising lawru haidana laiba mana haribadu tharaino na khumlaktabaduda amuka sairaklammi tharaino nangbu tabro tardi ising thangnam kita piro noita songna nangonda hayu hai adum pirakanina asigi miyeng na yeng sumdaba laiba haisina masida wishibu kai aidi khoida usam skhoningida akhoi ta sawse khalu raga ta laiba akhoi ta saw kaido hoge akhoi ta saw ina kalo haibiyo isingdo hey noita sawdi insang kana thongori ne aduna khuta tokpa yawjri aduna bu aigona pakhon siraklibani nangba nangna kan matalaga na aidum kan khroro ta laiba aidum kan laga puthorage thokbikro sayen charaga saksangna sangba yaroi hoi adudi nabung thoyeko nangni singdo kalaga puthoro hoi tharaino phamungdagi kumtharaklaga magi kagi thongdo hanglaga chakhum tamna lakpa hobada laibana magi masindu tunglomdagi mensilaklami aduga chakhumlomda srosro singsilaklami laiba muthi hoida hana sinadu lekhibana muthisu mirak narak yenglaga sanglaklami nupa ani amadi pibabu senadu lehorami tharaino na kapladuna ta laiba ta muthi karidana koyadina kasi guna tawribase ha doina guna kasi tawisi po kaino nakoy mo na sanatsi napiyaga mata laitabro asuk minung silay taba sasan sibo nakoy nga nunat tinaba
ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯟꯅꯨꯄꯤ ꯅꯈꯣꯏꯒꯤ ꯅꯆꯟꯒꯨꯝꯂꯕ ꯑꯩꯒꯤ ꯏꯐꯝꯗ ꯅꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯕ ꯁꯗꯟ ꯑꯁꯤꯕꯨ ꯀꯩꯅꯣ? ꯂꯥꯏꯕ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯜꯂꯒ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯏ꯫ ꯊꯔꯥꯏꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯒ ꯂꯩꯖꯗꯦꯗ꯫ ꯅꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯊꯔꯥꯏꯗꯣ, ꯑꯩꯅ ꯅꯪꯁꯤ ꯑꯩꯒꯤ ꯑꯣꯏꯅꯤꯡꯃꯟꯗꯅ ꯉꯁꯤꯗꯤ ꯏꯇꯥꯎ ꯃꯨꯊꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎ ꯃꯨꯊꯤ? ꯃꯥꯅꯤ ꯏꯇꯥꯎ ꯂꯥꯏꯕ, ꯃꯕꯨꯡꯅ ꯁꯪꯒꯣꯏꯗ ꯍꯤꯗꯥꯛ ꯉꯥꯎꯗꯅ ꯇꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯃꯆꯟꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯒꯤ ꯉꯥꯃꯧ ꯑꯣꯏꯗ ꯂꯩꯔꯦ꯫ ꯇꯥꯆꯧ, ꯅꯪꯅ ꯅꯕꯨꯛ ꯁꯝꯅ ꯂꯣꯏꯅꯖꯔꯤꯕ ꯇꯤꯟꯅꯖꯔꯤꯕ ꯃꯈꯣꯏꯅ ꯇꯥꯆꯧ ꯅꯪꯕꯨ ꯃꯤꯅꯝꯗꯨꯅ ꯅꯆꯟꯕꯨ ꯁꯔꯥꯛ ꯇꯝꯕꯤꯔꯤ꯫ ꯅꯆꯟꯅꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯇꯥꯆꯧ꯫ ꯃꯨꯊꯤ ꯆꯪꯁꯤꯜꯂꯛꯂꯒ ꯊꯔꯥꯏꯅꯨꯒꯤ ꯃꯈꯧꯔꯤꯗꯨ ꯃꯦꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯃꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯍꯤꯡꯅ ꯐꯨꯝꯈꯤꯅꯤꯀꯣ ꯉꯁꯤ꯫ ꯁꯥ, ꯑꯩꯕꯨ ꯍꯥꯠꯂꯣ, ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯕꯨꯡꯅ ꯃꯆꯟꯅꯩꯕꯨ ꯁꯔꯥꯛ ꯇꯝꯂꯤꯕ ꯅꯈꯣꯏꯕꯨ ꯃꯁꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯂꯦꯞꯅꯕꯗ ꯊꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯈꯣꯏ? ꯅꯈꯣꯏꯅ ꯉꯁꯤ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯄꯦꯟꯅ ꯅꯣꯛꯂꯕꯁꯨ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯁꯨ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯀꯪꯗꯅ ꯀꯞꯂꯛꯄ ꯃꯤꯀꯨꯞ ꯇꯥꯈꯤꯅꯤ꯫ ꯅꯈꯣꯏꯁꯨ ꯀꯞꯂꯛꯈꯤꯅꯤ ꯈꯪꯂꯕ꯭ꯔꯥ? ꯏꯇꯥꯎ ꯂꯥꯏꯕ, ꯑꯩꯈꯣꯏꯕꯨ ꯀꯧꯈꯤꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯩꯈꯣꯏꯕꯨ ꯀꯧꯈꯤꯗ꯭ꯔꯣ? ꯊꯔꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯀꯞꯄ ꯇꯥꯔꯗꯅ ꯏꯇꯥꯎ꯫ ꯀꯞꯅꯤꯡꯗ ꯁꯨꯃꯥꯏꯅ ꯍꯥ? ꯑꯣ ꯏꯆꯟ ꯊꯔꯥꯏꯗꯣ, ꯅꯪꯗꯤ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯂꯩꯔꯝꯂꯦꯅ ꯊꯥꯕꯤꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯅ ꯊꯔꯥꯏꯅꯨꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯐꯛꯂꯥꯡꯗ ꯀꯟꯅ ꯀꯟꯅ ꯁꯨꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯊꯔꯥꯏꯅꯨꯗꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯁꯤꯔ ꯃꯥꯜꯂꯦꯅꯦ ꯂꯦꯡꯈꯤꯗ꯭ꯔꯤ ꯃꯁꯥꯁꯦ꯫ ꯏꯇꯥꯎ ꯃꯤꯍꯨꯜ ꯌꯦꯡꯉꯣ꯫ ꯏꯇꯥꯎ ꯃꯤꯍꯨꯜ ꯌꯥꯎꯗ꯭ꯔꯦ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯁꯤꯒꯦ ꯍꯧꯖꯤꯛ? ꯏꯇꯥꯎ ꯁꯨꯝꯗꯧꯔꯁꯦ, ꯊꯔꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯎꯃꯪ ꯇꯝꯅ ꯄꯨꯔꯒ ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯕꯗꯨꯗ ꯂꯪꯁꯤꯟꯈ꯭ꯔꯒ ꯂꯥꯡꯃꯩ ꯊꯥꯒꯠꯈ꯭ꯔꯁꯦ꯫ ꯎꯃꯪ ꯅꯥꯀꯟ ꯑꯃ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥ ꯎꯆꯥꯟ ꯃꯅꯥꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯆꯥꯛꯂꯒ ꯂꯥꯡꯃꯩ ꯃꯔꯛꯇ ꯆꯥꯛꯇꯨꯅ ꯑꯗꯨꯝ ꯁꯤꯖꯈ꯭ꯔꯅꯤ ꯃꯁꯥꯁꯦ꯫ ꯑꯗꯨꯒꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯅꯤꯁꯨ ꯍꯜꯂꯛꯂꯒ ꯏꯇꯥꯎ ꯄꯤꯕꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯉꯥꯎꯕ ꯁꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯁꯤꯟꯅꯔꯁꯤ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯃꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅꯤ ꯊꯔꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯄꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯔꯛꯎꯀꯣ, ꯍꯣꯔꯦꯟ ꯂꯥꯡꯃꯩ ꯊꯥꯅꯕ꯫ ꯍꯣꯏ ꯏꯇꯥꯎ, ꯄꯥꯏꯔꯛꯀꯦ꯫ ꯃꯨꯊꯤ ꯑꯃꯗꯤ ꯂꯥꯏꯕꯅ ꯊꯔꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯆꯥꯟ ꯄꯥꯝꯕꯤ ꯌꯥꯝꯅ ꯍꯧꯕ ꯃꯔꯛ ꯑꯗꯨ ꯂꯪꯁꯤꯟꯈ꯭ꯔꯒ ꯂꯥꯡꯃꯩ ꯊꯥꯈꯤꯔꯝꯃꯤ꯫ ꯎꯆꯥꯟ ꯃꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯡꯃꯩ ꯑꯗꯨ ꯃꯩꯔꯤꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯅ ꯆꯥꯛꯂꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯎꯃꯪ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯛꯂꯝꯃꯤ꯫ ꯊꯔꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯂꯥꯡꯃꯩꯅ ꯆꯥꯛꯊꯦꯛꯂꯝꯃꯤ ꯇꯥꯡꯒꯣꯏ ꯇꯥꯅ꯫ ꯃꯨꯊꯤꯒ ꯂꯥꯏꯕꯒ ꯍꯜꯂꯛꯂꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯁꯪꯒꯣꯏꯗ ꯍꯤꯗꯥꯛ ꯉꯧꯕ ꯁꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅꯤꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯄꯤꯕꯥ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯥꯎꯁꯤꯡꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯥꯏꯕ ꯍꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯕꯥ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯁꯥꯗꯨ ꯍꯤꯗꯥꯛ ꯊꯛꯆꯤꯟꯈꯤꯕꯗꯨꯅ ꯃꯆꯟꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯃꯥꯡꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯦꯅꯨ, ꯊꯔꯥꯏꯅꯨꯅ ꯆꯠꯃꯤꯟꯅꯁꯤ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯔꯥꯏꯅꯨꯅ ꯂꯥꯛꯃꯟꯗꯕꯗꯨꯗ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯂꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ! ꯍꯣꯏ ꯏꯇꯥ ꯊꯔꯥꯏꯅꯨ! ꯀꯅꯥꯝ ꯂꯩꯇꯕ ꯖꯥꯠꯂꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯣ? ꯃꯃꯥꯡꯊꯣꯡꯁꯤꯁꯨ ꯂꯣꯜꯂꯤꯅꯦ ꯉꯁꯤꯗꯤ꯫ ꯃꯤꯀꯞꯀ ꯑꯝꯇ ꯊꯣꯛꯇ꯭ꯔꯕ ꯖꯥꯠꯂꯣ ꯏꯇꯥꯗꯨꯕꯣ? ꯏꯇꯥ! ꯍꯣꯏ ꯏꯇꯥ ꯊꯔꯥꯏꯅꯨ! ꯇꯥꯆꯧ! ꯍꯣ ꯇꯥꯆꯧ ꯄꯤꯕꯥ! ꯄꯦꯅꯨꯅ ꯁꯨꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯄꯤꯕꯥꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯏꯆꯥꯁꯤꯗꯤ ꯀꯔꯤꯅꯣ ꯏꯅꯝ ꯅꯝꯁꯤꯜꯂꯤꯕꯁꯤꯕꯣ? ꯅꯝꯁꯤꯟꯕꯗ ꯅꯠꯇ꯭ꯔꯦꯅꯦ ꯁꯤꯗꯤ, ꯄꯨꯡꯇꯦꯛ ꯇꯦꯛꯑꯦꯅꯦ꯫ ꯑꯗꯨꯒꯤ ꯏꯇꯥꯎ ꯂꯥꯏꯕ ꯍꯥꯏꯗꯨꯅ ꯉꯁꯤꯈꯛ ꯍꯥꯏꯔꯒ ꯐꯅꯌꯥꯝ ꯂꯥꯟꯁꯤꯜꯂꯛꯇꯅ ꯏꯆꯥꯁꯦ ꯑꯅꯝ ꯃꯍꯥꯁꯨꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯒ ꯊꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯍꯤꯗꯥꯛ ꯀꯥꯏꯗꯣ꯫ ꯊꯔꯥꯏꯅꯨꯅꯒ ꯈꯪꯂꯕꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯕꯨꯡꯒꯤ ꯊꯔꯥꯏꯅꯨ, ꯉꯔꯥꯡꯒꯤꯁꯤꯗꯪꯗꯤ ꯅꯪ ꯅꯕꯨꯡꯕꯨ ꯉꯥꯎꯀꯣ꯫ ꯇꯥꯆꯧ! ꯍꯣ ꯇꯥꯆꯧ ꯄꯤꯕꯥ! ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ?
Pinu natrane, hui sumang da kaurisibo. Pinu, nangdi sumang da lepta lady kedore. Laune, kakalo, pamune mogol sida. Pam dressy hide taso. Ado taso, ita tarai nudo, ngasi pisa basaloy da bazalo, suktok tolakti. Kainu ni harisibo, mabu, hogot jibazalane. Imagi kada, ang ti yenguye ko, nang lere mo pinu. Hoy taso. Tarai no, ibungi tarai no. Nang bunga si, pisa basalaroy dro. Nang inata pinu di, nang wabulay, hagolo na tege. Kangkando haidoktu ni yenglubada tarai no layram dabaduda biba pakat na mastan bukoi kau tu na tiba horaklami. Ngarang tamagi kada tumdo laikraga ngasino ngalakpada layram dabasida masado pakat pa na thalami. Tarai no, ibungi bema, nang mo kaday laybagi. Tasaw no kaurib si tarabadi, nang mo takublo. Ibungi tarai no, ibung wakalse, potabang kangtre, isal bu udabada. Penu masu, magi mata tarai no bu tiba yaurami. Ita tarai no, nang mukaday dalay bagi ita. Penuga pibaga na tarai no bu kau duna tiba duda kunza singsu kang narak duna. Kunza miyam hup duna tirami, adubu tarai no di pangba kau badi layramdi. Pibadi, masalgi wakalda layman oy duna jagani thakani kang dana angaw bagum, masan bu kau duna ta layrami. Layba muti hoisu apaba sa duna tarai no bu tiba yauksin narami. Numit nini sukna thirabasu tarai nubu phangjabada laitina selamba yai khanduna khulgi halsingna amaiba tawduna thirabasu phangba kaubudi leiramde asumna sum hokibana chayol ani hausin khirami piba masanupi leitaba numittagi makoigi sakhumda nongmuta sangjibani ngasidi ising thakningba phaurakladuna ising thake khana sakhumda makoigi sakhumgi sumje thamnaba kasin aduda khudai matek amata du leibadu man hek changlakpada urami Asidi itaw live na hehe ngaksam da yan kuday matek to na trane manita masi itaw live na ngaksam da hehe yan ba duni paklang na tayo na karino sidi iya kang manini karino ngasi ay mo sida thokli ba siba tasa da batang ngakta adudi mihan ba si kanana oigadori ba no itaw live na oigadori bra adudi ay salba halim isagase kangdok na biyate Karigumba, aiga loinariba marupsing asina, aigi selba hat oiramnaba, ainasu, aigi isan tarai nuga chapchaba, isangi chapchaba laman, makoigi matakta khungani. Muthi laiba amadi atopa mataw aniga loinana makoi mari, hidak thakphamdagi thakluraga hai dun thoglaklami, laiba matha san hairaklami. Itaw, numit aduda aina hehe, aigi ngaksamda yanba khudai matekdo, nahangi maphamduda tahawraba mali. Mutina, daw, sisu wakal yawmandi. Atuk lukraba thapang pangtoksinay naraga ngaksam da kuday matekto. Yanda yadabagum yalaga laibi tawgi koksisu santi yalabra kaino. Ito, aysu ngayak tuda wakal uyhawjani. Aygi apama panglabanina aygi isadagi kari tawri khotliga amtag yenghawjay. Adubudi hainaba layta ipa ibusingna. Huranbagi tarani mapugi nongma haidana. Mapugi nongma tuda hatpa yauzadaba isu chairak pangdoni niko itaw muti itaw laiba laiba pakatna hey itaw noi wado jin kangnarakanu ko mado mi siba yawani itaw bibani kangkibada aikoise kani oini khangba natre itaw khungi mina hainariba itaw bibado angaw badongna koichat chalaga leire haine mangaktasu khudai matek ama yale haine khudai matek tuda Makutnaga nalaga murum sonana yam chatli hai suijadna ide muthisu pakat haire ito adudi ekoi mari ngasidagi hidak thakbuga salarisi yumda lengda lerisi ko matam khradi hojik thaklubuga se nisa loi dalai torisi natrabudi ekoi sojena awafamda taga do mali hoi itaw muthina harisina khwaidigi farani ekoi mari yoinadi biba Nupa mari duna sanaraga sakri waridu manasu loina taurami. Haujikti mapum namak aseng bakangli aduna ngasi ahing asida masangi laman khumlage haina wakalda jap yungna lepkre. Numidangi matamni thoiba konthong lonsilamlaga mamai leithurakpada bibana magi mangda thangama pairaga lepdun leirambadu kin hairaklammi. Itaw biba aidi yaudaba sengmani
ꯑꯩꯅ ꯋꯥ ꯑꯝꯇ ꯍꯪꯗꯅ ꯏꯇꯥꯎ ꯅꯍꯥꯛꯅ ꯑꯩꯗꯤ ꯌꯥꯎꯗꯕ ꯑꯁꯦꯡꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ? ꯍꯥ ꯀꯥꯎꯏꯅꯦ, ꯍꯣꯏꯅꯦ, ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯪꯉꯛꯇꯦꯀꯣ? ꯏꯇꯥꯎ ꯄꯤꯕ, ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯤ, ꯁꯥꯎꯕ ꯌꯥꯗꯦꯀꯣ? ꯍꯣꯏꯗꯤ ꯏꯇꯥꯎ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯦ ꯏꯇꯥꯎ ꯅꯉꯣꯟꯗ. ꯍꯥ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ? ꯏꯇꯥꯎ ꯄꯤꯕ ꯍꯪꯗꯣꯏꯁꯤꯕꯣ? ꯑꯔꯨꯕ ꯋꯥ ꯅꯠꯇꯦꯗ ꯏꯇꯥꯎ ꯊꯣꯏꯕ, ꯏꯆꯝ ꯆꯝꯕ ꯋꯥꯍꯪꯅꯤ, ꯍꯥꯏꯌꯨ. ꯑꯩꯒꯤ ꯏꯆꯜ ꯊꯔꯥꯏꯗꯣ ꯀꯅꯥꯅ ꯍꯥꯠꯂꯤ? ꯀꯅꯥꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯍꯥꯠꯁꯤ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤ? ꯀꯅꯥꯒ ꯑꯩꯒꯤ ꯏꯆꯜꯒ ꯃꯔꯤ ꯂꯩꯅꯩ? ꯏꯇꯥꯎ ꯄꯤꯕ ꯑꯩ ꯈꯪꯗꯦ. ꯑꯩꯗꯤ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗ. ꯏꯇꯥꯎ, ꯋꯥ ꯂꯣꯜꯂꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯜꯂꯛꯀꯅꯨ. ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ ꯉꯁꯥꯏ ꯅꯈꯣꯏ ꯃꯔꯤꯅ ꯁꯥꯟꯅꯔꯒ ꯆꯠꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ. ꯏꯇꯥꯎ, ꯑꯩ ꯍꯥꯏꯖꯒꯦ ꯏꯇꯥꯎ. ꯍꯥꯠꯄꯗꯤ ꯏꯇꯥꯎ ꯂꯥꯏꯕꯒ ꯏꯇꯥꯎ ꯃꯨꯊꯤꯒꯅ ꯏꯆꯟ ꯊꯔꯥꯏꯅꯨꯕꯨ ꯏꯇꯥꯎꯅ ꯍꯤꯗꯥꯛ ꯉꯥꯎꯔꯤꯉꯩꯗ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯆꯟ ꯊꯔꯥꯏꯅꯨꯕꯨ ꯁꯔꯥꯛ ꯇꯝꯂꯕ ꯃꯇꯨꯡ ꯍꯥꯠꯄꯅꯤ. ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯊꯤꯕ ꯐꯪꯗꯅꯕ ꯎꯆꯥꯟ ꯍꯧꯕ ꯎꯃꯪꯗ ꯏꯆꯟꯕꯨ ꯂꯪꯊꯣꯛꯂꯒ ꯂꯥꯃꯩ ꯊꯥꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯃꯥꯡꯍꯟꯈꯤꯕꯅꯤ. ꯊꯣꯏꯕꯅ ꯋꯥꯗꯣ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯤꯕ ꯃꯃꯤꯠꯇꯨ ꯏꯃꯨ ꯉꯥꯡꯁꯤꯟ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯒ꯭ꯔꯤ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯊꯣꯏꯕꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯈꯨꯒ꯭ꯔꯤꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ. ꯊꯣꯏꯕ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ. ꯊꯣꯏꯕꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯆꯥꯎꯕꯁꯨ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡ ꯃꯨꯊꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯄꯤꯕ. ꯃꯨꯊꯤ ꯇꯨꯝꯕ ꯆꯪꯂꯝꯗꯥꯏꯒꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯄꯗ ꯄꯤꯕꯥꯅ ꯃꯀꯣꯛꯇ ꯈꯨꯒ꯭ꯔꯤꯅ ꯌꯥꯜꯂꯛꯂꯝꯃꯤ. ꯃꯨꯊꯤ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ. ꯂꯥꯏꯕ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯄꯤ, ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯃꯤꯠꯁꯤ ꯌꯥꯝ ꯆꯣꯡꯉꯤꯅꯦ. ꯍꯣꯏ, ꯍꯤꯗꯥꯛ ꯌꯥꯝꯅ ꯊꯛꯂꯛꯇꯕꯒꯤ ꯑꯣꯏꯔꯤꯅꯤꯌꯦ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯅꯪꯒꯨꯝꯕ ꯃꯤꯁꯤꯗꯤꯅꯦ ꯃꯥꯂꯦꯝ ꯂꯨꯝꯅꯕ ꯄꯣꯛꯂꯛꯄꯅꯦ ꯍꯥꯏꯗꯅ ꯑꯩꯅꯅꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯂꯧꯁꯤꯟꯕꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯈꯨꯔꯨꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯐꯠꯇꯕ ꯃꯤꯗꯤ ꯄꯥꯝꯗꯕ ꯃꯥꯜꯂꯤ. ꯂꯧꯁꯤꯟꯗꯦ. ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯅꯪꯗꯤꯅꯦ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤꯀꯣ. ꯀꯔꯤꯅꯣ ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯨꯕꯣ? ꯍꯥ, ꯑꯩꯅ ꯍꯥꯏꯁꯤꯒ ꯅꯪꯅ ꯉꯥꯡꯉꯩꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦꯀꯣ. ꯆꯥꯟꯅꯗ꯭ꯔꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯣ ꯅꯪ. ꯑꯩꯅꯦ ꯏꯆꯥꯁꯤꯡꯁꯤꯒ ꯃꯩ ꯇꯤꯛꯍꯧꯈꯤꯒꯦ ꯉꯥꯏꯍꯥꯛꯇ, ꯎꯏꯗꯅ ꯅꯨꯡꯉꯥꯏꯅ. ꯇꯤꯛꯍꯧꯔꯣ, ꯅꯨꯡꯉꯥꯏꯅ ꯎꯏꯗꯅ ꯅꯃꯥꯅ ꯆꯟꯅ ꯑꯩꯈꯣꯏ ꯍꯨꯝ. ꯆꯪꯉꯤ ꯇꯨꯝꯕ. ꯂꯥꯏꯕ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯏ. ꯀꯥꯡꯈꯟ ꯀꯥꯗꯨ ꯀꯥꯡ ꯆꯤꯛꯀꯅꯤ ꯍꯥꯏꯗꯅ ꯐꯖꯅꯒ ꯌꯦꯞꯁꯤꯜꯂꯒ ꯂꯣꯡꯅ ꯍꯤꯞꯊꯔꯗꯨꯅ ꯇꯨꯝꯂꯤ ꯅꯨꯡꯉꯥꯏꯅ. ꯂꯥꯏꯕꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯀꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯄꯤꯕ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯈꯨꯒ꯭ꯔꯤ ꯑꯗꯨꯅ ꯀꯛ ꯊꯤꯜꯂꯝꯃꯤ. ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯥꯏꯕ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯃꯤꯠ ꯁꯤꯡꯂꯛꯂꯝꯃꯤ. ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗꯨꯗ ꯄꯤꯕꯥꯅ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯆꯦꯞꯅ ꯍꯤꯞꯂꯒ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯃꯨꯡꯗꯒꯤ ꯇꯥꯔꯛꯂꯝꯃꯤ. ꯈꯪꯕ꯭ꯔꯦ ꯏꯇꯥꯎ ꯂꯥꯏꯕ, ꯑꯩꯅ ꯅꯪꯒꯤ ꯐꯃꯨꯡꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕꯁꯦ. ꯏꯇꯥꯎ ꯄꯤꯕ, ꯅꯪꯗꯤ ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯏꯇꯥꯎ ꯂꯥꯏꯕ, ꯑꯩꯒꯤ ꯏꯆꯟ ꯊꯔꯥꯏꯅꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯏꯇꯥꯎꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ. ꯌꯦꯡꯉꯨꯅꯤ ꯏꯇꯥꯎ, ꯑꯩꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯁꯤꯕꯨ ꯏꯇꯥꯎꯅ ꯍꯦꯛ ꯌꯥꯟꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯏꯇꯥꯎ ꯄꯤꯕ, ꯃꯆꯨꯗꯤ ꯃꯥꯟꯅꯩ ꯍꯥꯏꯕꯕꯨ ꯃꯁꯛꯇꯤ ꯃꯥꯟꯅꯗꯦ. ꯑꯩꯒꯤꯗꯤ ꯌꯨꯝꯗ ꯂꯩ. ꯏꯇꯥꯎ, ꯃꯁꯤꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯁꯦ ꯏꯇꯥꯎꯒꯤꯗꯨꯒ ꯃꯆꯨ ꯃꯥꯟꯅꯕ ꯈꯛ ꯅꯠꯇꯦ, ꯃꯁꯛꯁꯨ ꯃꯥꯟꯅꯩ ꯏꯇꯥꯎꯒꯤꯗꯨꯅꯤ. ꯏꯇꯥꯎꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯏꯆꯟ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯏꯆꯟꯕꯨ ꯍꯥꯠꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯏꯇꯥꯎꯗꯒꯤ ꯇꯥꯍꯧꯕꯅꯤ. ꯏꯇꯥꯎ, ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯏꯆꯟ ꯊꯔꯥꯏꯅꯨꯗꯣ. ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯏꯆꯟ ꯊꯔꯥꯏꯅꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯣ ꯏꯇꯥꯎ ꯅꯪꯒꯤ ꯅꯆꯟꯅꯤ, ꯑꯩꯒꯤꯁꯨ ꯏꯆꯟꯒꯨꯝꯕꯅꯤ ꯏꯇꯥꯎ. ꯆꯤꯟꯕꯥꯜꯗꯅ ꯏꯆꯟ, ꯊꯃꯣꯏꯗꯅ ꯁꯥꯒꯤ ꯋꯥꯈꯜ. ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯏꯇꯥꯎ. ꯏꯇꯥꯎ ꯂꯥꯏꯕ, ꯑꯩꯁꯤ ꯌꯥꯝꯅ ꯐꯕꯅꯤꯅꯦ. ꯑꯩꯅ ꯐꯃꯟꯕꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕꯅ ꯈꯣꯏꯒ ꯇꯤꯟꯅꯔꯨꯕꯅ ꯉꯁꯤꯗꯤ ꯃꯕꯨꯡꯉꯩꯒꯤ ꯏꯅꯥꯛꯇꯒꯤ ꯑꯩꯒꯤ ꯏꯆꯟ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯦꯠꯅꯍꯟꯈꯤꯕꯅꯦ. ꯑꯩꯒꯤ ꯏꯆꯟ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯍꯥꯏꯖꯔꯝꯕꯅꯤ, ꯅꯈꯣꯏꯒ ꯄꯨꯟꯒꯅꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ. ꯃꯇꯝꯗꯨꯗ ꯅꯈꯣꯏꯒ ꯇꯤꯟꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤꯗꯣ ꯃꯕꯨꯡꯉꯩꯒꯤ ꯃꯥꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯕꯨꯡꯉꯩꯉꯣꯟꯗ ꯅꯥꯎꯇꯤ ꯁꯥꯖꯗꯨꯅ ꯈꯦꯅ ꯍꯤꯡꯂꯝꯈꯤꯅꯤꯀꯣ. ꯂꯥꯏꯕ ꯄꯤꯕꯥꯅ ꯅꯨꯡꯉꯥꯏꯗ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯉꯛ ꯃꯦꯠꯀꯦ ꯇꯧꯔꯛꯏ. ꯃꯇꯧꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯕ ꯄꯤꯕ ꯂꯥꯏꯕꯒꯤ ꯃꯉꯛꯇꯨ ꯃꯈꯨꯠ ꯑꯣꯏꯅ ꯆꯞꯂꯒ
ꯈꯨꯒ꯭ꯔꯤꯒꯤ ꯊꯥꯡꯀꯣꯛ ꯑꯗꯨꯅ ꯂꯥꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯁꯤꯡ ꯈꯪꯗꯅ ꯁꯨꯔꯝꯃꯤ ꯂꯥꯏꯕ ꯃꯀꯣꯛꯇꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ ꯃꯀꯣꯛꯁꯨ ꯀꯥꯏꯔꯝꯃꯤ ꯄꯤꯕꯥꯗꯤ ꯂꯥꯏꯕꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯗꯨ ꯎꯕꯗ ꯃꯁꯟꯒꯤ ꯂꯃꯟ ꯈꯨꯝꯂꯦ ꯈꯟꯅ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ ꯍꯥꯠꯀꯅꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯑꯩꯒꯤ ꯊꯧꯔꯕ ꯈꯨꯒ꯭ꯔꯤ ꯑꯁꯤꯅ ꯃꯀꯛ ꯃꯀꯛ ꯃꯇꯨꯞ ꯃꯇꯨꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯍꯟꯒꯅꯤ ꯂꯥꯏꯕ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯎꯁꯤꯠꯇꯅ ꯄꯤꯕꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯄꯤꯕꯥ ꯅꯪꯗꯤ ꯅꯆꯟꯒꯤꯗꯃꯛ ꯀꯞꯅꯤ ꯑꯩꯅ ꯅꯆꯟꯕꯨ ꯁꯔꯥꯛ ꯇꯝꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯅꯣꯛꯈꯤ ꯍꯧꯖꯤꯛꯁꯨ ꯅꯣꯛꯂꯤ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯅꯤꯅ ꯅꯪꯅ ꯍꯥꯠꯂꯕꯁꯨ ꯂꯥꯏꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯐꯪꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯕ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯠꯂꯣ ꯍꯥꯠꯂꯣ ꯅꯪꯅ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯍꯥꯠꯂꯣ ꯑꯩꯕꯨ ꯀꯨꯏꯅ ꯑꯁꯨꯛ ꯋꯥꯅ ꯊꯝꯂꯅꯣ ꯍꯥꯠꯀꯅꯤ ꯅꯪꯕꯨ ꯑꯩꯅ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯑꯩꯒꯤ ꯏꯆꯟꯅ ꯐꯪꯈꯤꯕ ꯆꯩꯅꯥꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯍꯟꯒꯅꯤ ꯅꯪꯕꯨꯁꯨ ꯆꯩꯅꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯤꯕꯥꯅ ꯂꯥꯏꯕꯒꯤ ꯃꯆꯦꯡꯗꯨ ꯐꯤꯕꯨꯟ ꯅꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯃꯔꯤ ꯑꯗꯨꯅ ꯀꯥꯡꯊꯣꯜꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯃꯥꯅ ꯀꯛꯅꯤꯡꯕ ꯃꯑꯣꯡꯗ ꯀꯛꯂꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯂꯥꯏꯕ ꯍꯥꯠꯄꯗ ꯃꯁꯥꯗꯨ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯤ ꯄꯤꯕꯥ ꯂꯥꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯕ ꯃꯁꯥꯁꯤꯡ ꯑꯗꯨ ꯕꯣꯔꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯎꯆꯥꯟ ꯄꯥꯝꯕꯤ ꯉꯥꯛꯇ ꯍꯧꯕ ꯎꯃꯪ ꯑꯗꯨꯒꯤ ナꯀꯟ ꯑꯃꯔꯣꯝꯗ ꯄꯨꯔꯛꯂꯒ ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨꯒ ꯄꯨꯟꯅ ꯍꯛꯆꯥꯡ ꯃꯔꯤ ꯑꯗꯨ ꯎꯆꯥꯟ ꯃꯅꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯂꯪꯁꯤꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯂꯗꯨꯅ ꯎꯃꯪ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯂꯥꯃꯩ ꯊꯥꯔꯝꯃꯤ ꯇꯥꯆꯧꯒꯤ ꯊꯋꯥꯏ ꯏꯃꯥ ꯄꯥꯕꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯇꯥꯆꯧꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯆꯥꯎꯖꯔꯝꯃꯤ ꯅꯕꯨꯡꯅ ꯆꯦꯛꯁꯤꯜꯂꯨꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯏꯆꯥꯒꯤ ꯊꯋꯥꯏꯗꯤ ꯑꯔꯦꯝꯕꯗ ꯃꯥꯡꯈ꯭ꯔꯦꯗꯀꯣ ꯉꯁꯤꯗꯤ ꯅꯕꯨꯡꯉꯩꯅ ꯏꯆꯥ ꯅꯪꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯂꯦ ꯅꯪ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯨꯀꯣ ꯂꯩꯔꯩꯄꯥꯛꯇꯒꯤ ꯏꯕꯨꯡꯒꯤ ꯊꯔꯥꯏꯗꯣ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯕꯨꯁꯨ ꯅꯕꯨꯡꯅ ꯏꯆꯥꯒꯤ ꯇꯨꯡ ꯏꯜꯍꯟꯈ꯭ꯔꯕꯅꯤ ꯉꯁꯤ ꯅꯕꯨꯡꯅ ꯏꯆꯥꯒꯤꯗꯃꯛ ꯁꯤꯡꯂꯤꯕ ꯂꯃꯟꯁꯦ ꯅꯪꯅ ꯑꯄꯦꯟꯕ ꯄꯣꯛꯄ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡꯒꯤ ꯊꯔꯥꯏꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯏꯆꯟ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯕꯨꯡꯗꯤ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯒꯦꯀꯣ ꯅꯕꯨꯡꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯁꯟꯇꯤ ꯐꯪꯅꯕ ꯂꯩꯍꯧꯔꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯂꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯑꯔꯣꯏꯕ ꯌꯥꯇꯥꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯅꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯅꯥ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯂꯩꯅꯥ ꯃꯧꯄ꯭ꯋꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯕꯣꯏꯇꯣꯟ ꯀꯧꯔꯝꯃꯤ ꯕꯣꯏꯇꯣꯟꯁꯨ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯔꯛꯂꯤ ꯃꯆꯦ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥꯈꯩꯗꯒꯤ ꯕꯣꯏꯇꯣꯟꯅ ꯁꯦꯜ ꯂꯧꯗꯨꯅ ꯃꯆꯦꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯦꯡꯍꯜꯂꯝꯃꯤ ꯂꯩꯅꯥꯁꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯈꯪꯂꯤꯕꯅꯤ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯦꯁꯤꯜꯂꯒ ꯃꯌꯥꯝꯅ ꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯨꯡꯇꯤꯒꯤ ꯊꯣꯛꯏ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯕꯣꯏꯇꯣꯟ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕꯗꯒꯤ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯄ ꯎꯕꯗ ꯃꯃꯤꯠꯀ ꯂꯪꯊꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯀꯔꯤꯅꯣ ꯃꯥꯃ ꯇꯥꯗ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯇꯝꯁꯨ ꯅꯠꯇꯅ ꯅꯨꯄꯥ ꯑꯃꯅ ꯕꯣꯏꯇꯣꯟ ꯍꯧꯖꯤꯛ ꯈꯔ ꯉꯟꯅ ꯂꯥꯛꯂꯒ ꯃꯃꯥꯡꯋꯥꯏꯁꯤꯗ ꯂꯦꯞꯍꯧꯒꯦ ꯇꯧꯕꯅꯤ ꯃꯇꯝꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯅꯨꯄꯥ ꯑꯃꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯅꯥꯁꯦ ꯃꯤꯠ ꯄꯦꯠ ꯌꯦꯡꯖꯕ ꯐꯪꯒꯅꯤ ꯅꯍꯥꯟꯈꯩ ꯃꯅꯤꯡꯗ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯏꯁ ꯃꯁꯛꯁꯤꯒ ꯑꯩꯈꯣꯏ ꯂꯩꯅꯥ ꯀꯥꯏꯅ ꯅꯥꯍꯣꯡꯗꯨ ꯁꯦꯠꯆꯤꯜꯂꯛꯑꯗꯤ ꯅꯪ ꯑꯩꯈꯣꯏ ꯂꯩꯅꯥ ꯁꯥꯅꯤ ꯕꯣꯏꯇꯣꯟ ꯌꯥꯔꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯦꯞꯄꯤꯔꯣ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯁꯤ ꯅꯈꯣꯏꯅ ꯂꯥꯡꯗ ꯂꯩꯔꯗꯤ ꯏꯆꯦꯗꯣ ꯇꯨꯝꯕ ꯀꯥꯏꯔꯅꯤꯕ ꯆꯥꯛ ꯇꯣꯛꯄꯒ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯐꯖꯕꯤꯅꯤꯅ ꯇꯨꯝꯊꯈ꯭ꯔꯦ ꯍꯣꯔꯦꯟ ꯂꯩꯔꯦꯝꯕꯤ ꯃꯥꯜꯂꯒ ꯊꯣꯛꯂꯛꯅꯕ ꯑꯗꯨꯅ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯅꯁꯥꯒꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯂꯩꯔꯝꯃꯣ ꯑꯩ ꯃꯣꯔꯥ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯕꯣꯏꯇꯣꯟ ꯃꯌꯨꯝꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯩꯊꯣꯔꯛꯄꯗ ꯃꯆꯦ ꯂꯩꯅꯥꯅ ꯃꯅꯤꯡꯗ ꯆꯪꯂꯨꯕꯒꯤ ꯕꯥꯔꯇꯤꯟ ꯑꯀꯣꯞꯄ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯕꯣꯏꯇꯣꯟꯅ ꯂꯣꯛ ꯑꯗꯨ ꯍꯧꯅ ꯈꯨꯔꯛꯏ ꯂꯩꯅꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯥ ꯃꯌꯥꯝꯅ ꯃꯥꯕꯨ ꯌꯦꯡꯅꯗꯧꯒꯤ ꯉꯥꯏꯔꯒ ꯂꯩꯕꯗꯨ ꯎꯔꯤ ꯂꯩꯅꯥꯗꯨ ꯕꯥꯔꯇꯤꯟꯅꯦ ꯀꯩꯅꯦ ꯄꯨꯂꯞ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯇꯥꯁꯤꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩ ꯑꯁ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯊꯧ ꯂꯩꯇꯕ ꯅꯨꯄꯥꯈꯩꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯕꯣꯏꯇꯣꯟꯁꯤꯁꯨ ꯐꯠ
ꯆꯦꯟꯖꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯄ ꯌꯥꯕꯅꯦꯕ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯃꯁꯤꯗꯤ ꯑꯃꯥꯡ ꯆꯪꯉꯨꯕꯒꯤ ꯕꯥꯔꯇꯤꯟ ꯑꯀꯣꯞꯄꯁꯤꯅ ꯃꯥꯏꯁꯦ ꯈꯨꯝꯂꯒꯦ ꯍꯦꯛꯇ ꯆꯪꯂꯒꯦ ꯎꯕꯤꯗꯕꯤ ꯅꯨꯄꯥ ꯑꯃꯅ ꯕꯣꯏꯇꯣꯟ ꯑꯥꯗ ꯅꯈꯣꯏ ꯌꯦꯅ ꯀꯥꯔꯣꯝꯗꯒꯤ ꯕꯥꯔꯇꯤꯟꯅꯦꯅ ꯊꯤ ꯇꯩꯕ ꯃꯥꯟꯕꯅ ꯈꯨꯝꯂꯒ ꯆꯪꯈ꯭ꯔꯤꯁꯤꯕꯨ ꯂꯩꯅꯥ ꯅꯠꯇ꯭ꯔꯅꯦ ꯅꯨꯄꯥ ꯑꯃꯅ ꯍꯦꯔꯥ ꯑꯣꯏꯔꯝꯃꯣꯏꯗ ꯐꯅꯦꯛꯁꯤꯁꯨ ꯁꯦꯒꯥꯏꯕꯒꯤ ꯐꯣꯠꯂꯤꯅꯦ ꯇꯧꯔꯤꯁꯦ ꯂꯩꯅꯥꯗꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯟꯗꯦꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯣꯏꯇꯣꯟ ꯍꯣꯏ ꯏꯃꯨꯡꯗꯗꯤ ꯃꯈꯣꯏ ꯏꯃꯥꯒ ꯂꯩꯅꯥꯒ ꯃꯈꯣꯏꯅꯤ ꯈꯛ ꯅꯠꯇ꯭ꯔ ꯅꯨꯄꯤꯗꯤ ꯁꯤꯕꯨ ꯅꯈꯣꯏ ꯏꯃꯥꯔꯅꯦ ꯕꯣꯏꯇꯣꯟ ꯍꯥꯎ ꯅꯠꯇꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤꯅꯤ ꯃꯁꯛꯀ ꯊꯤꯈ꯭ꯔꯕ ꯑꯗꯨꯗ ꯏꯀꯥꯏꯔꯗꯅ ꯂꯣꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣই ꯁꯤꯗ ꯀꯦꯕ ꯇꯝꯕ ꯂꯥꯛꯏꯅꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯏꯀꯥꯏꯗꯅ ꯇꯧꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯁꯨ ꯕꯣꯏꯇꯣꯟꯅ ꯍꯥꯏꯕꯗꯨꯗ ꯑꯣ ꯀꯥꯏꯅ ꯍꯥꯏꯅꯔꯒ ꯃꯀꯣꯛꯀꯥꯗꯨ ꯂꯣꯏꯅ ꯅꯣꯝꯃꯤ ꯕꯣꯏꯇꯣꯟꯗꯨ ꯃꯥꯡꯒꯣꯜꯗꯒꯤ ꯃꯣꯔꯥ ꯑꯃ ꯂꯧꯔꯒ ꯊꯣꯡꯒꯥꯜꯗ ꯐꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯂꯒ ꯃꯔꯤ ꯆꯪꯉꯛꯇꯨꯅ ꯕꯣꯏꯇꯣꯟꯗ ꯁꯦꯟꯗꯨ ꯄꯤꯔꯤ ꯁꯣꯝꯗ ꯂꯩꯅꯥꯗꯨ ꯊꯣꯡꯅꯥꯎ ꯑꯍꯣꯕꯗꯒꯤ ꯊꯣꯡꯒꯥꯜꯗ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯑꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯤꯃꯦ ꯁꯤꯕꯣ ꯑꯩꯗꯤꯕ ꯑꯩꯈꯣꯏ ꯕꯣꯏꯇꯣꯟꯁꯤꯅ ꯀꯣꯛ ꯍꯟꯈ꯭ꯔꯣꯅ ꯍꯥꯏꯕ ꯌꯥꯕꯁꯦ ꯈꯪꯅꯤ ꯅꯪ ꯍꯣꯔꯦꯟ ꯅꯪꯒꯤ ꯁꯦꯜ ꯁꯔꯨꯛ ꯈꯥꯏꯔꯣꯏꯒꯦꯕ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦꯅ ꯈꯜꯂꯝꯕꯅꯤ ꯌꯥꯔꯣꯏ ꯐꯤꯔꯣꯜꯁꯦ ꯐꯖꯕ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯁꯝꯒꯁꯦ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯃꯥꯏ ꯃꯤꯠꯁꯦ ꯈꯔ ꯀꯦꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯗꯨ ꯐꯤꯔꯣꯜ ꯐꯖꯕ ꯍꯣꯡꯗꯣꯛꯂꯒ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯃꯁꯝ ꯁꯦꯝꯂꯒ ꯊꯣꯛꯂꯛꯏ ꯂꯩꯅꯥ ꯊꯣꯛꯂꯛꯄꯗꯨꯗ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯂꯩꯅꯥ ꯊꯣꯛꯂꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯂꯥꯎꯅꯔꯒ ꯐꯤꯡꯀꯥꯁꯨ ꯆꯣꯡꯂꯤ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯂꯩꯅꯥꯒꯤ ꯈꯨꯐꯖꯁꯦ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩꯕꯨ ꯃꯈꯣꯏ ꯌꯨꯝꯁꯤ ꯆꯪꯂꯒ ꯂꯩꯅꯥꯁꯦ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯈ꯭ꯔꯁꯤꯔꯅꯦ ꯅꯨꯄꯥ ꯑꯃꯅ ꯍꯦꯔ ꯏꯇꯥꯎ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯐꯥꯒꯤꯔꯣ ꯐꯖꯩ ꯈꯣꯠꯂꯦꯅ ꯆꯨꯝꯅ ꯍꯥꯏꯕꯅꯤ ꯐꯥꯔꯒ ꯄꯨꯕ ꯀꯥꯏꯅ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯀꯣ ꯂꯩꯅꯥꯅ ꯇꯥꯗ ꯃꯥꯃ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯤ ꯍꯟꯕꯤꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯠꯄꯤꯔꯣ ꯕꯣꯏꯇꯣꯟꯅ ꯆꯠꯄꯤꯔꯣ ꯏꯆꯦꯅ ꯍꯣꯔꯦꯟ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ ꯌꯥꯔꯦꯀꯣ ꯆꯠꯂꯣ ꯎꯁ ꯏꯆꯦ ꯃꯁꯛ ꯐꯖꯕꯤ ꯂꯩꯕꯁꯤꯗꯤ ꯊꯣꯡꯒꯥꯜꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯨꯛꯂꯒ ꯄꯨꯈꯤꯒꯗꯧꯁꯤ ꯃꯉꯥꯏ ꯏꯆꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯏꯗꯨꯕꯣ ꯍꯦꯉꯥꯡ ꯅꯪ ꯃꯇꯝꯁꯦ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯏꯃꯥ ꯄꯥꯕꯗꯣ ꯂꯧꯗ ꯆꯠꯈꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯕ ꯅꯍꯥꯟꯃꯨꯛꯁꯨ ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯇꯅ ꯅꯨꯄಾ ꯃꯌꯥꯝ ꯑꯗꯒꯤ ꯄꯨꯂꯞ ꯑꯩꯁꯨ ꯌꯥꯎꯅ ꯐꯨꯈꯤꯕꯗꯣ ꯅꯪ ꯀꯥꯎꯈ꯭ꯔꯕ ꯄꯤꯔꯣ ꯁꯦꯜꯁꯤꯡꯗꯣ ꯄꯣꯠꯂꯥꯛꯄꯤꯗꯧꯅ ꯇꯥꯞ ꯃꯨꯜꯂꯤꯅꯤ ꯏꯆꯦ ꯁꯦꯜꯗꯨ ꯈꯔ ꯄꯤꯔꯝꯃꯨ ꯇꯥꯗꯦꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯏꯆꯦ ꯈꯔ ꯄꯤꯔꯝꯃꯨ ꯍꯥꯏꯕꯅꯤ ꯑꯣ ꯐꯩ ꯅꯪꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯊꯝꯕꯥꯜꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯕꯗꯣ ꯍꯥꯏꯗꯣꯛꯀꯦꯕ ꯈꯪꯅꯤꯕ ꯅꯪ ꯍꯦ ꯑꯗꯨꯏ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯁꯦꯜ ꯈꯔ ꯄꯥꯏꯔꯣ ꯍꯟꯗꯛꯇꯒꯤꯗꯤ ꯊꯣꯡꯒꯥꯜꯗ ꯃꯤ ꯂꯥꯛꯍꯟꯒꯅꯨꯀꯣ ꯄꯥꯕꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯖꯔꯔꯣꯏ ꯍꯣꯏ ꯃꯣꯏ ꯑꯇꯩꯅ ꯂꯥꯛꯑꯁꯨ ꯏꯆꯦꯅ ꯂꯥꯛꯀꯅꯣ ꯍꯥꯏꯌꯦꯅ ꯍꯥꯏꯔꯒꯦ ꯁꯦꯜꯁꯤꯅ ꯁꯣꯅꯥꯄꯣꯠꯀ ꯃꯤꯊꯥꯏꯒ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯏꯇꯣꯟꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯧꯕꯨꯛ ꯆꯠꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯀꯥꯅꯔꯛꯂꯝꯃꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯨꯡꯌꯨꯝꯂꯝꯃꯤ ꯂꯩꯁꯥꯕꯤ ꯀꯌꯥꯁꯨ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯄꯥꯈꯪ ꯑꯣꯏꯕ ꯀꯌꯥꯁꯨ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯅꯔꯛꯏ ꯂꯩꯅꯥ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯂꯩꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯇꯥꯁꯤꯡ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯂꯩꯅꯥ ꯍꯥꯏꯕꯤ ꯂꯥꯏꯍꯧꯔꯤ ꯃꯥꯟꯕꯤꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯏ ꯃꯟꯈꯩ ꯀꯦꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯀꯦꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯔꯕ ꯃꯁꯛꯁꯤꯗ ꯃꯥꯅ ꯀꯤꯁꯤꯡꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯈꯩꯁꯨ ꯂꯩꯅꯥꯗ ꯂꯣꯏꯅ ꯉꯥꯎꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯍꯟꯗꯛꯇꯁꯨ ꯏꯇꯥ ꯊꯝꯕꯥꯜꯒꯤ ꯅꯨꯄꯥꯗꯣ ꯂꯩꯅꯥꯅ ꯃꯨꯜꯂꯒ ꯀꯣꯏꯈ꯭ꯔꯕꯅꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯛꯁꯤꯜꯂꯛꯏ ꯂꯩꯅꯥꯅ ꯏꯇꯥ ꯃꯌꯥꯝ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯥꯏꯅꯦ ꯅꯨꯄꯥ ꯃꯌꯥꯝꯅ ꯊꯣꯡꯒꯥꯜꯗ ꯄꯔꯦꯡ ꯂꯦꯡꯕꯁꯤꯗꯅꯦ ꯑꯩꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯦ ꯍꯧꯔꯥꯅꯤꯃꯨꯛ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯈꯔ ꯆꯔꯥ ꯋꯥꯟꯖꯈꯤꯕꯗꯣ ꯎꯠꯊꯣꯔꯛꯀꯦ ꯇꯧꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯇꯥ
ꯑꯣ ꯀꯔꯤꯁꯨ ꯍꯥꯏꯗꯤꯌꯦ ꯏꯇꯥꯗꯤ ꯁꯛ ꯐꯖꯕꯤꯅꯤꯅ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯑꯗꯣ ꯏꯇꯥ ꯐꯖꯕꯤꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯁꯤꯗꯣ ꯊꯦꯛ ꯊꯦꯛꯇꯅ ꯂꯥꯛꯄꯤꯔꯣ ꯎꯁꯤꯗꯕꯅ ꯃꯁꯛꯁꯤꯒ ꯆꯠꯂꯁꯤ ꯃꯝꯁꯤꯡꯈ꯭ꯔꯅꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯤ ꯏꯇꯥꯁꯤꯡ ꯂꯝꯄꯥꯛ ꯃꯁꯤꯁꯤꯗ ꯄꯔꯦꯡ ꯁꯦꯟꯗ꯭ꯔꯥꯡꯅ ꯇꯣꯡꯕꯗꯧꯅ ꯐꯝꯂꯤꯁꯤ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯩ ꯌꯦꯡꯅꯗꯧꯒꯤ ꯉꯥꯏꯅꯔꯤ ꯑꯣꯏꯔꯝꯅꯤꯕ ꯑꯁꯨꯝꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯇꯧꯍꯟꯅꯤꯡꯗꯕꯅꯤ ꯏꯇꯥ ꯅꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯅꯠꯇ꯭ꯔꯅꯦ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯣꯏ ꯏꯇꯥ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯁꯨ ꯌꯧꯔꯕꯅꯤꯅ ꯏꯁꯤꯡ ꯁꯣꯛꯂꯣ ꯁꯤ ꯑꯩꯒꯤꯁꯨ ꯈꯔ ꯁꯣꯛꯄꯤꯔꯛꯑꯣ ꯃꯈꯣꯏꯁꯤꯡꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯂꯝꯃꯤ ꯄꯥꯈꯪ ꯈꯔꯅ ꯂꯩꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯄꯥꯈꯪ ꯑꯃꯅ ꯂꯩꯅꯥ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯐꯖꯕꯁꯤ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯌꯥꯝ ꯄꯣꯡꯊꯣꯛꯏꯀꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ ꯑꯩꯅ ꯏꯇꯥꯁꯤꯡꯅ ꯆꯠꯂꯤꯉꯩꯗ ꯁꯨꯃꯥꯏꯅ ꯏꯟꯅꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯟꯅꯒꯤ ꯅꯨꯄꯥꯈꯩꯗꯤ ꯃꯥꯟꯗꯦ ꯃꯇꯨꯡꯗꯤ ꯏꯇꯥꯁꯤꯡꯒ ꯆꯠꯂꯤꯉꯩꯗ ꯏꯟꯅꯔꯛꯀꯅꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯂꯩꯅꯥꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯏꯟꯅꯔꯛꯄꯅꯤ ꯀꯩꯅꯣ ꯅꯇꯥꯁꯤꯡꯁꯨ ꯑꯗꯨꯝ ꯆꯠꯆꯁꯅꯤ ꯀꯩꯅꯣ ꯅꯈꯣꯏꯁꯤꯗꯤ ꯋꯥꯈꯜ ꯇꯥꯃꯟꯗꯦꯀꯣ ꯏꯇꯥꯁꯤꯡꯁꯤꯗ ꯅꯨꯄꯥ ꯑꯝꯇꯅ ꯋꯥꯔꯤ ꯁꯥꯕꯤꯗ꯭ꯔꯕꯗꯤ ꯃꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕ ꯅꯣꯏꯁꯤꯡꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯅꯔꯛꯑꯦꯗꯣ ꯑꯗꯨꯅ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯈꯔ ꯌꯦꯡꯕꯩ ꯋꯥꯅꯦꯃꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯇꯥ ꯂꯩꯅꯥ ꯅꯪ ꯃꯅꯤꯡꯗ ꯇꯞꯅ ꯂꯥꯛꯍꯧꯔꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯏꯇꯥꯁꯦ ꯂꯥꯛꯑꯣ ꯅꯣꯏꯅ ꯍꯥꯏꯕꯒꯤ ꯑꯩ ꯇꯨꯡꯗ ꯂꯥꯛꯍꯧꯕ ꯅꯠꯇꯦꯀꯣ ꯐꯅꯦꯛꯁꯦ ꯆꯠꯄꯗ ꯃꯇꯨꯞ ꯀꯥꯏꯈꯤꯅꯤꯅ ꯇꯞꯅ ꯆꯠꯍꯧꯕꯅꯤꯀꯣ ꯀꯔꯝꯕ ꯅꯨꯄꯥꯅꯦꯕ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯦ ꯂꯩꯅꯥꯅ ꯑꯁꯨꯝꯅꯦ ꯍꯥꯏꯔꯛꯄꯒ ꯄꯥꯈꯪꯁꯤꯡꯗꯨ ꯑꯩꯅꯦ ꯍꯥꯏꯗꯅ ꯌꯧ ꯇꯧꯔꯛꯏ ꯀꯣꯛ ꯉꯥꯎꯋꯦ ꯕꯩ ꯑꯗꯨꯃꯥꯏꯅ ꯌꯣꯡꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯀꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯣꯡꯃ ꯄꯥꯂꯤ ꯅꯥꯏꯅꯔꯒꯅꯦ ꯑꯩꯅ ꯆꯥꯅꯕ ꯏꯟꯁꯥꯡ ꯄꯨꯔꯛ ꯑꯗꯨꯁꯨ ꯉꯥ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯅ ꯌꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯎꯕ ꯄꯨꯔꯛꯄ ꯅꯨꯄꯥꯗꯣ ꯑꯩꯅ ꯀꯣꯏꯔꯦ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯁꯥꯏꯁꯤ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯃꯁꯛꯁꯤꯡꯅꯦꯅ ꯐꯖꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯈꯔ ꯆꯥꯊꯣꯛꯄ ꯇꯥꯕꯅꯤ ꯑꯊꯤꯕ ꯃꯣꯏꯗꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯌꯨꯝꯗ ꯂꯥꯛꯑꯝꯕꯅꯤ ꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯄꯥꯈꯪ ꯑꯃꯅ ꯕꯥ ꯂꯩꯅꯥꯁꯤꯗꯤ ꯇꯨꯡꯗꯒꯤ ꯌꯦꯡꯕꯁꯤꯁꯨ ꯐꯖꯩꯅꯦꯀꯣ ꯄꯥꯈꯪ ꯑꯃꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯒꯤ ꯍꯋꯥꯏꯗꯨꯕꯣ ꯅꯨꯄꯤꯗꯤ ꯌꯥꯝ ꯆꯣꯞꯄ ꯃꯥꯜꯂꯤꯀꯣ ꯆꯨꯝꯅ ꯑꯗꯨꯝ ꯐꯖꯩ ꯈꯣꯠꯂꯦꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯐꯖꯗ꯭ꯔꯁꯦ ꯃꯁꯝꯁꯤꯅ ꯋꯥꯏ ꯇꯥꯔꯒ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯑꯗꯨꯒ ꯊꯦꯛꯇꯅ ꯆꯠꯈ꯭ꯔꯤꯁꯦ ꯐꯖꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ ꯅꯪꯒꯤꯁꯦ ꯂꯩꯅꯥꯒꯤ ꯃꯁꯛꯇ ꯉꯥꯎꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯊꯦꯛꯂꯒ ꯆꯠꯄꯁꯤꯗ ꯉꯥꯎꯔꯤꯔꯣ ꯏꯕꯣ ꯖꯨꯠ ꯋꯥꯌꯣꯡ ꯆꯥꯗꯕ ꯋꯥꯈꯜꯒ ꯈꯜꯂꯒ ꯂꯩꯅꯥ ꯇꯥꯟꯅꯔꯗꯤ ꯑꯣꯏꯔꯣꯏꯀꯣ ꯌꯥꯔꯦ ꯅꯣꯏꯅꯤꯃꯛꯅꯦ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡ ꯑꯍꯥꯟꯕ ꯏꯟꯁꯥꯡ ꯄꯨꯔꯒ ꯆꯠꯇꯣꯏꯁꯦ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯊꯪꯅ ꯀꯅꯥ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯃꯝꯁꯤꯜꯂꯛꯏ ꯆꯠꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯅꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯕꯣꯏꯇꯣꯟꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯔꯒ ꯐꯝꯂꯤ ꯏꯕꯦꯝꯃ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯅꯪꯕꯣ ꯍꯋꯥꯏ ꯊꯝꯄꯥꯛꯄꯤꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯕꯣꯏꯇꯣꯟꯅ ꯅꯍꯥꯟ ꯏꯁꯤꯠꯂꯨꯕꯒꯤ ꯉꯥ ꯈꯔ ꯌꯥꯏꯊꯣꯛꯂꯒ ꯊꯝꯕꯁꯦ ꯑꯁꯤ ꯊꯥꯛꯆꯤꯜꯂꯒ ꯍꯦꯛꯇ ꯊꯣꯡꯂꯒꯦ ꯃꯃꯥ ꯏꯕꯥꯅꯤꯅ ꯉꯁꯥꯏ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯌꯣꯡꯆꯥꯛ ꯃꯄꯥꯟ ꯈꯔ ꯍꯦꯛꯂꯛꯈꯤꯕꯗꯣ ꯁꯤꯡꯖꯨ ꯇꯧꯍꯜꯂꯨꯗꯅ ꯅꯆꯥꯅꯨꯄꯤꯗ ꯏꯍꯦ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯏ ꯕꯦꯝꯃ ꯏꯃꯥꯅꯅꯦ ꯁꯃꯨꯛ ꯃꯊꯛꯇ ꯌꯣꯡꯆꯥꯛ ꯃꯄꯥꯜ ꯊꯝꯂꯝꯕꯅꯤ ꯍꯣ ꯑꯗꯨ ꯁꯤꯡꯖꯨ ꯇꯧꯁꯤꯜꯂꯣ ꯕꯣꯏꯇꯣꯟ ꯌꯣꯡꯆꯥꯛ ꯃꯄꯥꯟꯁꯦ ꯑꯝꯇ ꯈꯤꯛꯎ ꯂꯥꯎꯁꯦ ꯑꯗꯨꯒ ꯏꯁꯤꯡꯅ ꯇꯤꯡꯁꯤꯜꯂꯝꯃꯣ ꯍꯣꯏ ꯏꯆꯦ ꯏꯃꯥ ꯍꯌꯦꯡꯁꯨ ꯂꯧꯕꯨꯛ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯤ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯄꯅꯤꯅ ꯂꯦꯞꯄ ꯌꯥꯗꯦ ꯂꯧ ꯃꯇꯝꯁꯤꯗ ꯏꯃꯥꯁꯨ ꯁꯦꯜ ꯈꯔ ꯇꯥꯜꯍꯧꯒꯦ ꯃꯄꯥ ꯅꯪꯗꯤ ꯍꯌꯦꯡ ꯐꯧꯕꯣꯟ ꯈꯣꯝꯕ ꯆꯠꯀꯗ꯭ꯔꯣ ꯍꯌꯦꯡ ꯐꯥꯎ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠꯁꯦ ꯄꯣꯊꯥꯔꯒ ꯊꯕꯛ ꯑꯇꯣꯞꯄ ꯑꯃꯨꯛ ꯆꯠꯄ ꯍꯧꯒꯗꯧꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕ ꯑꯣꯏꯕꯅ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯝ ꯁꯦꯝꯕꯤꯔꯝꯂꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯊꯕꯛ ꯁꯨꯕꯗ ꯋꯥꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯇꯕ ꯇꯥꯏꯕꯪꯆꯥ ꯀꯌꯥꯕꯨ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯨꯝꯂꯤ ꯏꯁꯩ ꯁꯛꯇꯨꯅ ꯃꯦꯡꯂꯕ ꯊꯥꯕꯜ ꯃꯍꯥꯛꯁꯨ ꯊꯣꯛꯂꯤ ꯑꯇꯤꯌꯥꯊꯛꯇ ꯉꯥꯟꯊꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯑꯋꯥꯕꯁꯤꯡꯕꯨ ꯆꯥꯝꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯤ ꯅꯣꯡꯉꯥꯜꯂꯛꯂꯤ
ꯊꯕꯛ ꯆꯠꯅꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯛꯉꯟ ꯆꯥꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯅꯔꯤ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯍꯥꯟꯅꯒꯨꯝ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝꯅꯤ ꯕꯣꯏꯇꯣꯟꯗꯤ ꯃꯁꯦꯗ ꯏꯁꯤꯠꯄ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯂꯩꯅꯥ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯐꯅꯦꯛ ꯁꯦꯒꯥꯏꯕꯗꯨ ꯐꯣꯠꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯝꯕꯥꯜꯗꯨ ꯁꯥꯎꯅ ꯆꯪꯂꯛꯏ ꯏꯇꯥ ꯐꯖꯕꯤ ꯈꯣꯏ ꯂꯩꯕꯤꯔꯝꯃꯤ ꯀꯩꯌꯣ ꯇꯥꯅꯤꯒꯤ ꯏꯇꯥꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯣꯏꯅ ꯐꯖꯕ ꯍꯦꯟꯗꯣꯛꯈꯤꯕꯒꯤ ꯌꯥꯝ ꯆꯥꯛꯅ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ ꯀꯥꯈꯠꯂꯣ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯣ ꯅꯪꯒꯤ ꯃꯣꯔꯥ ꯁꯦꯒꯥꯏꯕꯁꯤꯗ ꯐꯝꯂꯒ ꯑꯩꯕꯨ ꯂꯣꯡꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯐꯝꯗ꯭ꯔꯕꯁꯨ ꯂꯦꯞꯄꯒꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯅ ꯍꯟꯗꯛ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈꯤꯕ ꯅꯨꯄꯥꯗꯣ ꯊꯨꯅ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯅꯥꯗꯒꯤꯁꯨ ꯅꯨꯄꯥ ꯃꯨꯟꯈꯤꯕ ꯂꯩꯇꯦꯅ ꯅꯆꯤꯟ ꯊꯤꯅꯨ ꯍꯟꯗꯛ ꯈꯛ ꯇꯔꯛ ꯀꯣꯏꯖꯕ ꯑꯩꯒꯤ ꯇꯥꯈꯣꯏꯃꯨꯗꯣ ꯅꯪꯅ ꯃꯨꯜꯂꯒ ꯀꯣꯏꯈ꯭ꯔꯤꯗꯨꯗꯤ ꯅꯍꯥꯟꯗꯁꯨ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯍꯧꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ ꯊꯝꯕꯥꯜ ꯅꯪꯗꯤ ꯌꯥꯝ ꯊꯤꯅ ꯄꯛꯇꯦꯅ ꯅꯋꯥꯗꯨꯅ ꯑꯊꯤꯕꯤ ꯅꯪ ꯄꯥꯝꯗ꯭ꯔꯦꯅ ꯐꯖꯕꯤ ꯑꯩꯉꯣꯟꯗ ꯉꯥꯎꯔꯛꯄꯗꯨꯕꯨ ꯑꯩꯅꯔꯣ ꯍꯥ ꯅꯁꯛꯅꯤꯅ ꯏꯊꯤ ꯊꯤꯈꯩ ꯅꯁꯝꯗꯨꯅ ꯇꯨꯔꯨ ꯇꯨꯔꯦ ꯈꯣꯏꯈꯩ ꯅꯨꯄꯥ ꯀꯅꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ ꯅꯨꯄꯥꯗꯣ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯃꯀꯦ ꯁꯦꯝꯃꯣ ꯏꯕꯦꯝꯃ ꯆꯠꯂꯣ ꯅꯌꯨꯝꯗ ꯀꯩꯅꯣ ꯈꯔ ꯀꯦꯁꯤꯜꯂꯨꯁꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯃꯁꯤ ꯑꯩꯉꯣꯟꯗ ꯊꯤꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯤ ꯋꯥꯅꯤ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯅ ꯊꯤꯅꯤꯡꯗꯨꯅ ꯊꯤꯔꯤꯔꯕ ꯁꯝꯒꯁꯦ ꯑꯩꯅ ꯈꯣꯏꯅꯤꯡꯗꯨꯅ ꯈꯣꯏꯕ ꯇꯥꯔꯦꯅꯦ ꯍꯦ ꯁꯤꯃꯗꯤ ꯈꯪꯖꯧ ꯑꯊꯤꯕ ꯑꯩꯈꯣꯏ ꯂꯩꯕꯒꯤꯅꯤ ꯅꯪꯅ ꯈꯨꯜꯁꯤꯗ ꯐꯖꯕꯤ ꯁꯥꯔꯒ ꯇꯦꯛꯇꯅ ꯅꯧꯗꯅ ꯆꯠꯆꯔꯤꯗꯣ ꯈꯪꯂꯤꯗꯅ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯪ ꯈꯨꯗꯤ ꯑꯃꯨꯛꯇꯪ ꯊꯤꯔꯒ ꯅꯪ ꯈꯪꯒꯗꯧꯅꯤ ꯅꯪ ꯆꯠꯂꯦ ꯐꯅꯦꯛ ꯁꯦꯒꯥꯏꯕꯗꯣ ꯐꯣꯠꯍꯧꯔꯣ ꯅꯋꯥ ꯂꯧꯗꯤ ꯏꯕꯦꯝꯃ ꯁꯛꯊꯤꯕꯤ ꯍꯣ ꯁꯛꯊꯤꯕꯤ ꯅꯋꯥꯗꯣ ꯐꯖꯟꯒꯦ ꯍꯥꯏꯔꯗꯤ ꯈꯔ ꯐꯖꯍꯜꯂꯣ 이루 루보다 군인 땅니 강다비 그나 동갈스드 꼬는 빠이르가 렙리시나 암다 톡라가 옌루키기 에 다사이데 낭니 깨더리비시다 이코이코이가이 시 옌 통문이 아이나 비잔닝드나 뿌락분이 럭실로 아이나 통문이 하우고 하우가드로 칼리자가디 야위고 호렌 우모로가 미엘레 짜나바 야우분이 마칸수 야우분이 아이기 옌 그래 로예바 아테이수 짜로가 통라가 더 피르게 낭느 짜나바 고 야레 야레 뿌라누 아두기 서룩 낭가 고이나비 마닝 레카이 토로도 멍원도 오이나 피소 라누고 아이 낙다가 아이 카나바가 ngam자로이바 마두이 토로두디 팜드자이 hꯧꯖꯤꯛꯇꯤ ꯅꯪꯅ ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯑꯣꯏꯅ ꯄꯤꯖꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯐꯖꯅ ꯍꯥꯎꯅ ꯆꯥꯎꯀꯣ ꯀꯣꯟꯗꯨꯗꯤ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯅꯪꯒꯤꯗꯣ ꯃꯣꯏꯖꯔꯣ ꯆꯠꯂꯦ ꯁꯛꯁꯤꯒ ꯃꯅꯤꯡ ꯍꯟꯍꯟꯗꯅꯒꯁꯨ ꯌꯦꯡꯂꯝꯃꯤ ꯆꯩꯇꯦꯛꯇ ꯆꯩꯇꯦꯛꯅꯤꯀꯣ ꯃꯥꯅ ꯃꯥꯜꯂꯤꯁꯦ ꯅꯨꯄꯥꯁꯤꯡꯅꯤ ꯀꯥꯏꯅ ꯃꯁꯛ ꯏꯊꯤ ꯊꯤꯈꯩ ꯅꯨꯄꯤ ꯐꯖꯕꯤꯒꯁꯨ ꯄꯥꯝꯃꯤ ꯏꯟꯁꯥꯡꯁꯤꯁꯨ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯤ ꯑꯁ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯃꯤ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ ꯂꯩꯅꯥꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯏꯇꯣꯟꯗꯨ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯔꯒ ꯆꯦꯜꯂꯛꯂꯒ ꯃꯁꯤꯕꯨ ꯀꯧꯔꯛꯏ ꯂꯩꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯌꯦꯟ ꯃꯈꯣꯡ ꯁꯤꯛꯇꯨꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯧꯔꯛꯏꯁꯤꯅ ꯏꯆꯦ ꯀꯩꯅꯣ ꯅꯪ ꯆꯥꯏꯗꯨꯅ ꯌꯦꯟ ꯃꯈꯣꯡꯅꯤ ꯑꯁ ꯌꯥꯝ ꯇꯨꯀꯠꯆꯩ ꯃꯈꯨꯠꯇꯒ ꯃꯍꯤꯒ ꯂꯣꯏ ꯆꯦꯟꯗꯩ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟ ꯑꯃ ꯄꯨꯔꯒ ꯂꯥꯎ ꯄꯥꯠ ꯃꯆꯥꯗ ꯆꯠꯂꯦ ꯆꯤꯕꯣꯡ ꯂꯥꯎ ꯃꯁꯤ ꯑꯩꯗꯤꯕ ꯆꯥꯐꯝꯒ ꯈꯪꯗꯦ ꯍꯨꯏꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯖꯥꯠꯂꯣ ꯁꯔꯨꯁꯤ ꯄꯤꯖꯕꯤꯒꯦ ꯇꯧꯅꯤ ꯑꯣ kutu la chile si jar ainane kaisu sikbidram jar leina mana charambagi kondu phenglamlaga martin ama pairaga pat masa tamna lai sumlakpada pat masa yauraduna ure boiton isitlibadu masukum thaduna mateng pangsili aduga nga mayam ama pharaga mayum dhalai makoina lambida sumlakpada toruga thengnarami torona he tawngambi ꯑꯩꯅ ꯇꯥꯖꯩꯇꯦꯛꯇ ꯏꯟꯁꯥꯡ ꯊꯣꯡꯕ ꯄꯤꯈ꯭ꯔꯒ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯄꯤꯖꯊꯣꯛꯂꯒ ꯂꯩꯔꯝꯃꯦꯕ ꯅꯪꯕꯨ ꯃꯤꯒꯤ ꯅꯨꯄꯥꯅ ꯄꯤꯔꯛꯄ ꯏꯟꯁꯥꯡ ꯅꯠꯇ꯭ꯔꯗꯤ ꯆꯥꯕꯒ ꯐꯪꯖꯗ꯭ꯔꯕꯣ ꯕꯣꯏꯇꯣꯟ ꯁꯤ ꯉꯥꯁꯤꯡꯁꯦ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯂꯝꯃꯣ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯋꯥꯗ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯤ ꯀꯣꯏꯔꯨꯅꯨ ꯈꯪꯂꯕ꯭ꯔꯥ ꯅꯨꯄꯥꯅꯤꯅ ꯆꯩꯇꯦꯛ ꯑꯀꯣꯟꯕ ꯃꯥꯟꯕꯗꯨꯅ ꯊꯣꯡꯒꯥꯜꯁꯤꯗ ꯁꯪꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯇꯅ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯩ ꯄ꯭ꯔꯣꯛ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ ꯅꯪꯕꯨ ꯅꯃꯥꯏꯒꯗꯣ ꯏꯀꯥꯏꯕ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯅꯨꯄꯥꯗꯨꯗ ꯅꯔꯩ ꯀꯣꯟꯊꯔꯒ ꯋꯥꯔꯤꯒ ꯁꯥꯔꯝꯒꯅꯤꯅꯦ ꯍꯥ ꯅꯪ ꯏꯟꯁꯥꯡꯗꯣ ꯆꯥꯔꯒꯅꯦ ꯅꯕꯨꯛꯇꯣ ꯄꯠꯂꯣꯏ ꯅꯪ ꯍꯟꯗꯣꯛ ꯆꯠꯀꯦ 이스 인카이가 ꯆꯠꯈꯤꯕꯤꯒ ꯇꯧꯔꯤ ꯍꯣꯏ ꯕꯦꯝꯃ ꯅꯪꯒꯤ ꯏꯟꯁꯥꯡꯗꯨꯗꯤ ꯉꯁꯥꯏꯅ ꯊꯤꯌꯣꯟꯈ꯭ꯔꯦ ꯈꯪꯂꯕ꯭ꯔꯥ ꯃꯥꯏ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯗꯨꯗꯤ ꯊꯤꯗꯦꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯂꯣꯏ ꯇꯥꯏꯅꯗꯅ ꯃꯁꯛꯁꯤꯡꯁꯤꯒ ꯌꯣꯡꯉꯥꯟꯅꯕꯤ ꯃꯥꯟꯕꯁꯤꯡꯁꯦ ꯑꯣꯏꯃ ꯂꯩꯅꯥꯗꯨ
ꯋꯥ ꯉꯥꯡꯂꯒ ꯆꯠꯀꯦꯅ ꯂꯩꯊꯣꯔꯛꯄꯗ ꯉꯥꯟꯕꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯂꯩꯅꯥꯗꯤ ꯉꯥꯟꯕꯗ ꯊꯦꯡꯖꯤꯜꯂꯒ ꯄꯥꯏꯊꯣꯛꯇꯨꯅ ꯂꯝꯕꯤꯗꯨꯗ ꯐꯩꯗꯦꯛꯂꯒ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯑꯗꯨꯝꯅ ꯇꯥꯈꯤꯕꯗꯨꯗ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨꯁꯨ ꯈꯔ ꯍꯥꯏꯒꯠꯂꯝꯃꯤ꯫ ꯉꯥꯟꯕꯗꯨ ꯆꯩ ꯑꯃ ꯈꯨꯜꯂꯒ ꯐꯅꯦꯛ ꯑꯗꯨꯕꯨ ꯆꯤꯡꯊꯕꯤ꯫ ꯍꯦ, ꯀꯩꯅꯣ ꯅꯪꯅ ꯃꯤꯒꯤ ꯐꯅꯦꯛ ꯆꯤꯡꯉꯤꯗꯣ? ꯏꯁ, ꯆꯩꯅꯒ ꯀꯣꯜꯂꯒ ꯆꯤꯡꯈꯠꯀꯦ ꯇꯧꯔꯤ ꯃꯥꯜꯂꯦ꯫ ꯑꯁ, ꯀꯥꯏꯗꯩꯅꯣꯗ, ꯑꯩꯕꯨ ꯑꯗꯨꯝꯕ ꯇꯧꯗꯧꯕ ꯅꯨꯄꯥꯒ ꯃꯥꯟꯕ꯭ꯔꯣ? ꯅꯪꯅ ꯇꯨꯈꯤꯕꯗꯨꯗ ꯐꯅꯦꯛꯇꯣ ꯍꯥꯏꯒꯠꯂꯒ ꯂꯩꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯤꯡꯊꯕꯤꯕꯅꯦ ꯏꯕꯦꯝꯃ꯫ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡꯒ ꯆꯣꯡꯉꯒ ꯑꯩꯉꯣꯟꯗ ꯐꯨꯒꯦꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯣ, ꯅꯌꯨꯝꯗꯅꯦ ꯅꯃꯥꯏꯅ ꯄꯛꯏꯕ ꯂꯩꯈꯣꯝꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯆꯥꯝꯊꯣꯛꯎꯆꯣ꯫ ꯉꯥꯟꯕꯗ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯤ ꯉꯥꯟꯕꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯃꯊꯟꯇ ꯏꯀꯥꯏꯖꯕꯁꯨ ꯐꯥꯎꯏ꯫ ꯉꯥꯟꯕꯗ ꯃꯃꯤꯠꯀꯥꯗꯨ ꯐꯥꯛꯆꯤꯜꯂꯒ ꯃꯌꯨꯝꯗ ꯆꯣꯡꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯅꯥ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇꯒ ꯄꯨꯟꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯅꯨꯄꯥꯈꯩꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥꯕꯨ ꯇꯥꯟꯅꯔꯝꯕꯗꯨ ꯈꯔꯗꯤ ꯍꯜꯂꯦ꯫ ꯃꯈꯣꯏꯗꯒꯤ ꯂꯩꯅꯥꯅ ꯆꯥꯊꯣꯛꯂꯤ ꯃꯌꯥꯝꯗꯨ ꯈꯪꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯊꯣꯡꯒꯥꯜꯗ ꯂꯨꯝꯕ ꯂꯥꯛꯂꯝꯕ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯌꯦꯡꯗꯧꯒꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯝꯕꯁꯤꯡꯗꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯈꯥꯕꯅꯗꯤ ꯂꯩꯅꯥꯕꯨ ꯇꯟꯖꯥ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯅꯥ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤ ꯈꯔꯅ ꯂꯩꯅꯥꯕꯨ ꯎꯕꯗ ꯃꯆꯤꯟ ꯐꯩꯊꯣꯛꯂꯒ ꯂꯩ꯫ ꯂꯩꯅꯥꯁꯨ ꯃꯥꯅ ꯂꯩꯒꯗꯧꯕ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯂꯨꯝꯕꯁꯨ ꯂꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯃꯃꯥꯏꯁꯦ ꯂꯨꯛꯊꯔꯒ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯃꯥꯏꯗꯤ ꯂꯨꯛꯊꯈꯤꯗꯕ ꯃꯥꯜꯂꯤꯗ, ꯑꯗꯣ ꯂꯩꯅꯥꯁꯦ ꯀꯂꯛ ꯌꯥꯝ ꯄꯦꯜꯂꯤꯕꯣ꯫ ꯃꯥꯅ ꯍꯥꯟꯅ ꯀꯥꯛꯂꯝꯕ ꯁꯛꯇꯣ ꯅꯨꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯗꯒꯁꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯈꯨꯡꯉꯥꯡꯒ ꯉꯥꯡꯈꯤꯗꯕꯅꯤ ꯍꯥꯏꯕ꯫ ꯎ ꯃꯆꯤꯟꯁꯦ ꯌꯥꯝ ꯀꯟꯕ, ꯃꯁꯛ ꯐꯖꯔꯒ ꯏꯪ ꯇꯞꯂꯗꯤ ꯅꯨꯄꯥꯈꯩꯅꯁꯨꯅꯦ ꯀꯨꯏꯅ ꯇꯥꯟꯅꯗꯧꯕ꯫ ꯃꯥꯗꯤ ꯀꯥꯏꯗꯒꯤ ꯆꯣꯉꯥ ꯊꯤꯖꯥꯕꯤꯗꯧꯅ ꯄꯦꯗꯦ ꯄꯦꯗꯦ ꯉꯥꯡꯉꯤꯗꯣ, ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ? ꯑꯗꯨꯅꯤ ꯍꯥꯏꯁꯤ, ꯅꯨꯄꯥꯗꯒꯤ ꯀꯔꯤ ꯀꯩꯅꯣ ꯄꯪꯆꯥꯗꯁꯨ ꯆꯥꯊꯣꯛꯑꯦ ꯍꯥꯏꯕ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯉꯝꯖꯔꯣꯏ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯁꯦ, ꯌꯥꯝ ꯉꯝꯗ꯭ꯔꯣ? ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯇꯥꯕ ꯋꯥꯔꯛꯂꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯂꯩꯁꯥꯕꯤꯁꯤꯡ, ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯗꯤ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯄꯣꯠꯐꯝ ꯃꯃꯥꯡꯁꯤꯗꯅꯦ ꯍꯟꯅꯨ ꯍꯟꯊꯤ ꯆꯥꯗꯅ ꯃꯤꯋꯥ ꯉꯥꯡꯅꯔꯅꯨ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯁꯛꯁꯤꯡꯗꯨ ꯎꯕꯗ ꯑꯩ ꯍꯛꯊꯤ ꯈꯟꯅꯤꯡꯉꯤ꯫ ꯆꯠꯂꯣ ꯆꯠꯂꯣ ꯍꯩ, ꯆꯠꯂꯨꯗꯤ ꯆꯠꯂꯨꯗꯅ꯫ ꯂꯩꯁꯥꯕꯤ ꯈꯔꯗꯨ ꯄꯣꯠꯐꯝꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯂꯧ ꯂꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯅꯥ ꯂꯝꯕꯤꯗꯨꯗ ꯃꯊꯟꯇ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯥꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯥꯕꯅ ꯂꯩꯅꯥꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯅꯥ, ꯀꯩ ꯆꯠꯂꯨꯏꯅꯣ? ꯏꯟꯁꯥꯡ ꯂꯩꯔꯨꯕꯅꯤ ꯇꯥ ꯈꯥꯕ, ꯍꯟꯗꯣꯛ ꯑꯩ ꯆꯠꯀꯦ꯫ ꯌꯥꯔꯣꯏꯍꯦ, ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯀꯩꯅꯣ꯫ ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯅꯨꯄꯥ ꯃꯌꯥꯝꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯗꯥꯏꯅꯦ꯫ ꯇꯥ ꯈꯥꯕ, ꯅꯈꯣꯏꯅ ꯎꯕꯗꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯅꯍꯥꯗ ꯏꯔꯥꯡ ꯄꯪꯇꯧꯗ ꯇꯧꯕ ꯏꯌꯥꯗ ꯌꯥꯗꯧꯕ ꯃꯤ ꯑꯣꯏꯅ ꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯔꯥꯡ ꯂꯥꯡꯊꯣꯛꯂꯒ ꯀꯩꯁꯨ ꯈꯟꯗ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯕꯤꯌꯨ, ꯑꯩꯁꯦ ꯏꯌꯥꯗ ꯌꯥꯗꯧꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥ ꯁꯥꯎꯔꯞ ꯇꯧꯅ ꯈꯥꯕꯕꯨ ꯏꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯥꯕꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ꯫ ꯑꯩꯅ ꯆꯠꯄꯒꯤ ꯑꯌꯥꯕꯁꯨ ꯄꯤꯗ꯭ꯔꯤꯉꯩꯗ ꯀꯩꯒꯤꯅꯣ ꯆꯠꯀꯦ ꯇꯧꯔꯤꯗꯤ? ꯇꯥ ꯈꯥꯕ, ꯈꯨꯠꯁꯤ ꯊꯥꯗꯣ, ꯊꯥꯗꯣ ꯍꯥꯏꯕꯅꯤ꯫ ꯍꯦ, ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨ ꯅꯨꯄꯤꯅ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯔꯜ ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯅꯨ꯫ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯂꯩ ꯀꯣꯟ ꯀꯣꯟꯗꯅ ꯉꯥꯡꯕꯗꯣ ꯑꯝꯇ ꯉꯥꯡꯂꯧꯗ ꯏꯆꯦ, ꯉꯥꯡꯉꯣꯕ꯫ ꯑꯁ, ꯑꯩꯅꯗꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤ, ꯍꯟꯗꯣ꯫ ꯍꯦ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯂꯦꯝꯅ ꯌꯥꯎ꯫ ꯅꯪꯕꯨ ꯅꯨꯄꯥꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯍꯔꯥꯎꯗꯥꯏꯅꯦ? ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟda ꯏꯀꯥꯏꯔꯣ ꯅꯪꯒꯤꯁꯦ? 이가이가도 ꯁꯤ ꯇꯥꯈꯥꯕ ꯑꯩꯅꯗꯤ ꯍꯩꯅꯗꯦ ꯍꯣꯏ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯁꯣꯏꯔꯦ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛꯂꯒ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯗꯁꯨ ꯏꯔꯥꯡ ꯍꯧꯖꯤꯟꯈꯤꯕꯗꯤ ꯂꯩꯇꯦ ꯑꯁ ꯌꯥꯔꯦꯗ ꯑꯗꯨꯒꯤ ꯁꯔꯨꯛ 이반이 ꯀꯩ ꯅꯨꯃꯤꯠꯇ ꯆꯦꯟꯁꯤ ꯍꯥꯏꯅꯣ ꯍꯥ ꯁꯤ ꯑꯝꯇ ꯍꯥꯏꯌꯨꯁꯤ ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯂꯩꯁꯤꯜꯂꯣ ꯈꯥꯕꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯕꯗ ꯂꯩꯅꯥꯅ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯂꯩꯀꯥꯏꯒꯤ ꯅꯆꯜ ꯅꯆꯦꯗ ꯋꯥꯈꯜ ꯐꯅ ꯈꯟꯕ ꯉꯝꯗꯕ ꯅꯪꯗꯤ ꯈꯨꯄꯥꯛꯇꯨ ꯄꯦꯟꯕ ꯃꯌꯥꯝ ꯑꯃ ꯆꯥꯔꯛꯈꯤꯅꯤ ꯂꯩꯅꯥꯅ ꯁꯥꯎꯅ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯆꯠꯈ꯭ꯔꯦ ꯈꯥꯕ ꯃꯈꯖꯥꯏꯗꯨ ꯅꯥꯟꯗꯨꯅ ꯂꯩꯅꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯣ ꯐꯩꯅ ꯈꯥꯕꯒꯤ ꯈꯖꯥꯏꯗ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯅꯥ ꯅꯪ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯑꯩꯁꯦ ꯇꯧꯒꯤꯗ ꯉꯝꯕ
ꯈꯥꯕꯅꯤ ꯈꯥꯕ ꯈꯥꯕ ꯈꯨꯜ ꯑꯁꯤꯒꯤ ꯏꯅꯥꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯅꯤꯡ ꯇꯧꯕꯗ ꯃꯃꯥ ꯃꯍꯥꯛꯇꯤ ꯈꯔ ꯈꯖꯤꯛ ꯉꯥꯡꯏ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯄꯒꯨꯝ ꯇꯧꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯥꯕꯅ ꯂꯩꯅꯥꯕꯨ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯍꯥꯟꯅꯗꯧꯅ ꯃꯆꯤꯟ ꯀꯟꯗ꯭ꯔꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯑꯁꯣꯏꯕꯁꯤꯡꯗꯨ ꯁꯦꯝꯗꯣꯛꯂꯒ ꯂꯩꯖꯔꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯅꯥ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯀꯦꯊꯕꯤꯗꯨ ꯂꯩꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯦꯊꯕꯤ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯇꯥ ꯁꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯀꯦꯊꯕꯤ ꯃꯥꯅ ꯂꯥꯞꯊꯣꯛꯆꯈꯤꯕ ꯈꯛꯇꯅꯤ ꯀꯦꯊꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯂꯩꯅꯥ ꯑꯣ ꯂꯩꯅꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯕꯣꯏꯇꯣꯟ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯣ ꯑꯦ ꯏꯆꯦ ꯀꯦꯊꯕꯤ ꯅꯪ ꯂꯥꯏꯔꯣ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯃꯅꯤꯡꯗ ꯍꯋꯥꯏ ꯊꯥꯅꯕ ꯂꯩꯕꯥꯛ ꯇꯧꯍꯧꯕꯅꯤ ꯑꯩ ꯀꯧꯔꯨꯒꯦ ꯀꯧꯔꯅꯨ ꯑꯩ ꯑꯣꯏꯅ ꯃꯅꯤꯡꯗ ꯆꯠꯂꯒꯦ ꯕꯣꯏꯇꯣꯟ ꯅꯣꯏꯒꯤ ꯅꯣꯕꯥꯞ ꯑꯉꯥꯡꯕꯤꯗꯣ ꯄꯥꯜꯂꯤꯕꯣ ꯄꯥꯜꯂꯗꯤ ꯑꯝꯇ ꯍꯦꯛꯄꯤꯔꯣ ꯅꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏ ꯍꯨꯝ ꯃꯦꯠꯂꯒ ꯆꯥꯁꯤ ꯍꯣꯏ ꯄꯥꯜꯂꯤꯕꯅꯤ ꯑꯩ ꯍꯦꯛꯄꯤꯔꯛꯀꯦ ꯑꯗꯣ ꯑꯩ ꯆꯥꯕꯗꯤ ꯌꯥꯎꯔꯣꯏꯒꯦ ꯉꯔꯥꯡꯗꯒꯤ ꯃꯅꯤꯡꯒꯤ ꯂꯝꯖꯦꯜ ꯀꯟꯅ ꯆꯦꯜꯂꯤ ꯑꯩ ꯏꯆꯦꯒ ꯂꯩꯔꯝꯃꯣ ꯑꯩ ꯍꯦꯛꯄꯤꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤꯅ ꯅꯨꯡꯊꯤꯜꯁꯤꯗ ꯊꯕꯛꯁꯦ ꯌꯥꯝ ꯐꯔꯝꯃꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯕꯥꯛ ꯇꯧꯔꯤꯁꯦ ꯑꯦ ꯁꯝꯕꯜ ꯃꯅꯥꯛꯁꯤꯗ ꯑꯣꯏꯔꯦ ꯂꯩꯅꯥ ꯑꯦ ꯀꯦꯊꯕꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯥꯛꯑꯣ ꯁ꯭ꯋꯥꯏ ꯑꯀꯣꯛꯄ ꯃꯐꯝꯁꯤꯗ ꯐꯝꯃꯨꯁꯦ ꯅꯠꯇꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯔꯀꯥꯟꯗ ꯀꯥꯏꯖꯕ ꯐꯥꯎꯔꯦ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯅꯪ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯦ ꯀꯩꯁꯨꯝ ꯂꯩꯇꯦꯗ ꯌꯨꯝꯊꯪꯅ ꯂꯩꯔꯁꯨ ꯀꯨꯏꯔꯦꯗꯅ ꯏꯕꯥꯅꯤ ꯄꯨꯟꯈꯤꯗꯕ ꯅꯪꯁꯨ ꯃꯔꯝ ꯃꯣꯛꯑꯦꯅ ꯂꯩꯀꯥꯏꯁꯤꯅꯅꯦ ꯉꯥꯡꯅꯕ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯅꯤꯡꯃꯟꯗꯅ ꯂꯥꯛꯏꯅꯦ ꯅꯪꯒꯤꯁꯦ ꯑꯩꯗ ꯏꯀꯥꯏꯕ ꯄꯤꯕ ꯂꯥꯛꯏꯔꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯁ꯭ꯋꯥꯏꯗꯒꯤ ꯅꯥꯄꯤꯁꯦ ꯐꯣꯏꯔꯛꯑꯣ ꯐꯣꯏꯖꯒꯦ ꯕꯦꯝꯃ ꯑꯗꯣ ꯍꯌꯦꯡꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯁꯦ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯕ ꯀꯨꯏꯔꯦ ꯊꯔꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯀꯣꯛꯆꯥꯎ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯈꯨꯟꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯌꯥꯔꯦ ꯈꯨꯜꯂꯒ ꯆꯥꯕꯗꯨꯅ ꯍꯦꯟꯅ ꯍꯥꯎꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯕꯣꯏꯇꯣꯟꯒ ꯈꯣꯏꯌꯨꯝ ꯆꯜꯂꯒ ꯈꯨꯜꯂꯨꯁꯦ ꯅꯪꯁꯨ ꯆꯥꯅꯤꯡꯗꯕ ꯁꯥꯔꯅꯨ ꯏꯕꯦꯝꯃ ꯅꯈꯨꯟ ꯈꯪꯉꯤꯀꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯣꯏ ꯍꯌꯦꯡ ꯏꯃꯥꯒ ꯄꯥꯕꯒ ꯃꯣꯏ ꯊꯕꯛ ꯆꯠꯈ꯭ꯔꯀꯥꯟꯗ ꯈꯨꯟꯕ ꯆꯠꯂꯨꯁꯤ ꯕꯣꯏꯇꯣꯟ ꯆꯦꯀꯤ ꯊꯕꯤ ꯅꯣꯕꯥꯞꯁꯤ ꯂꯩꯔꯤꯁꯦ ꯅꯣꯏ ꯈꯣꯛꯂꯒ ꯑꯗꯨꯝ ꯆꯥꯖꯔꯣ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯛꯄꯤꯔꯕꯅꯤ ꯏꯅꯥꯎꯇꯅꯤꯍꯦ ꯃꯆꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯈꯪꯕ ꯁ꯭ꯋꯥꯏꯗ ꯊꯝꯂꯝꯃꯣ ꯕꯣꯏꯇꯣꯟꯁꯨ ꯅꯣꯕꯥꯞꯇꯨ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯒ ꯀꯦꯊꯕꯤꯒꯁꯨ ꯅꯣꯕꯥꯞꯇꯨ ꯈꯣꯛꯂꯒ ꯆꯥꯃꯤꯟꯅꯩ ꯃꯇꯥ ꯑꯅꯤꯗꯨ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯁꯥꯟꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯀꯦꯊꯕꯤꯁꯨ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯕꯣꯏꯇꯣꯟꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯣꯡꯈꯨꯠ ꯍꯥꯝꯅꯅꯕ ꯃꯩ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯂꯨꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯃ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯩꯅꯥꯒꯤ ꯃꯃꯥꯗꯨ ꯊꯕꯛ ꯆꯠꯂꯝꯗꯦ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯀꯦꯊꯕꯤ ꯂꯩꯅꯥ ꯑꯃꯗꯤ ꯕꯣꯏꯇꯣꯟꯗꯨ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯂꯝꯃꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯕ ꯀꯥꯟꯗ ꯂꯩꯅꯥꯒꯤ ꯊꯔꯣꯏ ꯍꯥꯞꯅꯅꯕ ꯀꯣꯟ ꯄꯨꯔꯛꯄ ꯀꯥꯎꯔꯝꯂꯦ ꯑꯌꯥ ꯑꯩꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯂꯒ ꯍꯥꯞꯅꯕ ꯀꯣꯟꯗꯤ ꯄꯨꯔꯛꯑꯝꯗ꯭ꯔꯦ ꯍꯥꯏꯕ ꯀꯦꯊꯕꯤ ꯅꯪꯒ ꯕꯣꯏꯇꯣꯟꯒ ꯆꯠꯂꯝꯃꯨ ꯑꯩ ꯀꯣꯟ ꯂꯧꯔꯒ ꯂꯥꯛꯀꯦ ꯑꯁ ꯏꯇꯥ ꯂꯥꯞꯅꯁꯨ ꯂꯥꯛꯑꯦ ꯆꯠꯀꯦꯒ ꯆꯠꯂꯨꯔꯅꯨꯗ ꯇꯣ ꯕꯣꯏꯇꯣꯟ ꯏꯕꯥꯅꯤꯒꯤꯁꯤꯗ ꯑꯗꯨꯝ ꯍꯥꯞꯃꯤꯟꯅꯔꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯣꯟꯗꯨꯁꯨ ꯄꯤꯛꯏꯁꯤꯗꯤ ꯀꯨꯏꯔꯣꯏꯁꯤ ꯑꯩ ꯄ꯭ꯔꯞ ꯂꯧꯔꯒ ꯂꯥꯛꯀꯦꯕ ꯅꯈꯣꯏꯅꯤ ꯆꯠꯂꯝꯃꯨ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯀꯦꯊꯕꯤꯒ ꯕꯣꯏꯇꯣꯟꯒꯁꯨ ꯆꯠꯂꯁꯦ ꯍꯥꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯃꯌꯨꯝ ꯂꯨꯝꯅ ꯀꯣꯜ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤꯗꯨ ꯃꯤꯗꯤ ꯇꯥꯛꯏ ꯂꯩꯅꯥ ꯁꯨꯝ ꯂꯥꯛꯄꯅ ꯀꯔꯥꯏꯗꯒꯤꯅꯣ ꯈꯥꯕꯒ ꯊꯦꯡꯅꯔꯝꯃꯤ ꯂꯩꯅꯥꯗꯤ ꯈꯥꯕ ꯎꯕꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯠꯂꯤ ꯈꯥꯕꯅ ꯇꯞꯅ ꯇꯨꯡꯗ ꯏꯟꯅꯔꯛꯏ ꯂꯩꯅꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯊꯟꯇ ꯀꯩꯁꯨꯝ ꯆꯠꯇꯦ ꯀꯩꯅꯣ ꯌꯥꯝ ꯁꯥꯎ ꯃꯥꯜꯂꯤꯗ ꯁꯦ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯂꯩꯅꯥ ꯇꯥꯗꯦꯅꯦ ꯃꯁꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯇꯥꯈꯥꯕ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯅꯣ ꯅꯪꯒꯤꯅ ꯍꯥꯏꯕꯁꯤ ꯇꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯥꯕꯅ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯂꯩꯅꯥꯁꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤꯖꯥ ꯑꯣꯏꯕꯅ ꯄꯥꯡꯒꯜ ꯐꯈ꯭ꯔꯕ ꯈꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯖꯗꯦ ꯂꯩꯅꯥꯅ ꯂꯥꯎꯒꯦꯅ ꯇꯧꯔꯛꯄꯗ ꯈꯥꯕꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯃꯣꯡꯁꯣꯡꯅꯔꯤꯕ ꯗꯣꯝꯗ ꯁꯨꯝ ꯆꯤꯡꯁꯤꯜꯂꯤ ꯂꯩꯅꯥꯗꯨ ꯃꯄꯤ ꯇꯥꯗꯨꯅ ꯈꯥꯕꯗ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯏ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯈꯥꯕꯅ ꯀꯔꯤꯁꯨ ꯈꯟꯗ ꯌꯥꯝ ꯀꯔꯦꯝꯅꯅ ꯂꯩꯅꯥꯒꯤ ꯃꯁꯥ ꯁꯣꯛꯄ ꯍꯧꯔꯛꯏ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯈꯥꯕꯒꯤ ꯅꯥꯀꯟꯗꯒꯤ ꯉꯥꯟꯕꯅ ꯀꯥꯎꯁꯤꯜꯂꯛꯏ ꯈꯥꯕꯁꯨ ꯉꯥꯟꯕꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯈꯤꯕꯗꯨꯗ ꯄꯥꯏꯊꯣꯛꯂꯒ ꯁꯤꯠꯇꯨꯅ ꯇꯥꯔꯒ ꯂꯩ
ꯉꯥꯟꯕꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯨꯕ ꯌꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ ꯁꯣꯝꯗ ꯉꯥꯟꯕꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯍꯨꯞꯇꯨꯅ ꯀꯧꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯈꯥꯕꯕꯨ ꯈꯨꯜꯒꯤ ꯋꯥ ꯈꯟꯅꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯉꯥꯟꯕꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯟꯕ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯂꯩꯅꯥ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯇꯣꯝꯕ ꯏꯕꯥꯅꯤꯁꯨ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯗ ꯈꯥꯕꯅ ꯅꯪꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯣ ꯎꯍꯧꯕꯗꯒꯤ ꯇꯥꯟꯅꯔꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ ꯉꯥꯟꯕ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯏꯁꯤ ꯀꯞꯀꯅꯨꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯁꯤꯗꯤ ꯀꯞꯄꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯅ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯉꯥꯟꯕꯅ ꯂꯩꯅꯥꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ ꯁꯣꯝꯗ ꯀꯦꯊꯕꯤꯒ ꯕꯣꯏꯇꯣꯟꯒꯁꯨ ꯊꯧꯔꯤ ꯈꯔ ꯈꯨꯜꯂꯒ ꯂꯥꯛꯏ ꯂꯝꯕꯤꯗ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯈꯥꯕꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯨꯗ ꯀꯦꯊꯕꯤꯅ ꯈꯨꯜꯒꯤ ꯃꯤ ꯑꯃꯗ ꯋꯥ ꯍꯪꯕꯗꯒꯤ ꯃꯈꯣꯏꯅꯤꯁꯨ ꯈꯪꯂꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯂꯩꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯀꯦꯊꯕꯤ ꯕꯣꯏꯇꯣꯟ ꯑꯃꯗꯤ ꯂꯩꯅꯥꯒ ꯉꯥꯟꯕꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯀꯦꯊꯕꯤꯅ ꯏꯇꯥ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯀꯦꯊꯕꯤ ꯄꯥꯈꯠꯅ ꯂꯩꯅꯥꯕꯨ ꯀꯣꯟꯖꯩ ꯂꯩꯅꯥꯁꯨ ꯋꯥ ꯀꯩꯁꯨ ꯍꯥꯏꯗ ꯃꯗꯥꯒꯤ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯕꯣꯏꯇꯣꯟꯅ ꯇꯥꯉꯥꯟꯕ ꯏꯆꯦꯕꯨ ꯇꯥꯗꯅ ꯃꯇꯝ ꯆꯥꯅ ꯀꯟꯕꯤꯔꯛꯄꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯗꯨꯒꯤ ꯈꯥꯕ ꯍꯥꯏꯕ ꯑꯣꯛꯇꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯀꯅꯤ ꯕꯣꯏꯇꯣꯟ ꯑꯗꯨꯝ ꯋꯥꯈꯜ ꯈꯟꯕ ꯌꯥꯗ꯭ꯔꯤꯀꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯔꯥꯜ ꯂꯩꯕ ꯃꯥꯗꯤ ꯆꯩꯔꯥꯛ ꯑꯗꯨꯝ ꯄꯤꯈ꯭ꯔꯗꯧꯅꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯆꯦꯁꯨ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕꯁꯤꯗꯤ ꯀꯦꯊꯕꯤ ꯂꯩꯅꯥꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯣ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯍꯜꯂꯅꯨ ꯕꯣꯏꯇꯣꯟ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯥꯟꯕꯗꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯜꯒꯤ ꯋꯥ ꯈꯟꯅꯐꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯀꯦꯊꯕꯤꯅ ꯂꯩꯅꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯕꯣꯏꯇꯣꯟꯁꯨ ꯊꯔꯣꯏ ꯍꯥꯞꯄꯒꯤ ꯀꯣꯟꯗꯨ ꯄꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩ ꯃꯝꯁꯤꯜꯂꯛꯂꯦ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯟꯖꯥ ꯈꯔ ꯂꯥꯛꯇꯨꯅ ꯋꯥ ꯈꯟꯅꯅꯕ ꯀꯧꯔꯝꯃꯤ ꯁꯣꯝꯗ ꯈꯥꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯈꯥꯕꯕꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯆꯜ ꯃꯆꯦꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯍꯤꯡꯅ ꯊꯝꯃꯣꯏ ꯍꯥꯏꯗꯅ ꯋꯥ ꯑꯀꯟꯕ ꯍꯥꯏꯔꯝꯃꯤ ꯈꯥꯕꯁꯨ ꯃꯤꯌꯥꯝꯅ ꯐꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯈꯥꯕꯕꯨ ꯉꯥꯡꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯈꯥꯕꯅ ꯑꯗꯨꯝꯅ ꯈꯨꯔꯨꯝꯂꯛꯄꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯃꯈꯣꯏꯅ ꯁꯥꯎꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯈꯥꯕꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯗꯨꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯅꯥꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯂꯩꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯀꯦꯊꯕꯤꯅ ꯏꯁ ꯁꯤꯗꯒ ꯂꯩꯔꯝꯃꯤ ꯂꯣꯏꯁꯤꯜꯂꯨ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯇꯥꯉꯥꯟꯕꯅ ꯋꯥꯔꯤ ꯃꯁꯥꯁꯤꯌꯦ ꯆꯠꯂꯣꯏꯁꯤꯜꯂꯨ ꯆꯠꯂꯨ ꯃꯤ ꯉꯥꯏꯍꯧꯔꯤ ꯍꯣꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ ꯑꯁꯦꯡꯕꯒ ꯂꯣꯏꯁꯤꯟꯈꯤ ꯅꯍꯥꯟꯈꯩ ꯅꯪꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯁꯤ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯇꯥꯉꯥꯟꯕ ꯉꯥꯏꯔꯤ ꯑꯣꯏꯔꯦ ꯀꯦꯁꯜꯂꯨ ꯃꯥꯏ ꯃꯇꯝꯁꯦ ꯌꯥꯄꯣꯠꯇꯦ ꯀꯩꯁꯨꯝ ꯀꯦꯖꯗꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯋꯥ ꯐꯖꯔꯦ ꯆꯝꯅꯒ ꯀꯦꯕꯁꯦ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ ꯀꯦꯊꯕꯤꯅ ꯂꯩꯅꯥꯕꯨ ꯁꯦꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ ꯂꯥꯛꯏ ꯉꯥꯟꯕꯁꯨ ꯇꯣꯝꯕꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯅꯥꯅ ꯂꯥꯛꯄꯗꯨꯗ ꯉꯥꯟꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯇꯣꯝꯕꯅ ꯂꯥꯛꯑꯕꯅꯤꯅ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯨꯔꯒꯦ ꯄꯦꯟꯅ ꯁꯥꯟꯅꯍꯧꯔꯣ ꯀꯦꯊꯕꯤ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨ ꯉꯥꯏꯔꯨꯁꯤ ꯍꯣꯏ ꯇꯥ ꯇꯣꯝꯕ ꯂꯩꯅꯥ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯍꯧꯔꯣꯀꯣ ꯉꯥꯟꯕꯅ ꯂꯩꯅꯥ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯀꯩ ꯍꯥꯏꯒꯦ ꯑꯗꯣ ꯑꯩꯁꯦ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯌꯥꯝ ꯆꯒꯠꯅꯔꯤꯀꯥꯟꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ ꯅꯪꯅ ꯈꯠꯂꯤꯅꯤꯅ ꯅꯨꯄꯥ ꯃꯌꯥꯝꯒ ꯀꯣꯏꯗꯅꯒ ꯇꯧꯕꯗꯣ ꯏ ꯀꯥꯔꯛꯇꯅ ꯀꯩꯝ ꯍꯥꯏꯗꯈꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯅꯤ ꯌꯥꯔꯦꯕ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯣ ꯇꯧꯔꯛꯂꯅꯨ ꯏꯊꯟꯇ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩꯅ ꯇꯧꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯇꯜꯂꯤ ꯌꯥꯝꯅ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯌꯥꯔꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤ ꯍꯣꯏ ꯑꯩꯗꯤꯀꯣ ꯑꯩꯒ ꯅꯨꯡꯁꯤꯅꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯕꯒ ꯌꯥꯔꯣꯏꯀꯣ ꯃꯤꯠꯅ ꯌꯦꯡꯕ ꯐꯥꯎ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯈꯝꯕꯟꯕꯁꯦ ꯐꯠꯇꯕꯅꯤ ꯏꯁ ꯀꯩꯒꯤ ꯐꯠꯇꯕ ꯅꯪꯒꯤ ꯅꯝꯃꯤ ꯈꯣꯡꯒꯥꯎꯗꯨꯗ ꯈꯝꯕꯟꯗꯕꯒ ꯌꯥꯄꯣꯠꯇꯦ ꯑꯩꯗꯤ ꯍꯥꯏꯖꯔꯨꯁꯤꯅꯤꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ
ꯃꯁꯛꯁꯤꯒ ꯅꯨꯡꯁꯤꯈꯩ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯌꯨꯝꯗ ꯂꯩꯔꯅꯨꯀꯣ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯀꯩꯅꯣ ꯅꯨꯡꯁꯤꯅꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏꯀꯣ ꯑꯩꯗꯤ ꯅꯍꯥꯟ ꯅꯨꯡꯁꯤꯕ ꯍꯧꯈ꯭ꯔꯦ ꯅꯪꯅꯗꯕꯨ ꯉꯥꯎꯔꯒ ꯂꯩꯖꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯣ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯨꯔꯣ ꯌꯥꯔꯅꯤ ꯀꯦꯊꯕꯤꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯂꯩꯅꯥꯒ ꯀꯦꯊꯕꯤꯒꯗꯨ ꯆꯠꯈ꯭ꯔꯦ ꯉꯥꯟꯕꯒ ꯇꯣꯝꯕꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯅꯥꯒ ꯉꯥꯟꯕꯒꯁꯨ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯝꯃꯤ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯒꯁꯨ ꯉꯥꯟꯕꯕꯨ ꯌꯥꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯍꯣꯡꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯝꯕꯤ ꯂꯩꯅꯥꯗꯨ ꯂꯩꯅꯥ ꯁꯣꯏꯅ ꯂꯩꯃꯥꯏꯗ ꯇꯥꯗꯣꯈꯩ ꯇꯧꯔꯝꯂꯕꯗꯨꯗ ꯉꯥꯟꯕꯅ ꯂꯩꯅꯥꯁꯤꯡ ꯑꯗꯨꯕꯨ ꯀꯦꯜꯍꯟꯈꯤꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯉꯥꯟꯕꯒꯤ ꯃꯀꯥꯗ ꯌꯦꯠꯂꯔꯤ ꯎꯔꯤꯒꯨꯝ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯏꯕꯣꯍꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯄꯣꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯍꯧꯖꯤꯛ ꯏꯕꯣꯍꯜꯒꯤ ꯃꯃꯥ ꯍꯅꯨꯕꯤ ꯄꯤꯁꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯕꯅꯤ ꯂꯦꯝꯕꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯃꯄꯨꯛꯁꯨ ꯀꯌꯥ ꯐꯠꯇꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ 이보할 타벅 ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯂꯝꯃꯤ ꯄꯤꯁꯛꯅ 이보할 ꯅꯪ ꯊꯕꯛ ꯆꯠꯇꯧꯔꯕꯔꯣ ꯅꯪꯅ ꯊꯕꯛ ꯆꯠꯈꯤꯕꯒꯅꯦ ꯅꯪꯒꯤ ꯃꯥꯃ ꯍꯣꯏꯗ ꯈꯔ ꯑꯝꯇ ꯆꯪꯉꯝꯃꯨꯀꯣ ꯆꯠꯈꯤꯕꯩꯗꯨꯗ ꯅꯅꯦꯅ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯉꯤꯅ ꯍꯥꯏꯕꯅꯤꯀꯣ ꯑꯁ 이마 ꯃꯣꯏꯅ ꯍꯥꯏꯔꯛꯀꯗꯧꯔꯤ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯃꯗꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯆꯪꯕ ꯇꯜꯂꯤ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯆꯪꯗꯅ ꯂꯩꯊꯣꯛꯄꯗꯣ ꯊꯕꯛꯁꯨ ꯊꯦꯡꯈ꯭ꯔꯅꯤꯕ ꯍꯩ ꯅꯪꯅ ꯇꯜꯂꯤ ꯍꯥꯏꯕꯗꯨꯅ ꯁꯨꯝ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯣꯡꯂꯝ ꯆꯥꯗ꯭ꯔꯤꯕ 이마ꯅ ꯂꯩꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯝꯅ ꯂꯩꯍꯧꯗꯧꯔꯤꯒꯦ ꯏꯃꯥ ꯆꯥꯛ ꯈꯔ ꯆꯥ ꯁꯦꯜ ꯈꯔ ꯇꯥꯟ ꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤꯗꯅ ꯑꯗꯣ ꯏꯃꯥ ꯅꯁꯨ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯈꯪꯗꯦꯅꯦ ꯃꯇꯥꯁꯤꯡꯅ ꯆꯠꯂꯝꯒꯅꯤ ꯅꯪ ꯅꯁꯥꯒꯤꯗ ꯁꯨꯝ ꯈꯟꯗꯨ ꯂꯩꯒꯅꯨꯀꯣ 이mun기수 khara khat 이마 이mun기 칸ꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ 이사가 이마가기 와따나바 ꯑꯁꯨꯛꯀꯟꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯣ ꯁꯤꯗꯕꯨ ꯑꯩꯁꯦ 이mun기 ꯈꯟꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ ꯃꯁꯦ ꯁꯣꯏꯗꯧꯔꯤꯕꯅꯤꯀꯣ ꯁꯣꯏꯗꯧꯔꯤꯕꯅꯤ ꯅꯪꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯍꯅꯨꯕꯤ ꯑꯩꯅ ꯆꯥꯛ ꯊꯣꯡ ꯐꯥꯎꯁꯨ ꯇꯧꯗꯅ ꯂꯩꯔꯦ ꯏꯁꯨꯁꯤꯁꯨ ꯃꯃꯥ ꯑꯃ ꯂꯩꯗꯨꯅ ꯅꯤꯡꯊꯤꯅ ꯅꯥꯎꯌꯣꯛꯅ ꯀꯣꯟꯕꯤꯔꯕꯗꯤ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥꯅꯕꯨ ꯅꯠꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯉꯥꯡꯆꯩꯗꯅ ꯋꯥꯈꯜ ꯇꯥꯔꯛꯅ ꯋꯥꯔꯛꯄꯗꯤ ꯀꯩ ꯀꯥꯏꯒꯦ ꯏꯃꯥ ꯇꯨ ꯍꯥꯏꯅꯩꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯟꯕꯤꯁꯦ ꯍꯧꯔꯛꯑꯅꯤ ꯑꯃꯨꯛ ꯉꯥꯡꯒ ꯁꯛꯄꯒ ꯀꯩꯅꯣ ꯏꯕꯣ ꯅꯪꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯩꯒꯤ ꯄꯥꯎꯃꯨꯛ ꯇꯝꯁꯤꯜꯂꯤꯗꯨꯅ ꯅꯁꯛꯅꯦꯅ ꯕꯨꯠ ꯍꯅꯨꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯔꯤ ꯑꯩꯕꯨ ꯕꯨꯠ ꯍꯅꯨꯕꯤ ꯃꯥꯜꯂꯤꯒ ꯀꯥꯏꯗꯅ ꯐꯖꯔꯦꯅꯦ ꯅꯪꯗꯤ ꯍꯥ ꯁꯦꯝꯕ꯭ꯔꯥꯡ ꯑꯃꯨꯕꯤ ꯃꯥꯟꯕꯤ ꯌꯥꯡꯒꯪꯕꯤ ꯑꯃꯨꯕꯤ ꯍꯣꯃꯨꯔꯤꯁꯤꯗꯤꯅꯦ ꯍꯅꯨꯕꯤ ꯅꯪꯅꯧꯕꯒꯤ ꯈꯪꯉꯤꯗꯅ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯃꯨꯁꯤꯟꯅꯦꯛ ꯃꯨꯔꯗꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯒ ꯃꯥꯜꯂꯤꯅꯦ ꯇꯨ ꯇꯥꯔꯦꯗꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯆꯤꯟꯁꯦ ꯁꯤꯗꯅꯦ ꯑꯩꯅ ꯉꯥꯡꯅꯕꯒ ꯉꯝꯖꯗꯦ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯌꯨꯝꯃꯅꯤ ꯑꯉꯥꯡꯗ ꯉꯥꯡꯕꯕꯨ ꯈꯔ ꯇꯥꯗ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯕꯁꯤꯗ ꯃꯆꯥ ꯃꯤꯆꯪ ꯑꯁꯦ ꯀꯌꯥꯗ ꯆꯪꯂꯤꯕꯅꯣꯕ ꯑꯁꯤ ꯍꯩ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ ꯅꯆꯥꯁꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯊꯛꯀꯤ ꯍꯜꯗ ꯑꯗꯨꯒꯨꯝꯕꯗꯣ ꯉꯥꯡꯒꯅꯨ ꯍꯥꯏꯒꯤꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯏꯅ ꯍꯥꯏꯅꯦ ꯃꯁꯦ ꯍꯩꯃꯥ ꯏꯃꯥ ꯑꯁꯤꯗ ꯍꯥꯏꯔ ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯌꯥꯒꯗꯕ ꯏꯃꯥꯗ ꯑꯣꯏꯅ ꯍꯥꯏꯕꯩ ꯋꯥꯅꯤꯕ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯠꯂꯦꯍꯦ ꯃꯥꯃꯣꯏꯗ ꯆꯪꯕꯗꯣ ꯑꯩ ꯊꯦꯡꯉꯅꯤ ꯅꯣꯡꯃ ꯑꯣꯏꯅ ꯆꯠꯂꯒꯦꯀꯣ ꯂꯦꯝꯕꯤ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯧꯔꯦꯟꯅꯦ ꯏꯕꯣꯛꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯀꯗꯣꯏꯅꯤ ꯆꯠꯂꯣ ꯆꯥꯛꯀꯗꯣ ꯊꯣꯡꯗꯣꯛꯎꯔꯣ ꯏꯕꯣꯛ ꯊꯕꯛꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯉꯝꯖꯗ꯭ꯔꯦ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅꯒ ꯅꯪꯁꯦ ꯅꯣꯡꯃꯇ ꯋꯥ ꯑꯝꯇ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯝꯇꯁꯨ ꯌꯥꯎꯕ ꯅꯠꯇꯕ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯍꯣꯏ ꯌꯥꯔꯣꯏꯅꯦ ꯌꯥꯗ꯭ꯔꯤꯅꯦ ꯏꯕꯣꯛ ꯆꯥꯛꯄ꯭ꯔꯣ ꯆꯥꯛꯄ ꯅꯠꯇꯦꯅꯦꯍꯦ ꯕꯦꯝꯃ ꯅꯋꯥ ꯐꯪꯉꯣꯏꯅ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤꯅꯦ ꯅꯁꯛꯃꯛꯅ ꯀꯨꯝ ꯂꯩꯅꯥ ꯆꯨꯕꯤ ꯆꯔꯣꯏ ꯍꯦꯛ ꯃꯥꯜꯂꯗꯅ ꯐꯖꯔꯦꯍꯦ ꯏꯕꯣꯛꯇꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯀꯨꯜꯂꯒ ꯂꯩꯕꯤꯗꯣ ꯑꯗꯨ ꯍꯦꯛ ꯃꯥꯜꯂꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯨꯄꯥ ꯐꯪꯉꯨ ꯐꯪꯗꯕ ꯏꯕꯣꯛꯅ ꯀꯩꯁꯨ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ
ꯑꯩꯅ ꯄꯥꯝꯗꯦꯅ ꯇꯧꯕꯩ ꯋꯥꯅꯤ ꯍꯥꯏꯌꯣ ꯅꯪꯒꯤ ꯅꯁꯛꯇꯨꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯕ ꯅꯌꯥ ꯌꯥꯃꯥꯡꯗꯨꯅ ꯁꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯉꯝꯂꯤꯕ ꯅꯪ ꯉꯝꯃ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗꯅꯤ ꯊꯣꯏꯅꯨꯒꯤ ꯃꯅꯝꯃ ꯂꯥꯏꯕꯤꯗꯨ ꯃꯁꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯐꯝꯊꯔꯛꯏ ꯊꯣꯏꯅꯣ ꯅꯪꯕꯨ ꯐꯤꯗ ꯁꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯁꯨ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯅꯤ ꯅꯪꯕꯨ ꯅꯈ꯭ꯋꯥꯡꯒꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯏꯅꯝꯃ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯁꯨꯝ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯦ ꯍꯥꯏꯗꯅ ꯁꯥꯕꯅꯤ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯪ ꯑꯁꯨꯝꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯍꯥꯟ ꯅꯆꯦꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯣ ꯀꯔꯤ ꯈꯜꯂꯒꯦ ꯅꯪꯕꯣ 이나마 ꯑꯩ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯃꯠꯇ ꯈꯟꯗꯦꯗ ꯈꯟꯁꯨ ꯈꯟꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯗꯣ ꯑꯩ ꯉꯥꯡꯅꯕ ꯌꯥꯝ ꯇꯜꯂꯦ ꯑꯗꯨꯅ ꯏꯅꯝꯃꯅ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯈꯣ ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯋꯥꯈꯜ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯨ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯅꯦ ꯑꯗꯨꯝꯅꯁꯨ ꯈꯟꯒꯅꯨ ꯍꯌꯦꯡ ꯅꯪꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯆꯦꯛꯁꯤꯜꯂꯛꯂꯕ ꯇꯥꯟꯖꯥꯗ ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯂꯦꯞꯄꯤꯅꯕ ꯂꯩꯔꯣꯏꯅꯦ ꯅꯪ ꯇꯥꯆꯧꯒ ꯑꯩꯒ ꯍꯥꯏꯔ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ 이나마 ꯑꯃꯨꯛ ꯐꯥꯎꯕ ꯀꯔꯤꯅꯨꯡꯒꯤ ꯄꯥꯟꯖꯔꯨꯕꯅꯣ ꯈꯜꯂꯤꯕ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯨꯇꯤꯕ ꯁꯨꯛ ꯅꯪꯂꯕ ꯑꯩꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯐꯠꯇꯕ ꯃꯈꯣꯏ ꯑꯃꯅꯅꯦ ꯃꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯑꯗꯨꯝꯅ ꯐꯠꯂꯝꯃꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯊꯣꯏꯅꯨꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯑꯣꯠꯅꯩꯕ ꯇꯧꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯤ 이나마 ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯖꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯅꯨ ꯍꯣ ꯐꯔꯦꯁꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯆꯦ ꯂꯥꯛꯂꯒ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯑꯗꯣ ꯅꯪꯉꯣꯟꯗꯒꯤ ꯅꯍꯥꯟ ꯃꯅꯪꯒꯤ ꯏꯆꯦ ꯊꯔꯣꯅ ꯐꯤ ꯂꯧꯈꯤꯕꯗꯨꯕꯨ ꯁꯦꯜꯒ ꯄꯤꯔꯛꯂꯕ꯭ꯔꯣ ꯄꯤꯔꯛꯇꯦꯗ ꯏꯅꯝꯃ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯔꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯣꯏ ꯍꯣꯏꯗ ꯍꯥꯏ ꯄꯤꯗꯤ ꯁꯨꯛꯄꯤ ꯄꯤꯔꯛꯇꯦ ꯏꯅꯝꯃꯁꯨ ꯃꯈꯣꯏꯗ ꯅꯪꯒꯤ ꯇꯥꯆꯧꯒꯤ ꯈꯨꯂꯪꯒꯤ ꯁꯦꯜꯗꯣ ꯂꯧꯁꯤꯜꯂꯝꯃꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯆꯠꯇꯣꯏꯅꯤ ꯂꯥꯛꯑꯣ ꯅꯪꯁꯨꯅꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯗꯨꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯊꯣꯏꯅꯨ ꯅꯝꯗꯅ ꯆꯦꯜꯍꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯗꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯏꯕꯣꯍꯜꯒꯤ ꯃꯃꯥ ꯄꯤꯁꯛꯇꯤ ꯂꯦꯝꯕꯤꯒꯤꯁꯨ ꯃꯃꯥ ꯑꯃ ꯂꯩꯔꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯣꯏꯅꯨ ꯏꯕꯣꯍꯜꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄ ꯊꯥ ꯑꯃꯅꯤꯔꯣꯝ ꯐꯥꯔꯛꯂꯦ ꯏꯕꯣꯍꯜꯅ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯑꯩ ꯊꯕꯛ ꯆꯠꯂꯦꯀꯣ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯅꯪ ꯅꯆꯥꯅꯨꯄꯤꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯍꯣꯏ ꯃꯄꯥ ꯌꯥꯝ ꯊꯦꯡꯅꯗꯤ ꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯔꯛꯎ ꯄꯤꯁꯛꯅ ꯍꯩꯃꯥ ꯏꯕꯣꯍꯜꯁꯦ ꯆꯠꯈꯤꯕꯅ ꯍꯥꯜꯂꯤꯅꯦ ꯋꯥ ꯑꯃꯇꯪ ꯍꯥꯏꯍꯧꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯅꯪꯍꯧꯗꯦꯗ ꯊꯣꯏꯅꯨꯅ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯃꯧ ꯀꯔꯤ ꯀꯔꯤ ꯂꯣꯏꯁꯤꯟꯖꯔꯧꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯧ ꯂꯩꯕꯁꯦ ꯍꯥꯟꯅꯗꯤ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯦꯛ ꯍꯥꯡꯉꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯊꯟ ꯍꯦꯛ ꯊꯜꯂꯦ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯅꯆꯥꯅꯨꯄꯤꯗꯤ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯇꯨꯝ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯇꯨꯝ ꯍꯧꯔꯤꯕꯅꯤ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯅꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗꯕꯅꯤ ꯅꯪꯅ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯛꯀꯗꯕꯅꯤꯀꯣ ꯃꯔꯥꯏꯕꯛ ꯊꯤꯖꯔꯛꯂꯕꯤ ꯏꯁꯨꯅꯤ ꯄꯣꯛꯄꯗꯒꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯤꯕꯅꯤ ꯅꯪꯅꯅꯦ ꯏꯁꯨꯒꯤ ꯑꯋꯥꯠꯄꯁꯤꯕꯨ ꯃꯦꯟꯁꯤꯟꯕꯤꯌꯨꯀꯣ ꯏꯃꯥ ꯂꯦꯝꯕꯤꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ 이미따 이사 우서바 팡자지바 이사하기 누시바 가리노 강자지바 이사 렘비나 로이나 강한비리 아도 마시야 ngang khara yadabani mapana luna tawmandana masinsisu kan khraba imai pema aikoina nya ngangnaba ngamba masina tebo mangonda palisi lembina ibo hausi phawba chakap na thongjiba noi mangaire nya nungairiba chaka thuni khangdama khai wari sa leidana hoi bema hausi sibu ayuklo ha numit yunge nya leisabi phara mana mamagi mate khara da su pangi di haidi yauna thengle kai haugat leraga isauga muk langdana kai gi pangdui ba ma sigumbai mungi thabak singsi da bu tawge haidana nigi masa leba nupada atobi oreng natro hey kari wangang sangang ne masibo hey nang ka ma hemaliko nang nya nasak bak na kwak amubi maladana ya phajare nang di yam phajare
ꯍꯩꯕꯤ ꯑꯩꯈꯣꯏ ꯃꯤꯃꯥꯟꯕꯤ ꯍꯅꯨꯕꯤ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯨꯄꯤꯁꯤꯒꯤ ꯃꯤꯁꯪꯒ ꯆꯪꯉꯗꯅ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯄꯥꯕ ꯂꯥꯛꯈꯤꯁꯅꯣꯕ ꯃꯁꯤꯕꯨ ꯀꯩꯅꯣꯅꯦ ꯃꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯄꯥꯗꯨꯅ ꯃꯆꯥꯁꯦ ꯆꯩꯅꯤ ꯉꯥꯡꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯕꯦꯝꯃ ꯃꯧꯋꯥ ꯅꯪ ꯅꯆꯥꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯁꯥꯎꯒꯅꯨꯀꯣ ꯃꯕꯨꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯑꯗꯨꯕꯨꯅꯦ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯐꯔꯦ ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯂꯩꯔꯣꯀꯣ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯄꯤꯁꯛꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯂꯦꯝꯕꯤꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯃꯥꯅ ꯆꯥꯔꯝꯕꯒꯤ ꯃꯐꯝ ꯑꯃꯗꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯊꯅꯝꯃꯤ ꯊꯣꯏꯅꯨꯁꯨ ꯇꯞꯅ ꯃꯆꯥꯅꯨꯄꯤꯅ ꯆꯥꯏꯔꯝꯂꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯂꯦꯝꯕꯤꯅ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯥꯁꯦ ꯋꯥꯏ ꯇꯩꯊꯣꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯃꯣꯠꯄ ꯐꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯈꯔ ꯁꯨꯗꯣꯛꯑꯣ ꯂꯦꯝꯕꯤꯌꯥ ꯋꯥꯗꯨ ꯉꯥꯡꯕꯗ ꯅꯤꯡꯊꯤꯅ ꯉꯥꯡꯉꯨꯅꯦ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯁꯤ ꯇꯧꯕꯤꯌꯨ ꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯐꯖꯅ ꯍꯥꯏ ꯀꯔꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯀꯨꯏꯔꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯩ ꯄꯣꯛꯄꯗ ꯁꯤꯈ꯭ꯔꯦ ꯅꯪꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅꯤ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯈꯪꯉꯕꯣ ꯂꯦꯝꯕꯤꯌꯥ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯃꯤꯅꯥꯏ ꯑꯣꯏꯅꯤ ꯂꯥꯛꯑꯕꯅꯤꯅ ꯁꯨ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯁꯨꯔꯒ ꯑꯗꯨꯝ ꯄꯪꯂꯩ ꯂꯩ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯄꯥꯕ ꯂꯥꯛꯑꯒ ꯄꯥꯎ ꯍꯦꯟꯖꯤꯟ ꯇꯝꯂꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯃꯁꯤꯔꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯂꯦꯝꯕꯤ ꯏꯃꯥꯅꯗꯤ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯟꯖꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯈꯤꯅꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯃꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤꯀꯨꯞꯇꯣ ꯃꯗꯨ ꯐꯥꯎꯕ ꯀꯩꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯊꯕꯛ ꯇꯧꯕꯗ ꯎꯪꯂꯒ ꯑꯃꯨꯛ ꯐꯝꯅꯤ ꯀꯩꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯤ ꯉꯥꯡꯂꯤꯕꯗꯣ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯃꯥꯅꯤ ꯏꯃꯥ ꯁꯥꯅꯤꯡꯕꯤ ꯑꯩꯗꯤ ꯏꯃꯥꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯅꯊꯧ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯄ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯠꯂꯤꯕ ꯃꯐꯝꯗꯣ ꯃꯦꯟꯈꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯀꯩꯁꯨ ꯋꯥꯠꯇꯦ ꯅꯨꯄꯥ ꯄꯥꯝꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯂꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯁꯥꯕꯤꯔꯛꯀꯅꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯈꯪꯍꯧꯗꯦ ꯊꯣꯏꯅꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯅꯃꯥꯒꯨꯝꯕꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕ ꯉꯝꯕ ꯅꯪꯒꯨꯝꯕꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯅꯨꯗ ꯃꯁꯝ ꯐꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯏꯕꯣꯍꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯄꯥ ꯍꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯂꯦꯝꯕꯤ ꯃꯃꯥ ꯇꯥꯕ꯭ꯔꯅꯦ ꯅꯈꯣꯏꯕꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯤꯕꯁꯤꯕꯣ ꯃꯄꯥ ꯍꯟꯕꯤꯔꯛꯂꯤꯗꯅ ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯨꯝꯗꯨꯅ ꯊꯝꯖꯔꯕꯅꯤ ꯏꯃꯥꯗꯤ ꯆꯪꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯀꯌꯥꯝ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯔꯝꯒꯦꯅꯦ ꯆꯪꯂꯛꯄꯁꯨ ꯌꯥꯔꯦꯗ ꯅꯍꯥꯟ ꯃꯈꯩ ꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯅ ꯊꯦꯡꯂꯛꯀꯗꯕꯗꯤ ꯃꯥꯟꯗꯦ ꯂꯦꯝꯕꯤꯅ ꯕꯥꯕꯥ ꯀꯩꯗꯧꯔꯦ ꯏꯆꯥꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯅꯦ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ ꯄꯥꯕꯗ ꯇꯝꯃꯨ ꯕꯥꯕꯥ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣꯅꯦ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯏꯃꯥ ꯍꯥꯏꯌꯨꯅꯦ ꯑꯗꯨꯝꯅ ꯅꯃꯥꯗ ꯅꯨꯄꯤ ꯍꯥꯏꯕ ꯍꯧꯅꯗꯦ ꯅꯠꯇꯦ ꯃꯥ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯁꯤꯈ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯃꯆꯤꯟꯗꯅ ꯃꯆꯥꯅꯤ ꯍꯥꯏꯔꯒ ꯕꯥꯕꯥ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛ ꯃꯃꯤ ꯇꯥꯔꯤꯕꯁꯤ ꯏꯃꯥꯅ ꯑꯩꯕꯨ ꯐꯨꯕꯒꯤꯅꯤ ꯂꯦꯝꯕꯤ ꯏꯃꯥ ꯅꯪꯉꯥꯏꯈꯣ ꯀꯔꯤꯒꯤ ꯅꯃꯥꯅ ꯏꯆꯥꯕꯨ ꯐꯨꯔꯤꯕ ꯕꯥꯕꯥ ꯑꯩꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯟꯗꯣ ꯏꯃꯥꯗ ꯑꯃꯨꯛꯇ ꯐꯦꯡꯕꯤꯌꯨ ꯑꯩ ꯐꯤ ꯁꯨꯔꯨꯒꯦ ꯍꯥꯏꯕꯒꯤ ꯅꯊꯤꯕꯣꯡ ꯆꯥꯕꯒꯤ ꯀꯣꯟ ꯐꯥꯎ ꯐꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯐꯨꯔꯤꯕꯅꯤ ꯂꯦꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯄꯥꯕꯗ ꯑꯗꯨ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯤ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯀꯔꯤ ꯑꯣꯏꯗꯕ ꯅꯪ ꯑꯩꯕꯨ ꯐꯨꯗꯕ꯭ꯔꯕ ꯕꯥꯕꯥ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕꯒꯤ ꯄꯥꯕꯗꯤ ꯌꯨꯝꯗ ꯍꯦꯛ ꯂꯩꯇꯕꯒ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯝ ꯇꯧꯕꯅꯦ 이보가 빠먹 레이라가나 마나 파버 사바네 토이노 그이노 이사시나 앵고나 땀리 pau세 하 그리노 하이버니 앵고나 따할리비스 그리노 아이나 나원다 까야락 하나 하이버 나트로 이사시
ꯅꯁꯥꯒꯨꯝꯅ ꯈꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯄꯥ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯏꯁꯥꯗ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯂꯦꯝꯕꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯄꯥꯕꯗ ꯃꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯣ ꯃꯄꯥ ꯑꯩ ꯇꯧꯗꯕ ꯑꯁꯦꯡꯕꯅꯤ ꯌꯥꯔꯦ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯏꯁꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯪꯗꯕ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯂꯩ ꯏꯕꯣꯍꯜ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗ ꯁꯣꯛꯀꯦ ꯍꯥꯏꯕꯗꯤ ꯈꯜꯂꯛꯀꯅꯣ ꯃꯄꯥ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕꯁꯨ ꯉꯝꯃꯤ ꯃꯊ꯭ꯋꯥꯏ ꯂꯧꯕꯁꯨ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯣ ꯃꯄꯥ ꯑꯇꯩ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯂꯥꯟ ꯏꯆꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩ ꯂꯥꯟ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨꯅ ꯍꯥ ꯃꯪꯒꯣꯜꯁꯤꯗ ꯌꯥ ꯑꯃꯨꯛ ꯇꯣꯏꯕ ꯀꯗꯥꯏ ꯐꯥꯎ ꯇꯥꯏꯅꯦ ꯃꯁꯤꯒꯤ ꯁꯤꯌꯨ ꯌꯥꯗꯕꯤ ꯍꯟꯅꯨꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯀꯔꯤꯅꯣ ꯑꯃꯁꯤꯅ ꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯤꯕꯁꯤꯅ ꯃꯧ ꯀꯩꯗꯧꯅꯔꯦ ꯍꯥ ꯏꯕꯣꯍꯜ ꯀꯩꯗꯧꯅꯔꯒꯦꯕ ꯍꯪꯂꯤꯕꯁꯦ ꯅꯆꯤꯟꯁꯤꯡꯗꯨ ꯈꯨꯝꯕ ꯌꯥꯗꯕꯔꯣ ꯍꯥ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯃꯧꯁꯤꯅ ꯅꯁꯨꯁꯦ ꯃꯆꯥꯒꯨꯝꯅ ꯈꯟꯕ ꯉꯝꯗꯦ ꯃꯗꯨꯅ ꯑꯩ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯏꯕꯣꯍꯜ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨꯀꯣ ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯕ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯆꯠꯍꯟꯈꯤꯕ ꯍꯦꯛꯇ ꯌꯥꯕꯔꯣ ꯀꯩꯅꯣ ꯅꯤꯡꯊꯤꯅ ꯉꯥꯡꯅꯔꯒ ꯂꯣꯏꯔꯦ ꯏꯃꯥꯅ ꯀꯔꯤ ꯈꯪꯒꯦ ꯉꯥꯡꯅꯕ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯅꯍꯥꯟ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯩ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛ ꯃꯆꯥꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯪꯐꯝ ꯊꯣꯛꯏꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯃꯥꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯁꯦ ꯅꯪꯅ ꯈꯪꯕ꯭ꯔꯣ ꯏꯃꯥ ꯑꯉꯥꯡꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯕꯨ ꯉꯥꯡꯗꯣꯔꯤꯒꯦ ꯃꯥꯅ ꯑꯩꯅ ꯈꯨꯄꯥꯛ ꯃꯆꯦꯠ ꯐꯥꯎꯕ ꯊꯥꯗꯅ ꯊꯝꯖꯔꯤꯕ ꯆꯥꯗꯕꯨ ꯐꯨꯖꯩꯕ ꯌꯥꯕ꯭ꯔꯣ ꯍꯩ ꯅꯪꯒꯤ ꯅꯆꯥꯁꯤꯅ ꯅꯪꯕꯨ ꯍꯩ ꯃꯃꯥꯁꯤꯗꯤ ꯂꯥꯏꯔꯗꯅ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯈꯣꯟꯗꯥ ꯂꯛꯇꯥꯗꯣ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯍꯜ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯦꯞꯂꯤ ꯊꯣꯏꯅꯨꯒꯤ ꯃꯤꯉꯝꯖꯗ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯅꯦꯝ ꯄꯤꯁꯛꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯧ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯃꯁꯥꯒꯤ ꯑꯀꯟꯗꯅꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯅꯪꯅ ꯏꯁꯨꯗ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯈꯪꯉꯤꯅꯦ ꯇꯣꯛꯑꯁꯦ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯂꯦꯝꯕꯤꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯖꯤꯟꯗꯨꯅ ꯃꯃꯥ ꯊꯣꯏꯅꯨꯕꯨ ꯃꯄꯥꯅ ꯇꯠꯇꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯃꯤ ꯉꯁꯤꯁꯨ ꯃꯄꯥ ꯂꯩꯇꯦ ꯃꯕꯣꯛꯇꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤ ꯂꯦꯝꯕꯤꯗꯤ ꯃꯕꯣꯛ ꯂꯩ ꯈꯪꯗꯕꯅ ꯃꯃꯥꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯉꯥꯡꯕ ꯆꯩꯕꯤꯗꯨ ꯍꯧꯔꯛꯂꯝꯃꯤ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯍꯥ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯑꯗꯨꯒꯤ ꯅꯔꯝꯆꯠꯇꯨꯅ ꯆꯟꯅꯗꯗꯅ ꯅꯋꯥ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯏꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯂꯦꯝꯕꯤ ꯀꯔꯤꯅꯣ ꯏꯃꯥ ꯀꯔꯤ ꯇꯧꯔꯣ ꯍꯥꯏꯕꯅꯣ ꯍꯥꯏꯗ꯭ꯔꯤꯈꯩ ꯈꯪꯗꯦꯅꯦ ꯍꯣꯔꯦꯟ ꯄꯥꯕ ꯍꯦꯛ ꯂꯥꯛꯄꯒꯅ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯁꯤꯜꯂꯒ ꯂꯩꯈꯤꯅꯤ ꯂꯦꯝꯕꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔꯗꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯏꯃꯥꯅꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯅꯨ ꯍꯥꯏꯕ ꯋꯥꯁꯦ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯅꯦ ꯅꯆꯤꯟꯗꯨ ꯊꯥꯖꯤꯟꯒꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥꯏꯈꯤꯗ꯭ꯔꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯃꯥ ꯍꯥꯏꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯍꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯗꯣ ꯍꯥ ꯂꯦꯝꯕꯤ ꯅꯪꯅ ꯅꯃꯥ ꯑꯁꯤꯕꯨ ꯃꯆꯤꯟꯁꯤꯗ ꯏ ꯇꯥ ꯃꯈꯩ ꯈꯨꯄꯥꯛꯅ ꯊꯥꯕ ꯉꯝꯃꯤꯅꯦ ꯃꯁꯦ ꯃꯃꯥꯁꯤꯗ ꯍꯩꯃꯥ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯃꯀꯣꯛꯁꯤꯗ ꯂꯨꯈꯥꯛꯁꯦ ꯍꯩꯖꯤꯟꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥꯗꯣ ꯅꯊꯤꯕꯣꯡ ꯆꯥꯊꯣꯛꯑꯒ ꯀꯣ ꯂꯨꯈꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯪ ꯍꯦꯛ ꯌꯨꯝꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯅꯤ ꯍꯅꯨꯕꯤ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯅꯨꯅ ꯏꯃꯥ ꯄꯤꯁꯛꯅ ꯍꯩ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥ ꯅꯃꯥ ꯅꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯪ ꯐꯠꯇꯕ ꯑꯉꯥꯡꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯔꯛꯇ꯭ꯔꯤꯅꯦꯍꯦ ꯌꯥꯔꯦ ꯍꯅꯨꯕꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯉꯛꯀꯅꯨ ꯅꯈꯣꯏꯅꯤ ꯑꯩꯈꯣꯏ ꯄꯥꯕ ꯂꯥꯛꯑꯒ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯗꯨꯒꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯄꯥꯕꯨ ꯑꯩꯒꯤ ꯐꯝꯗꯒꯤ ꯃꯨꯟꯅꯕ ꯍꯣꯠꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯗꯣ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ ꯂꯦꯝꯕꯤ ꯑꯩꯅ ꯅꯪꯒꯤ ꯄꯥꯕ ꯑꯃꯗꯤ ꯅꯪꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯐꯝꯗꯒꯤ
ꯅꯪꯒꯤ ꯄꯥꯕꯕꯨꯁꯨ ꯑꯩꯅ ꯃꯨꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗꯦ ꯄꯨꯟꯁꯤꯁꯤꯃꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯖꯔꯣꯏꯗꯕ ꯑꯩꯗꯤ ꯅꯪꯕꯨ ꯑꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯑꯇꯣꯝꯕꯤ ꯅꯣꯏꯅꯕꯨ ꯀꯌꯥꯝ ꯐꯒꯅꯤ ꯍꯥꯏꯒꯦ ꯑꯇꯣꯝꯕꯤ ꯅꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯁ꯭ꯋꯥꯏꯗꯅꯦ ꯑꯐ ꯁꯥꯔꯛꯀꯅꯨ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯄꯤꯁꯛꯅ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯂꯨꯈꯥꯛꯇꯣ ꯍꯦꯛ ꯇꯥꯏꯖꯤꯟꯕꯗꯣ ꯍꯦ ꯅꯪ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤꯀꯣ ꯅꯨꯡꯉꯥꯏ ꯅꯄꯥꯗꯣ ꯂꯥꯛꯈꯤ ꯆꯠꯂꯣ ꯑꯩꯒꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯅꯦ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯍꯧ ꯍꯣ ꯆꯠꯄꯤꯈ꯭ꯔꯣ ꯂꯩꯖꯍꯧꯔꯒꯦ ꯏꯄꯥ ꯏꯆꯥꯗ ꯂꯩꯖꯍꯧꯒꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯤꯗ ꯌꯦꯡꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯈꯣꯏ ꯆꯠꯈ꯭ꯔꯒꯅꯦ ꯄꯥꯕ ꯈꯣꯏꯅꯤꯡꯗ ꯋꯥꯏ ꯁꯪꯅ ꯂꯩꯖꯍꯧꯔꯒꯦ ꯄꯤꯁꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯍꯩ ꯅꯪꯒꯤ ꯅꯔꯝ ꯆꯠꯇꯨꯅꯗꯤ ꯃꯄꯣꯛ 7 ꯄꯣꯛꯂꯕꯁꯨ ꯅꯪꯗꯤꯅꯦ ꯅꯃꯥ ꯍꯥꯏꯕꯗꯣ ꯀꯧꯕ ꯐꯪꯂꯣꯏ ꯈꯪꯂꯕ꯭ꯔꯥ ꯊꯣꯏꯅꯨꯅ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯃꯤ ꯄꯨꯝꯕ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯔꯦ ꯃꯄꯥ ꯍꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯥꯎꯔꯅꯤ ꯁꯤ ꯇꯣꯛꯑꯁꯤ ꯏꯃꯥ ꯅꯪꯃꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯄꯥꯡꯗꯕ ꯍꯥ ꯀꯅꯥꯅ ꯍꯧꯅꯒꯦ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗꯩꯕꯨ ꯊꯦꯝꯂꯛꯀꯅꯣ ꯃꯁꯦ ꯅꯆꯥꯅꯤ ꯐꯨ ꯏꯃꯥꯅ ꯌꯥꯏꯌꯦ ꯐꯨꯋꯣ ꯍꯅꯨꯕꯤ ꯃꯤꯐꯠꯇ ꯃꯤꯑꯣꯠꯄꯤ ꯅꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯈꯤꯇ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯩ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯔꯤꯒꯦ ꯍꯥ ꯏꯄꯨꯔꯣꯏꯕꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯉꯥꯡ ꯅꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯍꯩꯇ꯭ꯔꯤꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪꯁꯦ ꯏꯅꯪꯒꯜ ꯑꯁꯤꯗ ꯆꯥꯎꯔꯛꯈꯤꯕ ꯏꯁꯨꯅꯤꯀꯣ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯈꯣꯏꯅ ꯂꯥꯎꯗꯨꯅ ꯈꯠꯅꯕꯗꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯇꯥꯕꯁꯤꯡꯅ ꯋꯥꯔꯤ ꯇꯧꯔꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇ ꯃꯥꯜꯂꯤꯗ ꯃꯆꯥꯒꯁꯦ ꯌꯥꯝ ꯊꯤꯅ ꯇꯧꯏ ꯍꯥꯏꯌꯦ ꯈꯪꯗꯦ ꯀꯩꯅꯣ ꯃꯁꯛꯁꯤꯗꯤ ꯏꯇꯞ ꯇꯞꯆꯕꯤ ꯂꯥꯟꯖꯗꯕꯤꯒꯤ ꯃꯥꯜꯂꯒ ꯇꯧ ꯌꯥꯝ ꯉꯝꯕ ꯖꯥꯠꯅꯤꯗꯅ ꯃꯥꯗꯤ ꯀꯥꯏꯗꯤ ꯋꯥꯅꯣꯍꯦ ꯃꯈꯣꯏ ꯌꯨꯝ ꯊꯪꯅꯕ ꯏꯆꯦꯂꯇꯥꯅ ꯍꯥꯏꯕꯗꯗꯤ ꯂꯦꯝꯕꯤꯅ ꯃꯄꯥꯗ ꯄꯥꯎ ꯇꯝꯁꯤꯟꯗꯅ ꯃꯃꯥꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯨꯍꯜꯂꯦ ꯍꯥꯏꯅꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦ ꯏꯕꯣꯍꯜꯁꯤꯗꯤ ꯃꯥꯒꯤ ꯃꯆꯥꯁꯦ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅꯦ ꯃꯆꯥꯅꯦꯅ ꯁꯛꯇꯥꯁꯤꯗ ꯃꯕꯨꯛꯀꯁꯦ ꯌꯥꯝ ꯐꯠꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯊꯥꯏꯅ ꯑꯩꯒꯤ ꯏꯆꯥꯒꯤꯅꯦ ꯄꯨꯡꯊꯣꯜ ꯆꯥꯕꯗ ꯃꯥꯅ ꯃꯨꯜꯂꯒ ꯆꯥꯈꯤ ꯍꯥꯏꯗꯅ ꯏꯆꯥꯅ ꯈꯔ ꯐꯨꯔꯨꯕꯒꯤ ꯃꯈꯣꯏ ꯃꯄꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯏ ꯇꯥꯕ ꯃꯈꯩ ꯐꯨꯔꯛꯂꯤꯕꯅꯤ ꯑꯃꯅ ꯃꯄꯥꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯥ ꯃꯤꯆꯪ ꯆꯪꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯁꯤꯅꯅꯤ ꯃꯆꯥꯁꯤꯅ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯃꯅ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯣꯏꯅꯨꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯌꯥꯝ ꯇꯞꯆꯕ ꯃꯥꯜꯂꯤ ꯂꯦꯝꯕꯤꯅ ꯐꯨꯒ ꯐꯨꯏ ꯍꯥꯏꯗ ꯑꯗꯨꯒ ꯃꯥꯅ ꯉꯝꯂꯤꯕꯕꯨ ꯃꯃꯥꯁꯤꯅ ꯑꯣꯏꯅꯅꯦ ꯃꯉꯣꯟꯗ ꯐꯨꯏ ꯍꯥꯏꯗꯅ ꯄꯥꯎ ꯇꯝꯃꯦꯌꯦ ꯑꯃꯅ ꯑꯗꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗꯒ ꯅꯠꯇ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯗꯤꯕ ꯈꯪꯒꯗꯕꯅꯤ ꯃꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯄꯤꯁꯛꯅ ꯃꯆꯥ ꯏꯕꯣꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯏꯃꯥ ꯑꯉꯥꯡꯁꯤꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯌꯥꯅꯕ ꯀꯣꯛ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯈꯣꯏ ꯑꯅꯤꯁꯤꯅ ꯑꯉꯥꯡꯁꯤꯗ ꯁꯨꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯣ ꯍꯩ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯄꯥ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯆꯥ ꯅꯨꯡꯁꯤꯔꯤꯁꯦ ꯍꯥ ꯃꯥꯂꯦꯝꯁꯤꯗ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯤꯕꯁꯦ ꯅꯪ ꯈꯛꯇꯅꯦꯕ ꯅꯆꯥꯁꯦ ꯈꯔꯁꯨ ꯋꯥꯔꯛꯎꯅꯦ ꯅꯆꯥꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨꯅ ꯏꯃꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯦꯟꯅꯗꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯍꯌꯦꯡ ꯃꯈꯩ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯆꯥꯗ ꯅꯈꯣꯏꯅ ꯃꯔꯜ ꯊꯪꯖꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯕꯁꯦ ꯇꯧꯔꯛꯀꯅꯨ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯤꯕꯨ ꯀꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ ꯅꯨꯄꯥ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯂꯨꯀꯣ ꯀꯅꯥꯅ ꯂꯥꯟꯕ ꯀꯅꯥꯅ ꯆꯨꯝꯕ ꯍꯥꯏꯕꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯎ ꯃꯥ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯔꯣ 이보할 낭시야 와칼 쑥다 따드러 말리냐 아이나 하이버디냐 이수련 미시나 마마시다 낭리버 콘다 짤리블리서 찾았지야 떠회이디 샘독시 하이버니냐 아두니 마 아이나 하리버시 안강마나 마마시다 짤레이드버 짤리버세 마렴 레랑거니 미니 진바 야드비 이사니 너코이나 하나 하우르드나 안강마나 마하이다 그시 하우르이 까야하다노냐 하이 이수시야 이난간 시대 싸우락리버니냐 마디 농부터 마나 아이고나 미웨이바 머기 와강성아 강브라 하 아이고나 파워 강브로
ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯅꯁꯨꯁꯤꯅ ꯃꯕꯣꯛꯅꯦꯅ ꯑꯣꯏꯅꯖꯕꯅꯤ ꯑꯁ ꯌꯥꯔꯦ ꯏꯕꯣꯍꯜ ꯑꯩ ꯅꯪꯒ ꯉꯥꯡꯅꯕꯁꯦ ꯈꯗꯥꯡ ꯃꯥꯟꯅꯕꯅꯤ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯗ ꯌꯨꯝꯁꯤꯗ ꯂꯩꯒꯦꯒ ꯂꯩꯍꯧꯔꯣ ꯏꯃꯧꯒ ꯑꯩꯒꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒꯅꯦ ꯂꯩꯖꯈ꯭ꯔꯒꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯁꯔꯩ ꯏꯟꯕꯗꯅꯦ ꯁꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯌꯥꯔꯦ ꯋꯥꯅ ꯈꯜꯂꯛꯄꯁꯤꯗ ꯇꯥꯅꯤꯡꯗ ꯋꯥ ꯉꯥꯡꯂꯛ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯑꯣ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯄꯦꯅ ꯍꯦꯛ ꯄꯣꯊꯥꯔꯣ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯔꯣꯏ ꯏꯃꯥ ꯅꯣꯡꯃꯁꯨ ꯊꯣꯏꯅꯣ ꯑꯃꯗꯤ ꯏꯕꯣꯍꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯣꯏꯅꯣ ꯑꯉꯥꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯀꯅꯥꯝꯇ ꯎꯗꯦꯅ ꯃꯇꯥ ꯂꯥꯡꯂꯦꯟ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕꯅꯤ ꯏꯃꯥꯗꯤ ꯏꯆꯦ ꯇꯃꯨ ꯍꯣꯏꯒꯤꯗ ꯃꯅꯥ ꯃꯁꯤꯡ ꯂꯧꯔꯨꯅꯤ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯨꯃꯤꯗꯥꯡ ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯕ ꯇꯥꯔꯦ ꯈꯪꯗꯦꯗ ꯏꯃꯥꯗ ꯍꯪꯒꯦ ꯑꯗꯣ ꯃꯈꯣꯏ ꯃꯄꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯂꯤꯕꯅꯣ ꯊꯣꯏꯅꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗꯕ꯭ꯔꯥ ꯃꯄꯥ ꯅꯅꯥꯛꯇ ꯑꯩꯅ ꯅꯛꯅꯗꯨꯃꯛ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯅꯪꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯕꯗꯒꯤ ꯂꯥꯞꯈ꯭ꯔ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩꯅ ꯏꯆꯥ ꯏꯃꯥ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕ ꯅꯪꯕꯨ ꯀꯌꯥꯝ ꯂꯨꯝꯅ ꯀꯔꯝꯅ ꯈꯟꯕ ꯍꯥꯏꯕꯗꯣ ꯁꯣꯝꯅ ꯂꯦꯝꯕꯤꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯁꯥꯈꯤꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯏꯪꯈꯣꯜ ꯃꯆꯥꯗꯨꯗ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯗꯨꯅ ꯂꯩꯔꯤ ꯂꯦꯝꯕꯤꯅ ꯂꯥꯡꯂꯦꯟ ꯏꯁꯤꯡꯒꯤꯗ ꯀꯜꯂꯨꯁꯨ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯑꯩ ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯜꯂꯛꯀꯦ ꯁꯥꯈꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯃꯁꯤꯒꯤ ꯂꯦꯝꯕꯤ ꯍꯥꯏꯕꯁꯤ ꯇꯤꯟꯅꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯋꯥꯉꯥꯡ ꯁꯥꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯉꯝꯂꯤꯕ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯂꯥꯡꯂꯦꯟꯅ ꯏꯁꯤꯡꯁꯦ ꯑꯗꯨ ꯂꯦꯝꯕꯤ ꯅꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯐꯩ ꯍꯥꯏ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯁꯥꯎꯅ ꯁꯥꯎꯅ ꯉꯥꯡꯕꯗꯣ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯅꯅ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯨ ꯀꯩꯗꯧꯒꯦ ꯏ ꯀꯩꯅꯣ ꯅꯪꯅ ꯑꯇꯣꯝꯕꯤꯗꯨꯒꯤ ꯋꯥꯔꯤꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯜꯂꯛꯏꯁꯦ ꯑꯁ ꯄꯜꯂꯛꯀꯅꯨꯗ ꯍꯩꯅꯗꯦ ꯅꯨꯄꯥ ꯄꯥꯝꯕꯤ ꯑꯇꯣꯝꯕꯤꯗꯣ ꯍꯩꯃꯜꯂꯦꯍꯦ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯁꯨ ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯀꯣ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯍꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯄꯥꯎꯇꯥꯛꯀ ꯄꯤꯔꯛꯏꯁꯤꯕꯣ ꯀꯩꯅꯣ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯗꯅꯕ ꯍꯥꯏꯕꯁꯤꯕꯨ ꯌꯥꯗꯕ꯭ꯔꯣ ꯅꯊꯧꯅꯗ ꯅꯊꯧ ꯁꯥꯔꯛꯀꯅꯣ ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯀꯅꯤ ꯈꯪꯉꯕ ꯍꯦꯔꯥ ꯂꯦꯝꯕꯤ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯅꯪꯒꯤꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅꯅꯤ ꯅꯪꯅ ꯃꯤ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤꯗꯣ ꯅꯪ ꯀꯌꯥꯝ ꯐꯕꯤꯅꯣ ꯍꯥ ꯅꯪ ꯃꯤ ꯀꯌꯥꯝ ꯇꯤꯟꯅꯕ ꯌꯥꯔꯒꯦ ꯅꯊꯧꯅꯗꯅ ꯅꯊꯧ ꯁꯥꯔꯤꯗꯨꯕꯨ ꯅꯪꯉꯣꯟꯗ ꯑꯇꯣꯝꯕꯤꯗꯣ ꯐꯩ ꯍꯥꯏꯌꯣꯅ ꯁꯦꯜ ꯀꯌꯥ ꯄꯤꯔꯛꯀꯦ ꯁꯦꯜꯒ ꯄꯤꯔꯛꯄ꯭ꯔꯕ ꯃꯈꯣꯏꯅꯤ ꯑꯗꯨꯝꯅ ꯁꯨꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯂꯦꯝꯕꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛꯇ ꯃꯥꯅ ꯏꯁꯤꯡ ꯊꯛꯂꯝꯕꯒꯤ ꯆꯥꯏꯁꯦꯟ ꯑꯗꯨꯅ ꯀꯟꯅ ꯊꯨꯝꯂꯛꯂꯝꯃꯤ ꯁꯥꯐꯨ ꯀꯟꯃꯟꯈꯤꯕꯅ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛꯇꯒꯤ ꯏꯁꯨ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯄꯥꯈꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯁꯥꯈꯤꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯇꯥꯕ꯭ꯔꯥ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯁꯦ ꯇꯥꯕ꯭ꯔꯥ ꯏꯃꯦ 이마 꼭시 이각다 ngaire 이사 kaisu tawai ima amai ba kauruke lembiya nang sienda ni hingbriye ai isa da nang gumbi mana asumna tawu natikna sakina amai ba makauruduna masagi makokta soklibadu yenghalami masana kaisu tawri khanglabada saki saungna lembi gi mayumda laklami lembiya hai lembi yumsi kana kana lege lembiya thoinuna isya kari haigadaba lembi imung da leiramgani lembi do amukta kokthor manga sidi aina siraga si mana siraga si tawgadoribani isya isana kanada kari tawramlabage mado nangonda haibagi kaisu darkar leite lembi do kawdo kokthor aiga wari saki kaigido mani mudu lotru leiribase lembi ya tabaro nangbu tabaro mapan namtu tholao hai tholao ni mapanda karigi lotlaga leiri ha warak tabi masa nama na papa thongrom khangda bisidi karino isigi wangang adu wagi wa chumna ngangpi aduga isagi mama mapa ikoi lai basa ubi dabro mathongrom khangda masa kai dudi hairakano ichi haire nang kai doge haibano ha mama sabi nangi wahong da gini ngasi nasa na pi mi hat pi sinane isa su hat ke haidun toram ni base mase mi hat pi dori bane mi hat pi isagi mama ai lai amukana isabu adum na ngang bayaroi mana lalam labasu aina isagi mohut sindon haijari ai isabu ngakpi aduga ahen buwadi hanji hanji ngaklakano hai mama sabi na yarokat imungda hurai bigum lotliba taw ngambido kokthoro ai maga wa sap chana ngangnagi
ꯑꯗꯨꯝꯅꯒ ꯍꯥꯏꯔꯕꯗꯤ ꯃꯃꯥꯏꯒꯤ ꯏꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯃꯃꯥ ꯁꯥꯖꯅꯤꯡꯂꯤꯕꯅꯣ ꯅꯆꯥ ꯑꯁꯤꯅ ꯅꯪꯕꯨꯗꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯈꯟꯕꯤꯔꯤꯕꯁꯦ ꯅꯪꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦꯅꯦ ꯃꯗꯣ ꯃꯥꯒꯤ ꯋꯥꯈꯜꯅꯤ ꯃꯃꯥ ꯑꯩꯕꯨ ꯃꯥꯒꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯩꯒꯤꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯊꯣꯛꯀꯤ ꯏꯆꯥꯅꯤ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯥꯡꯗ ꯏꯆꯥꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯠꯅꯔꯕ ꯃꯇꯨꯡ ꯁꯥꯈꯤꯁꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯇꯥꯔꯤꯕꯅꯤ ꯃꯥ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯡꯂꯦꯟꯗ ꯐꯨꯔꯣꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯦꯝꯕꯤ ꯅꯪ ꯑꯩꯕꯨ ꯅꯃꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯔꯗꯤ ꯂꯧ ꯑꯗꯨꯝꯅ ꯃꯇꯨꯡ ꯅꯃꯥꯟꯅꯕꯤꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯐꯠꯇꯦ ꯅꯪꯅ ꯁꯣꯏꯔꯤꯕꯗꯣ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯧꯀꯣ 이마, 아이란, 아이네 이마기 맘다 너희들 뭐가야, 너희들 뭐가야 강기박이 나 잡아 먹다 강비요. 아이네 이마 물라는 갈루리 이마나이 뭐가야 둥시비 바이부터 나자가 시를 강해 이마. 이사다부 이마나 가이기 와로부 사오바 비엔다바 탐가니 이마는 낭세 아이기 핵 이복토기 이사니 하이나 칼리바니 세 아듬나 떠오르노 이마는 와이네 ꯄꯣꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯖꯔꯛꯇꯕꯗ ꯑꯩꯅ ꯇꯧꯍꯩꯗꯕ ꯀꯌꯥꯗꯣ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯑꯗꯨꯝꯅ ꯀꯞꯄꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅꯅꯦ ꯅꯪꯒꯤ ꯅꯇꯥ ꯂꯥꯡꯂꯦꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯁꯤ ꯑꯗꯨꯒ ꯃꯇꯨꯡꯅꯦ ꯑꯗꯨꯝꯅ ꯈꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯁꯤꯗꯒꯤꯗꯤ ꯅꯆꯥ 이마 아마디 이복나 하이바 파테 하이바 타박 아무데스 떠오르노 ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯊꯤꯕꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯄꯥꯗ ꯃꯥꯅ ꯄꯥꯎ ꯂꯥꯟꯅ ꯇꯝꯗꯨꯅ ꯃꯃꯥꯗ ꯃꯄꯥꯅ ꯂꯥꯟꯅ ꯈꯜꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯦꯝꯕꯤꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯏꯕꯣꯍꯜꯁꯨ ꯃꯆꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯄꯥꯛ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃꯒꯤ ꯏꯌꯥꯏꯗ ꯄꯤꯛꯂꯕ ꯏꯊꯠ ꯈꯔ ꯏꯊꯠ ꯑꯗꯨꯗ ꯈꯨꯟꯗꯥꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯀꯪꯐꯥꯜ ꯇꯝꯅ ꯆꯠꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯍꯤ ꯇꯣꯡꯗꯨꯅ ꯏꯔꯥꯟꯕꯅ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨ ꯍꯤ ꯍꯣꯟꯕꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯀꯅꯥ ꯑꯃꯅ ꯂꯦꯝꯂꯩ ꯉꯥꯗꯨ ꯐꯥꯕ ꯀꯅꯥ ꯑꯃꯅ ꯊꯔꯣ ꯊꯝꯕꯥꯜꯕꯨ ꯍꯦꯛꯇꯨꯅ ꯂꯂꯣꯟꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯗꯨꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯖꯔꯝꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯂꯌꯥꯁꯨ ꯌꯥꯎꯔꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯉꯥꯜꯂꯛꯄ ꯃꯇꯝ ꯀꯣꯔꯧꯃꯥꯅ ꯏꯌꯥꯏꯗ ꯂꯨꯞꯂꯨꯔꯒ ꯑꯃꯨꯛ ꯇꯔꯪ ꯊꯣꯔꯛꯄ ꯁꯛꯇꯝ ꯃꯔꯛꯇ ꯃꯂꯌꯥ ꯀꯧꯕꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯁꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯦꯝꯂꯩ ꯂꯂꯣꯟꯕ ꯆꯠꯀꯗꯧꯕꯤ ꯃꯅꯦ ꯃꯟꯗꯣꯝꯆꯥ ꯀꯌꯥꯕꯨ ꯃꯥꯒꯤ ꯍꯤ ꯑꯗꯨꯗ ꯏꯔꯥꯟꯕꯤꯔꯤ ꯍꯤꯖꯥꯎ ꯃꯥꯕꯨ ꯍꯣꯟꯅ ꯅꯨꯡꯁꯤꯔ ꯏꯁꯩ ꯑꯃꯁꯨ ꯁꯛꯂꯤ 하이베마 하코이노 낭부 짜나비 ngasi korau nongjada hirel naubu khutta paireraga achumbati mai kayingduna wagai hibu hola seha wagai hibu hola se itaro haina isai sahek putamduna hi tonglibi ipak aduda irhaliba pumbagi pukning singsili ipak adu lalaklabada hi thangpham yorakladuna malaya magi isai du sakpa lepki hi aduda tonglibi thabalai isai du sum taramlaga asum hairei malaya imaugi isai si taraga ipak asi lalakpadane patpan yosilakba bu khanghaude ontho na su phajakre imaugi khonjel se pukning ga se nautho ine 미기 삐토록바 하이버세 야바 나테고 이네나 삭닝이 하이다나 낭기 ꯍꯧꯖꯤꯛ 이세이도 삭루보다 꽈콩어 만가더리버니 아스 이네 타발레이나 행항부시마 이네나 누시비다나 숨 따닝 보이리니 이네 아이디 콘젤 거리수 파자다버니
Sum pamzamanbagi pat asibu saithaduna sakliba haidunine. Malaya, ine na panghai haiba natene nangbo. Nangi sayda ngaudaba kanabu laybage. Itomda na phaze haiba natene. Ine tombiya aina haribasibu lalabraimya. He aduda tonglibi ahaloribi tombi sukumlai. Iboki Malaya, nane thabalai na haribasya asumbani. Isugi khonjil na saglakpa isai tabada nabokti layoi kraba napu ma do ningsinglai pukning dum nungsida. Ine khoi abo khoi na tha thagatpiri ado hidin siyorabani na amu asumna lehoba mi kaya do holuki gine. Thabalai na oh hoi se nang hiral manse se leire adudi ine khoi amu kaithel saluki ge horel halakpadanya nang nam landau ni ko Malaya. Hui ne thabalai ai horen ngairam lage adudi ni thabalai ai musale ho salu haiduna Malaya himai lege thorang babu punsibana mabu kauraklami. Malaya ngaiku ai bo mukta hiran biram. Malaya masu tarduna mamai lek thoraktuna kumlei. Haima ta punsiba tare yani lansage law hisida kabiro. Punsiba selaktuna hiduda kakatuna hai. Malaya egi babungdo leibak mayonda ikoigi yum leidana aduda satkani haidana thilubani aduda aina purakpa hido aigi taw malemna pukraba ada kamai yum hansigi haidana kangaungnaram libani nang lak ubada tansare haidana adum jelaba o ta punsiba aisu ine thabalai adagi abok tombi maboke tuki hoisu thinbira amanida asomda ine tharo ise pemsa adagi mi khara sungai hauri makhoi bomu thinbi doini is migi masadi silse yam kanek taliko ado nangbu watro tapun siba wai haiduna aina leithoklabadi horena midangdi adum chara hen batam yumda ima sonbi amasu aina sing purakpa ngaiduna leiramgani aduga masadu su koire kumleina pudun leirakli ai warabasu wana sil kana tandaba yadabani tapun siba lairabagi mapokse pokhaiba mapok natida as nang suba kudak sida wakal hekta piksile kemta khalunu se ikoi ma'am leirisidi angamba mateng pangnaraga loridana ado kanade se nangi seido aungta saglo ai tagem isei so hairo tapun siba khonjel siga nangi khonjel du kaidorage nangi khonjel du ni miyam na ngangnari se yam phase idi mina phajadrasu aidi phase si amta saglo bi seido hoi sakki haiduna Malaya isei sakpa hore punsiba masu Malaya mabu mamit kupta yengduna isei dubu tari wakhalda su khali Malaya nangsi onthok na sun thizakrida asuk ningthiba saktam sibu khoyumana ai hina haina tamlakpagira ai gi pukning asi nungole kutsemgi yeksinba yawdraba sumanai puribi nangi maitho amubu nunghobu ngamjaduna wai taribi nangi mura samlang Saingon magi marumta kuitharaba takhele leirang naso pakang oiba hi gada kaihoribi nangi thotlaksa henmali duzanangi phazabase pakang oiba hi thamoi ihulase karamnabu phajilasigi Malaya ainang bu thamoi singna nusi wakhalasi khaladuna punsiba miyeng soithokta isaidubu tana ipak adu lanthorokpa khanghaude Malaya hi thangpham adu yawraklabada punsibadu onsinduna hai ta punsiba yawri hoi adudi se hiran mando si leire nangi ta punsiba karigi selno yarnida aina holi bi hisa ta punsiba khoigini karigi hiran manamu aina logadoino aina dumpi gadobani khura mangol zawgi hisan man senpi bagi matam su oirabani ado ta punsibana kharapu biro si silsida leire Malaya karigi silno yarisi nangi leita laira awat apadum sizino silse aina babungda laure nairagi bidrasu yarib ado nangaibu hila thokla sindi khara tobidaba yadeko haima tapun siba khurana ibu sauni silsi pubi ko tapun siba Malaya magi wata khije mana thokpa wa khara hairam duna chatkri Malaya masu hi duda leptun lehowi
Punsiba wakalga dunungaina asum mayumda halakpada magi mataw malemga thengnarami malemsu punsiba lakpa ubada kauraktuna hai ita aidi nang lakmandre kadorabano haidana yengma thurei hi dusu nang na pukru haidana aina pure nangbu kanagi hida lake itaw malem aina hi pukru hairi do ategi natida aigi hilanbi nuksibi malarisidi magi hida tongi khanbagini aina nangon aigi hido pukru nairi do o nangdi wakalaman hairi zat oire adudi nangbu tonglaklabro thangmoi na khidabi mana honbe hiduda hoi taw tonglei wakal kase ming intharagani aina leisi itaw punsi banangna malaya da ngausabasidi hogdong na nga pamaga chabek manegi ado noi babungi mong matawduga hairodi aidi isal malaya gi khanbada yawai ko miangang to maral suleita aran bataga doribani itaw malem babungi thok aidi malaya se thangmoi shen nungshi mana matu ison sona leizabase ayam nugaite ai mabu aigi nakta thamningi taw hoini adoi taw punsiba malaya se pupang suba masa sunati mamaga magada leizabani aduga yamna su lairari noi babuna shungya yaroini wari si sana duna makoi ani punsiba gi yum yoksilaklami punsiba mayam yorabada malem da hai itaw aigi kada phamsilaw ai nangonda wa kharasu hangdu lebani hoi kari wano nang hangge hairibo daw ate ka shunatida malaya se mafam asida karamna lakibano aduga magi babungna mataw karamna laikidabano bado ingodong ta khangaloi taw itaw punsiba malaya gi mapa hausisu hinglida matam kuiraba magi warini aisu ini saki tombina haibadagi tabane hoini adu warido ingoda liyobai taw itaw punsiba sumdogbune haiduna malem punsibada malaya gi haukraba wari kaya liraklami malaya tawlang kunda boksabi janu ningol amani malaya gi mamai be mapiyainu chahi deuringai matamda apukpa pukpi kainaki piyainu amadi magi pokminabi machem panthoiga leita laira sagonaduna wana saujaraki piyainu na leisa khasik pharaklabada loyada mayum palaklami asumna yumban minarabada loya amadi piyainu makoi anigi malayabu masa oina phangjaki adubu laibak thibadi piyainu madi masagi anaba lerekwa maramna mahak makhatana masa popu ngamlaroi haina amaibi amana hairami wahaya sitabada wakhal thenba loyadi masa piba amata su phanglaroi khanduna piyainubu otpi nei bi bahuraki enupi nang guide leke tadroi na kaurise tare moi baba kaya bigadabno ai maningda horena midangi sak thongnanaba chauka suringaida tajahudre tarina nanado yeshilabadina nati nang aina aigi pumjat phaijobse sudu haiba natro wa ma haibada nangna nongta matam chan tawdrisi karigino ha karigino haibani moi baba ai pumjat phaijomdo sujabani ado nongmang silaktana kangbana ngautre thabak ama tawbada tande mande Moli sum toraga karaidagi phi kangba ngamdorige migi luhongdo aibu hausi kari selaga sakadoribano atopa ma setnaba ai puthok charaklage moi papa yare ai luhongba gamda chat ai na topa pumya phaijomdo phajade seloi na haikrab natro aibu khaidau thikna thabakse nangna matam pumda dam tawde chaloi ai luhongba chaloi ngasi haiduna loya sauna yumdagi thoki piyainu wayama ta swaiba ngamzada tumin leptu lehawi numit adugi namidangi matamni loya mayumda hanjilaktuna saksanaba phamthare makhut adu hamduna insang do yenglakpada hangam thongbo oirambaduda loya wamta ngangda tengkotu paiduna laktuna hekta langki amuksu sauna pu hogatuna lawi henupi tabra nang aina kausi tadro piyainu masanupi malayabu nausum birambadagi pu hogatuna taha thoraktuna khumsai moi baba kari tawbirabagi hilam jasara nang aibu tasingna mu usitrene ko moi baba kari no haibiribudu aibu wakalama tadre aina kari aranba tawkrabage hilanjadabi apang misa sinagado nang nagi isang asida tin hapchilibudu karigino ha kari no haibiribudu moi baba aina karigi moi baba gi sangda tin hapkadoribado ai hapti moi baba o adudi hauzik aigi sang yaramlibu tindo
ꯑꯩꯅ ꯍꯥꯞꯆꯤꯜꯂꯤꯅꯤ ꯁꯤꯅꯤ ꯅꯪꯒꯤꯁꯦ ꯃꯣꯏ ꯄꯥꯕ ꯑꯩ ꯃꯗꯨꯃꯛꯁꯨ ꯍꯥꯏꯖꯈꯤꯗꯦ ꯑꯗꯨꯒ ꯇꯤꯟ ꯑꯗꯣ ꯌꯥꯎꯔꯝꯂꯕꯁꯨ ꯑꯩꯅ ꯊꯑꯣꯏꯅꯃꯛꯀꯤ ꯀꯔꯝꯅ ꯍꯥꯞꯂꯨꯒꯗꯧꯔꯤꯕꯅꯣ ꯉꯁꯥꯏ ꯍꯪꯒꯥꯃꯟꯕꯗ ꯌꯥꯎꯈꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯁꯦꯡꯅꯗꯤ ꯃꯟꯖꯕꯅꯤ ꯃꯣꯏ ꯄꯥꯕ ꯀꯔꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯑꯔꯪ ꯑꯔꯪꯗꯅ ꯈꯨꯝꯕ ꯁꯥꯏꯅꯤꯅ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯄꯤꯌꯥꯏꯅꯨꯕꯨ ꯐꯨꯕꯤꯔꯝꯃꯤ ꯄꯤꯌꯥꯏꯅꯨ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯔꯧꯗ ꯑꯆꯝꯕ ꯏꯟꯁꯥꯡꯁꯨ ꯍꯨ ꯆꯦꯟꯈꯤ ꯑꯁꯦꯡꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯇꯤꯟ ꯌꯥꯎꯏ ꯃꯤꯅꯝꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯣꯌꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯤ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨ ꯃꯁꯥ ꯃꯂꯩꯌꯥꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡ ꯅꯣꯡꯃꯗꯤ ꯂꯣꯌꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯀꯞꯇꯨꯅ ꯍꯥꯏ ꯃꯣꯏ ꯄꯥꯕ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯅ ꯇꯧꯕꯤꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯌꯥꯝ ꯑꯁꯤ ꯈꯥꯡꯂꯤꯉꯩ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯏꯄꯨꯔꯣꯏꯕ ꯌꯦꯟꯅꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯩꯁꯥꯁꯨ ꯅꯪꯅ ꯏꯐꯝꯗ ꯂꯥꯡꯍꯜꯂꯕꯀꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅ ꯃꯈꯣꯏ ꯄꯥꯕꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯤꯔꯛꯄꯅꯣ ꯍꯦ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯒꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯄꯨꯔꯛꯂꯤꯕꯅꯤ ꯅꯆꯥ ꯄꯤꯕꯥꯁꯨ ꯄꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯤ ꯅꯪꯕꯨ ꯀꯩꯗꯧꯅꯕ ꯑꯩꯅ ꯅꯪꯒꯤ ꯈꯜꯂꯒ ꯏꯄꯨꯟꯁꯤꯁꯦ ꯄꯥꯡꯍꯟꯗꯧꯔꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣ ꯀꯕꯨꯁꯨ ꯆꯠꯂꯣ ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯌꯦꯜꯂꯛꯀꯅꯨ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤ ꯄꯤꯌꯥꯏꯅꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯥꯎꯖꯩ ꯃꯣꯏ ꯄꯥꯕ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯃꯣꯏ ꯄꯥꯕ ꯑꯇꯦꯡ ꯃꯌꯦꯡ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯕꯨ ꯃꯐꯝ ꯀꯩꯗ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯈꯟꯕꯤꯗ꯭ꯔꯕꯁꯨ ꯏꯆꯥꯁꯤꯅꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯃꯣꯏ ꯄꯥꯕ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯑꯩ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯊꯤꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯔꯣꯏ ꯁꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯛꯀꯦ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯣꯏ ꯄꯥꯕ ꯑꯍꯤꯡ ꯆꯨꯞꯄ ꯇꯦꯡꯊꯥꯖꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯂꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯡ ꯍꯥꯡꯂꯛꯈꯤꯗꯦ ꯄꯤꯌꯥꯏꯅꯨ ꯆꯣꯛꯊꯔ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯊꯣꯔꯛꯏ ꯁꯨꯛꯂꯃꯝꯂꯥ ꯑꯍꯤꯡ ꯑꯗꯨꯗ ꯊꯋꯥꯟ ꯃꯤꯆꯥꯛ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯁꯣꯟꯖꯩ ꯏꯄꯥꯝ ꯂꯝꯗꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯂꯝꯆꯥꯅꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯅ ꯑꯁꯦꯡꯕ ꯏꯌꯨꯝꯅꯤ ꯍꯥꯏꯈꯤꯕ ꯈꯨꯟꯅꯥꯏꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯎꯈꯤꯗ꯭ꯔꯤ ꯏꯆꯦꯒ ꯑꯩꯒ ꯂꯩꯖꯔꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯂꯥꯏꯔꯕꯅ ꯀꯟꯗꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯀꯗꯕꯁꯤ ꯀꯗꯥꯏꯗꯅꯣ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯊꯋꯥꯏ ꯑꯁꯤ ꯊꯥꯈ꯭ꯔꯕꯁꯨ ꯄꯥꯝꯃꯨꯔꯝꯃꯤ ꯑꯗꯨꯕꯨ ꯏꯆꯥꯁꯤꯅ ꯃꯃꯥ ꯑꯩ ꯂꯩꯇ꯭ꯔꯕꯗ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯑꯩ ꯁꯤꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯏꯆꯦꯒꯤ ꯌꯨꯝꯗ ꯆꯠꯂꯒꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯇꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯩ ꯁꯩꯗꯥꯡꯂꯨꯔꯒꯦ ꯃꯁꯤ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯄꯤꯌꯥꯏꯅꯨ ꯄꯥꯟꯊꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯄꯤꯌꯥꯏꯅꯨ ꯃꯆꯦꯝꯒꯤ ꯃꯌꯨꯝꯗ ꯁꯩꯗꯥꯡꯂꯝꯃꯤ ꯄꯥꯟꯊꯣꯏꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯋꯥꯕ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯌꯣꯜ ꯑꯃꯅꯤ ꯐꯥꯔꯛꯂꯕꯗꯗꯤ ꯄꯥꯟꯊꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯄꯥꯟꯊꯣꯏꯒꯤ ꯃꯅꯦꯝꯅ ꯍꯣ ꯃꯆꯦ ꯂꯧꯕꯗ ꯃꯅꯥꯎꯁꯨ ꯌꯥꯎꯅ ꯂꯥꯛꯂꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨꯕꯨꯗꯤ ꯂꯝꯖꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅꯤꯒꯦ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯒꯤ ꯍꯧꯅꯁꯥ ꯍꯣ ꯌꯨꯝꯁꯤꯗꯁꯨ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯋꯦ ꯑꯁ ꯇꯟꯖꯩꯗ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯒ ꯃꯃꯥꯅ ꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯄꯥꯟꯊꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯗ ꯍꯥꯏ ꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯣ ꯍꯣ ꯑꯩꯉꯣꯟꯗꯒꯅꯦ ꯍꯪꯕꯤꯔꯛꯀꯅꯨ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯟꯕ ꯂꯥꯡꯕꯤ ꯍꯩꯕꯤ ꯃꯍꯥꯔꯥꯅꯤꯁꯤꯗ ꯍꯪꯉꯨꯁꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯅꯨꯄꯥꯅ ꯇꯥꯟꯊꯣꯔꯛꯄꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯇꯨꯡꯅꯐꯝꯅꯤꯅ ꯑꯩꯈꯣꯏꯗꯤ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯋꯥꯈꯜ ꯇꯥꯔꯕ ꯄꯥꯟꯊꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯄꯥꯟꯊꯣꯏ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯣ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯃꯣꯏ ꯃꯄꯥ ꯄꯥꯟꯊꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ ꯄꯤꯌꯥꯏꯅꯨꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯗ ꯄꯥꯟꯊꯣꯏ ꯇꯥꯞ ꯑꯣꯛꯇꯨꯅ ꯄꯥꯎꯈꯨꯝꯂꯛꯏ ꯑꯩ ꯈꯪꯉꯤ ꯃꯣꯏ ꯃꯄꯥ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯣ ꯑꯩꯁꯨ ꯇꯥꯏ ꯑꯩꯁꯨ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯀꯔꯝ ꯇꯧꯁꯤꯒꯦ
ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯣꯏ ꯃꯄꯥ. ꯑꯗꯨꯅꯤꯅꯤ. 이마나 마롤 ꯑꯃ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕꯅꯤ. ꯄꯤꯌꯥꯏꯅꯨꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏꯅ ꯐꯠꯇꯕ ꯋꯥ ꯉꯥꯡꯂꯛꯄꯁꯨ ꯌꯥꯏ. ꯑꯗꯨꯅ ꯄꯥꯟꯊꯣꯏ, ꯄꯤꯌꯥꯏꯅꯨꯁꯦ ꯑꯩꯈꯣꯏꯒꯤ ꯄꯠꯌꯥꯏꯒꯤ ꯏꯊꯠ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯃꯆꯥꯗꯣ ꯃꯗꯨꯗ ꯂꯩꯍꯜꯂꯁꯤ ꯍꯥꯏꯕꯕꯨ ꯅꯪ ꯀꯔꯤ ꯈꯟꯕꯒꯦ? ꯍꯣꯏ, ꯑꯗꯣ ꯃꯣꯏ ꯃꯄꯥ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯃꯐꯝ ꯑꯗꯨꯗ ꯑꯩꯒ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯏꯆꯦ ꯑꯃ ꯂꯩ. ꯃꯃꯤꯡꯅ ꯁꯈꯤꯇꯣꯝꯕꯤ ꯀꯧꯕꯅꯤ. ꯃꯉꯣꯟꯗ ꯁꯤꯟꯅꯔꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯖꯅꯤꯗ. ꯍꯣꯏ ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯑꯩꯁꯨ ꯃꯗꯨꯅ ꯐꯔꯅꯤ ꯈꯜꯂꯤ. ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯇꯨꯅ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯗꯤ ꯑꯩ ꯄꯤꯌꯥꯏꯅꯨꯗ ꯃꯐꯝ ꯑꯁꯦ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯃꯈꯣꯏ ꯃꯄꯥ. ꯍꯣꯏ ꯍꯣꯏ ꯐꯔꯦ, ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯄꯤꯌꯥꯏꯅꯨ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯄꯤꯌꯥꯏꯅꯨ, ꯄꯤꯌꯥꯏꯅꯨ. ꯇꯥꯔꯦ ꯏꯆꯦ, ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ. ꯑꯣ ꯍꯣꯏ ꯍꯣꯏ. ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯏꯆꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ. ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯏꯆꯦ? ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ. ꯌꯦꯡꯉꯣꯏ, ꯏꯆꯦꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗꯅꯦ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯤ. ꯏꯆꯦꯅ ꯅꯪꯕు ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯟꯅꯤꯡꯉꯤ. ꯑꯗꯨꯕꯨꯅꯦ ꯑꯩꯁꯨ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯥꯛꯄꯅꯤꯗꯣ. ꯑꯩꯒꯤ ꯏꯅꯤꯡ ꯇꯧꯕꯗꯤ ꯌꯥꯗꯦꯗꯣ. ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕꯁꯦ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅ ꯌꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ. ꯑꯗꯨꯅꯅꯦ ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯅꯪ ꯄꯠꯌꯥꯏꯒꯤ ꯏꯊꯠ ꯑꯗꯨꯗ ꯅꯪ ꯅꯇꯩꯒꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ. ꯃꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯣ. ꯏꯆꯦꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯦ. ꯃꯐꯝ ꯑꯗꯨꯗ ꯅꯃꯥ ꯅꯆꯥꯅꯦ ꯏꯪꯅ ꯂꯩꯔꯣ. ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯏꯆꯦ ꯂꯥꯛꯂꯤꯕꯅꯤ. ꯄꯤꯌꯥꯏꯅꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗ ꯁꯥꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ. ꯍꯣꯏ ꯏꯆꯦ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯐꯝ ꯑꯗꯨꯗ ꯏꯃꯥ ꯏꯆꯥ ꯏꯪꯅ ꯂꯩꯔꯨꯔꯒꯦ. ꯏꯆꯦꯒ ꯏꯇꯩꯒꯒꯤ ꯂꯃꯟ ꯅꯅꯥꯎꯗ ꯇꯣꯟꯁꯤꯟꯖꯔꯤ. ꯃꯇꯥꯡ ꯆꯥꯕꯗ ꯅꯅꯥꯎꯅ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯏꯆꯦ. ꯍꯩꯃꯥ, ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯁꯦ. ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯍꯧꯔꯛꯂꯕꯁꯨ ꯏꯆꯦ ꯑꯃ ꯂꯩꯕꯅꯤ. ꯃꯃꯤꯡꯅ ꯁꯈꯤꯇꯣꯝꯕꯤ ꯀꯧꯕꯅꯤ. ꯃꯍꯥꯛ ꯍꯤꯗꯥꯛ ꯁꯦꯝꯕꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯅ ꯇꯥꯏ. ꯑꯅꯥꯕ ꯍꯧꯔꯛꯇꯅꯕ ꯏꯆꯦꯗꯨꯗꯅꯦ ꯍꯤꯗꯥꯛ ꯈꯔꯁꯨ ꯁꯦꯝꯍꯟꯁꯤ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯄꯣꯊꯥꯖꯔꯣ. ꯏꯆꯦ ꯆꯥꯛ ꯏꯁꯤꯡꯒꯅꯦ ꯑꯃꯨꯛꯇ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦꯀꯣ. ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ. ꯃꯆꯦ ꯆꯠꯈ꯭ꯔꯕꯗ ꯄꯤꯌꯥꯏꯅꯨ ꯊꯤꯡꯒꯠꯂꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗꯅ ꯄꯦꯟꯅ ꯀꯞꯂꯛꯂꯝꯃꯤ. ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯩꯕꯨꯁꯨ ꯏꯃꯥ ꯄꯥꯎꯕꯗ ꯆꯠꯄ ꯂꯝꯕꯤꯗ ꯄꯨꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩ ꯌꯥꯝ ꯋꯥꯔꯦ ꯕꯥꯕꯥ. ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ. ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯊꯣꯛꯇ꯭ꯔꯤꯕꯤ ꯃꯆꯥ ꯃꯂꯩꯌꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯄꯤ. ꯑꯁꯨꯝ ꯇꯧꯅ ꯄꯤꯌꯥꯏꯅꯨ ꯄꯠꯌꯥꯏꯒꯤ ꯏꯊꯠ ꯑꯗꯨ ꯂꯩꯔꯛꯈꯤ. ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯁꯤ ꯑꯈꯪꯕ ꯃꯆꯪ ꯑꯣꯏꯕ ꯈꯔ ꯂꯤꯔꯝꯃꯤ. ꯃꯥꯂꯦꯝ ꯃꯥꯒꯤ ꯃꯇꯥꯎ ꯄꯨꯟꯁꯤꯕꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯥꯂꯦꯝ, ꯃꯂꯩꯌꯥꯒꯤ ꯄꯥꯕꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯑꯁ, ꯃꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯏꯇꯥꯎ ꯄꯨꯟꯁꯤꯕ. ꯃꯂꯩꯌꯥꯒꯤ ꯋꯥꯔꯤꯁꯤꯗꯕꯨꯅꯦ ꯏꯅꯦ ꯁꯈꯤꯇꯣꯝꯕꯤꯅ ꯂꯤꯔꯛꯄꯗ ꯇꯥꯍꯧꯕꯒꯤ ꯋꯥꯅꯤ. ꯃꯣꯏꯒꯤ ꯃꯄꯥ ꯃꯤꯐꯠꯇꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯊꯤꯖꯤꯜꯂꯗꯣꯏꯅꯣ? ꯃꯥꯅ ꯊꯣꯛꯄ ꯀꯥꯏꯗꯅꯣꯃ ꯑꯗꯨꯝ ꯍꯤꯡꯂꯝꯒꯅꯤ ꯀꯩꯅꯣ. ꯍꯣꯏꯁꯦ, ꯐꯔꯦ. ꯑꯗꯣ ꯏꯇꯥꯎ ꯃꯥꯂꯦꯝ, ꯑꯩ ꯃꯂꯩꯌꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯤ ꯃꯥꯕꯨ ꯑꯩ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ. ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯤ. ꯀꯥꯟꯅꯗꯦ, ꯍꯌꯦꯡꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯍꯤ ꯇꯣꯡꯂꯨꯒꯦ. ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯏꯔꯥꯡ ꯍꯦꯛ ꯇꯧꯁꯤꯟꯗꯅꯕ ꯅꯣꯏ ꯄꯥꯕꯨꯡ ꯁꯧꯔꯥꯗꯨꯅ ꯑꯃꯨꯛ ꯏꯆꯟꯗꯨꯗ ꯀꯥꯔꯟ ꯇꯥꯕꯤꯗꯨꯅ ꯌꯦꯡꯉꯨꯀꯣ. ꯏꯇꯥꯎ, ꯅꯪꯅꯦ ꯉꯥꯡꯕꯁꯤꯃ ꯇꯧꯔꯣꯏꯗ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ. ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯇꯣꯏꯁꯤꯗꯤ. ꯍꯣ ꯐꯔꯦ ꯐꯔꯦ, ꯂꯦꯞꯅꯔꯣ ꯅꯣꯏ ꯃꯁꯦꯟ. ꯀꯥꯟꯅꯗꯦꯁꯦ. ꯑꯩ ꯅꯣꯏꯒꯤ ꯉꯥꯅꯨ ꯀꯥꯝꯕ ꯂꯥꯕ ꯑꯃ ꯂꯩꯔꯤꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤ. ꯑꯝꯇ ꯄꯤꯖꯧꯁꯤ. ꯍꯌꯦꯡ ꯅꯪꯒꯤ ꯍꯤꯗꯣ ꯑꯩꯅ ꯄꯨꯕꯤꯈꯤꯗꯣꯏꯅꯤꯅ. ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯑꯩꯅ ꯁꯦꯅꯨ ꯑꯆꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯅꯕꯀꯣ. ꯂꯥꯎꯁꯤ, ꯂꯥꯛꯑꯣꯃꯤ. ꯍꯣꯏ ꯍꯣꯏ, ꯆꯥꯁꯤ ꯂꯥꯛꯑꯣ. ꯁꯣꯝꯗꯅ ꯃꯂꯩꯌꯥ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯍꯤꯔꯥꯟꯃꯟ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯡ ꯈꯖꯤꯛ ꯋꯥꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ.
ꯆꯦꯡ ꯊꯨꯝꯃꯣꯛ ꯃꯆꯥꯗꯨ ꯄꯥꯏꯗꯨꯅ ꯆꯠꯅ ꯃꯁꯤꯜꯗꯁꯨ ꯃꯗꯣꯝ ꯁꯣꯟꯖꯩ꯫ ꯉꯁꯤꯒꯤ ꯁꯦꯜꯌꯦꯛ 10 ꯇꯥꯜꯂꯕ, ꯑꯗꯨꯒ ꯂꯨꯄꯥ 3 ꯑꯃꯅ ꯆꯦꯡ ꯋꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯁꯦꯜꯌꯦꯛ 9 ꯂꯦꯝꯃꯤ꯫ ꯂꯨꯄꯥ 2 ꯑꯃꯅ ꯉꯥꯃꯨ ꯑꯇꯦꯛꯄ ꯈꯔ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯂꯨꯄꯥ 5 ꯂꯦꯝꯃꯤ꯫ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯒꯤ ꯏꯃꯥꯕꯣꯛ ꯁꯈꯤꯇꯣꯝꯕꯤꯗ ꯂꯨꯄꯥ 4 ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯂꯨꯄꯥ 1 ꯈꯛꯇ ꯉꯥꯏꯍꯧꯔꯤ ꯂꯦꯝꯃꯤꯁꯦ꯫ ꯃꯁꯤꯅ ꯁꯦꯝꯐꯨꯗ ꯊꯥꯗꯔꯒꯦ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯑꯩꯒꯤ ꯁꯦꯝꯐꯨꯁꯦ ꯃꯕꯨꯛ ꯈꯖꯤꯛꯇ ꯌꯥꯡꯅ ꯊꯜꯍꯟꯕꯤꯔꯣ꯫ ꯃꯁꯤ ꯀꯥꯏꯊꯣꯛꯂꯒ ꯑꯩ ꯏꯃꯥꯕꯨ ꯂꯥꯌꯦꯡꯒꯗꯣꯏꯅꯤ꯫ ꯃꯌꯥꯝꯁꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯐꯅꯦꯛ ꯑꯝꯇ ꯂꯩꯖꯒꯦ ꯈꯟꯕꯁꯦ ꯉꯝꯗꯦꯕ꯫ ꯃꯟꯖꯨꯅꯕꯤ ꯐꯅꯦꯛ 2 ꯈꯛ ꯂꯩꯖꯕꯁꯦ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤ꯫ ꯁꯨꯛꯁꯤ ꯍꯦꯛ ꯁꯦꯒꯥꯏꯗꯦ꯫ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯈꯖꯤꯛ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯁꯈꯤꯇꯣꯝꯕꯤꯅ ꯃꯃꯥ ꯄꯤꯌꯥꯏꯅꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯂꯩꯌꯥ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯏ, ꯏꯃꯥꯕꯣꯛ, ꯏꯃꯥꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯂꯩꯍꯧꯔꯤꯔꯣ? ꯃꯂꯩꯌꯥ, ꯅꯪ ꯂꯥꯛꯂꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯦꯡꯉꯣꯏ ꯅꯃꯥꯁꯦ ꯉꯁꯥꯏꯗꯒꯤ ꯃꯁꯥꯁꯦ ꯍꯨꯃꯥꯡꯅ ꯕꯤꯔꯤ ꯕꯤꯔꯤ ꯑꯃꯨꯛ ꯁꯧꯒꯠ, ꯑꯗꯒꯤ ꯑꯃꯨꯛ ꯊꯛ ꯊꯛ ꯅꯤꯛꯇꯨꯅꯅꯦ ꯏꯪꯊꯝ ꯑꯃꯨꯛ ꯆꯟ, ꯏꯃꯥꯕꯣꯛꯅ ꯉꯁꯥꯏꯗꯒꯤ ꯁꯦꯟꯅꯔꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯁꯦꯝꯕ ꯍꯤꯗꯥꯛꯇꯣ ꯈꯖꯤꯛꯇꯤ ꯄꯤꯊꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤꯗꯤ ꯎꯗꯦ꯫ ꯂꯥꯏꯍꯧꯕꯨꯗꯤ ꯈꯖꯤꯛ ꯍꯟꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯏꯃꯥꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯅꯕ ꯇꯧꯁꯤꯀꯣ꯫ ꯏꯃꯥꯕꯣꯛ, ꯑꯩꯁꯨ ꯑꯃꯥꯏꯕꯗꯨꯗꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯀꯟꯅ ꯇꯨꯡꯁꯤꯜꯂꯤ꯫ ꯁꯦꯜꯗꯣ ꯍꯦꯛ ꯁꯨꯕꯒ ꯑꯩ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯒꯅꯤꯌꯦ ꯏꯃꯥꯕꯣꯛ꯫ ꯑꯗꯣ ꯏꯃꯥꯕꯣꯛꯅ ꯍꯤꯗꯥꯛ ꯁꯦꯝꯕꯤꯕꯒꯤ ꯁꯦꯜꯁꯨ ꯁꯤꯗ ꯂꯩꯔꯦ, ꯁꯤ ꯄꯨꯕꯤꯈ꯭ꯔꯣ ꯏꯃꯥꯕꯣꯛ꯫ ꯃꯂꯩꯌꯥ, ꯏꯃꯥꯕꯣꯛ ꯅꯪꯒꯤ ꯁꯦꯜꯁꯤ ꯂꯧꯔꯔꯣꯏꯗ꯫ ꯅꯪꯅ ꯋꯥꯅ ꯅꯈꯨꯠ ꯃꯆꯥꯗꯨꯅ ꯅꯧ ꯄꯥꯏꯗꯨꯅ ꯍꯤ ꯍꯣꯜꯂꯨꯔꯒ ꯅꯃꯥꯁꯤꯕꯨ ꯂꯥꯌꯦꯡꯅꯤ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜꯁꯦ ꯏꯃꯥꯕꯣꯛ ꯂꯧꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯏꯃꯥꯕꯣꯛ, ꯀꯩꯒꯤ ꯂꯧꯔꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯏꯃꯥꯕꯨ ꯂꯥꯌꯦꯡꯅꯕꯅꯤ꯫ ꯏꯃꯥꯕꯣꯛꯅ ꯏꯃꯥꯏꯆꯥꯒꯤ ꯃꯇꯦꯡꯁꯨ ꯃꯌꯥꯝ ꯄꯥꯡꯕꯤ, ꯑꯗꯨꯅ ꯁꯦꯜꯁꯦ ꯄꯨꯕꯤꯈꯣ ꯏꯃꯥꯕꯣꯛ꯫ ꯏꯃꯥꯕꯣꯛꯁꯨ ꯂꯥꯏꯔꯔꯨꯕ ꯀꯧꯕꯅꯤꯅ ꯑꯩꯒꯤꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯕꯣꯛ ꯍꯤꯗꯥꯛ ꯂꯧꯔꯨꯕꯒꯤ ꯃꯃꯜ ꯂꯨꯄꯥ 2 ꯈꯛꯇ ꯂꯧꯔꯒꯦ, ꯑꯇꯩꯗꯤ ꯅꯪ ꯊꯝꯖꯤꯟꯖꯔꯣꯀꯣ꯫ ꯏꯃꯥꯕꯣꯛ, ꯅꯪꯁꯦ ꯂꯥꯏꯔꯕ ꯏꯃꯥꯏꯆꯥꯒꯤꯗꯃꯛ ꯃꯄꯨ ꯃꯥꯅ ꯊꯥꯕꯤꯔꯛꯄ꯭ꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩ ꯏꯃꯥꯕꯣꯛꯀꯤ ꯂꯃꯟꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯅꯣꯡꯃꯇꯁꯨ ꯏꯃꯥꯕꯣꯛꯅ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯤꯕꯒꯤ ꯁꯦꯜ ꯁꯨꯅ ꯂꯧꯗꯦ, ꯑꯩꯅꯁꯨ ꯄꯤꯕ ꯉꯝꯗꯦ꯫ ꯍꯩ ꯑꯉꯥꯎꯕꯤ, ꯃꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯌꯥꯔꯦ ꯇꯣꯛꯑꯁꯤ꯫ ꯌꯦꯡꯉꯣꯏ, ꯅꯪ ꯂꯥꯛꯂꯕꯅꯤꯅꯅꯦ ꯅꯃꯥꯁꯦ ꯆꯥꯛ ꯑꯁꯥꯕ ꯈꯔ ꯊꯣꯡꯗꯨꯅ ꯄꯤꯖꯧ꯫ ꯏꯃꯥꯕꯣꯛꯁꯨꯅꯦ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯍꯩ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯃꯨꯛ ꯂꯥꯛꯀꯦꯀꯣ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯍꯣꯏ ꯏꯃꯥꯕꯣꯛ, ꯊꯣꯡꯂꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯕꯣꯛ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯍꯥꯏꯗꯨꯅ ꯁꯈꯤꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ꯫ ꯃꯂꯩꯌꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯃꯥꯅ ꯋꯥꯠꯂꯛꯄ ꯆꯦꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤ꯫ ꯆꯥꯛ ꯌꯥꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯩꯊꯛ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯛꯄ ꯉꯥꯃꯨ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯒ ꯊꯨꯝ ꯈꯖꯤꯛ ꯆꯥꯏꯁꯤꯟꯗꯨꯅ ꯃꯃꯥ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯑꯁꯥꯕꯗꯨ ꯃꯃꯥꯗ ꯏꯟꯕꯤꯔꯤ꯫ ꯏꯃꯥꯁꯤ ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯤꯇꯪ ꯆꯥꯁꯤ꯫ ꯉꯥꯃꯨꯁꯤ ꯆꯥꯔꯒ ꯏꯃꯥꯅ ꯁꯥ ꯀꯟꯗꯣꯏꯅꯤ꯫ ꯁꯤ ꯑꯩ ꯏꯜꯂꯛꯀꯦꯁꯤ ꯏꯃꯥ꯫ ꯄꯤꯌꯥꯏꯅꯨ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯂꯦꯞꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯕꯒꯤ ꯄꯤꯐꯝ ꯅꯥꯏꯔ ꯃꯤꯁꯅꯥ ꯃꯁꯤꯗꯨꯗꯒꯤ ꯈꯥꯝꯕ ꯉꯝꯈꯤꯗ꯭ꯔꯥ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯥꯈꯤ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯅꯧꯖꯔꯤꯕꯤ ꯃꯥꯅ ꯃꯈꯨꯠꯇ ꯍꯥꯃꯨꯛꯇꯩ ꯃꯐꯤ ꯑꯅꯥꯟꯕ ꯑꯃꯁꯨ ꯁꯦꯠꯄ ꯐꯪꯖꯗ ꯉꯁꯥꯏ ꯍꯤꯔꯥꯟꯕꯗ ꯆꯦꯟꯈꯤꯕ ꯃꯜꯂ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯃꯥꯁꯨ ꯅꯥꯕꯒꯤ ꯅꯥꯔꯨꯝꯗ ꯆꯦꯅ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤꯕꯣꯏ ꯈꯨꯏꯊꯔ ꯃꯇꯧꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯆꯤꯜꯂꯤ꯫ ꯁꯛꯇꯝꯗꯗꯤ ꯑꯋꯥꯠꯄ ꯂꯩꯇ ꯂꯥꯏꯔꯕꯅ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯕꯤ ꯅꯧꯖꯔꯤꯕꯤ ꯃꯂꯩꯌꯥ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯄꯤꯌꯥꯏꯅꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯏꯃꯥ, ꯁꯤ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯒ ꯁꯤ ꯌꯥꯗꯨ ꯀꯥꯊꯣꯛꯑꯁꯤ, ꯑꯩ ꯏꯜꯂꯛꯀꯦ꯫ ꯄꯤꯌꯥꯏꯅꯨ ꯊꯃꯣꯏꯗ ꯃꯩ ꯋꯥꯏꯅ ꯃꯁꯥꯒꯤ ꯍꯨꯕꯥꯠꯂꯕ ꯈꯨꯠꯁꯥꯅ ꯏꯜꯂꯛꯄ ꯆꯥꯛ ꯑꯊꯣꯠꯄꯗꯨ ꯆꯥꯛ ꯇꯞꯅ ꯆꯥꯈꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯍꯣꯠꯅꯖꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯈꯨꯠꯁꯥ ꯃꯉꯥꯅ ꯏꯟꯕꯤꯈꯤꯕ ꯆꯥꯛꯈꯣꯝ ꯉꯁꯤꯗꯤ ꯃꯁꯥꯅ ꯑꯃꯨꯛ ꯏꯜꯂꯔꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯀꯔꯝꯕ ꯁꯣꯟꯊꯔꯕ ꯋꯥꯈꯜꯅ ꯂꯤꯆꯤꯡꯗꯨꯅ ꯍꯥꯏꯈꯤꯕꯅꯣ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯈꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗ ꯉꯁꯤ ꯏꯆꯥꯅ ꯏꯜꯂꯤꯕ ꯆꯥꯛ ꯑꯁꯤꯅ ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯕ ꯁꯛꯆꯔꯣꯀꯣ꯫ ꯏꯃꯥꯅ ꯅꯪꯕꯨ ꯅꯇꯥꯔꯣꯏꯁꯤꯡꯒꯨꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫
이마기 비바 말라야. 이마, 그이도 이마나 하이두보. ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯏꯃ 이마 ꯅꯪ ꯁꯨꯝ ꯅꯥꯔꯒ ꯂꯩꯕꯒꯤ ꯋꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯉꯥꯡꯉꯤ ꯌꯥꯔꯁꯦ ꯋꯥꯈꯜ ꯄꯤꯛꯁꯤꯟꯒꯅꯨ 이마 나ꯕ ꯌꯥꯗꯦ ꯑꯩꯒꯤꯕꯨ 이마 ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ 이마 나ꯕ ꯐꯕ ꯑꯩ ꯉꯥꯏꯔꯤꯅꯤ ꯁꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯁꯦꯝꯃꯒ ꯆꯥꯁꯦ 이마 ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯊꯣꯛꯂꯨꯔꯣ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥꯗ ꯍꯤ ꯃꯊꯛ ꯑꯗꯨ ꯂꯩꯔꯨꯕꯒꯤꯅꯦ ꯏꯆꯥ ꯋꯥꯔꯤꯅꯤ 이마 ꯑꯩ ꯋꯥꯗꯦꯕ ꯁꯤꯃꯇꯒ ꯆꯥꯎꯕꯁꯤ 이마 하이두나 ꯆꯥꯛ ꯈꯖꯤꯛ ꯄꯤꯖꯔꯒ ꯃꯃꯥꯕꯨ ꯄꯣꯊꯥꯍꯜꯂꯝꯂꯒ ꯃꯂꯩꯌꯥ ꯃꯥꯒꯤ ꯁꯦꯝꯐꯨꯗꯨꯗ ꯁꯈꯤꯇꯣꯝꯕꯤꯅ ꯄꯤꯔꯝꯕ ꯂꯨꯄꯥ 2 ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟꯅꯤꯡ ꯑꯔꯦꯝꯕꯗꯨꯒ ꯁꯦꯝꯐꯨꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯅꯪꯅ ꯅꯕꯨꯛ ꯊꯜꯂꯒ ꯑꯩ ꯏꯃꯥꯕꯨ ꯂꯥꯌꯦꯡꯗꯣꯏꯅꯤ ꯅꯪ ꯄꯨꯛ ꯊꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯁꯣꯜꯂꯝꯂꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯍꯤꯞꯊꯗꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯄꯣꯊꯥꯈꯤ ꯃꯊꯪꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯅ ꯂꯥꯛꯂꯕꯗ ꯃꯍꯧꯁꯥꯒꯨꯝ ꯃꯂꯩꯌꯥ ꯃꯥꯒꯤ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯃꯤ ꯀꯌꯥ ꯍꯤꯔꯥꯟꯕꯤꯔꯤ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯃꯂꯩꯌꯥꯅ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯀꯧꯔꯛꯏ ꯃꯂꯩꯌꯥ ꯑꯩꯅꯦ ꯇꯥ ꯄꯨꯟꯁꯤꯕꯅꯦ ꯁꯣꯝꯗ ꯍꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯑꯁꯣꯝ ꯋꯥꯡꯃꯗ ꯊꯤꯟꯕꯤꯔꯝꯃꯣ ꯇꯥ ꯄꯨꯟꯁꯤꯕ ꯌꯥꯅꯤ ꯂꯥꯛꯑꯣ ꯂꯥꯜꯂꯝꯃꯒꯦ ꯄꯨꯟꯁꯤꯕ ꯆꯪꯁꯤꯟꯗꯨꯅ ꯍꯤꯗꯨꯗ ꯀꯥꯈꯠꯂꯤ ꯃꯤꯁꯅꯥ ꯃꯥꯅ ꯑꯃꯨꯛꯁꯨ ꯂꯣꯟꯅ ꯌꯦꯡꯂꯤ ꯃꯂꯩꯌꯥ ꯃꯥꯕꯨ ꯂꯥꯏꯔꯕꯅ ꯅꯩꯍꯠꯄꯤꯔꯕꯤ ꯃꯍꯥꯛꯁꯨ ꯃꯟꯖꯨꯅꯔ ꯎꯠ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ ꯑꯁꯝꯕ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯃꯁꯨ ꯂꯤꯠꯂꯤ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯂꯪꯖꯝꯅ ꯁꯥꯕ ꯐꯨꯔꯤꯠ ꯐꯤꯃꯥꯗꯤ ꯑꯋꯥꯕ ꯃꯩꯁꯥ ꯈꯥꯡꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯃꯁꯤꯁꯨ ꯁꯦꯒꯥꯏꯔꯦ ꯁꯦꯒꯥꯏꯔꯕ ꯃꯐꯝ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯠꯍꯩꯕꯤ ꯃꯥꯅ ꯂꯪꯂꯥ ꯑꯉꯧꯕꯅ ꯂꯩꯒꯤ ꯂꯩꯛ ꯂꯣꯟꯁꯤꯟꯗꯨꯅ ꯃꯜꯂꯕ ꯐꯤꯃꯥꯒꯤ ꯃꯒꯨꯜ ꯍꯥꯞꯄꯤꯔꯤ ꯉꯔꯥꯡ ꯆꯤꯟꯈꯤꯕ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯆꯤꯜꯂꯤ ꯑꯗꯨꯕꯨ ꯂꯩꯁꯛ ꯂꯩꯁꯨꯗꯤ ꯈꯦꯟꯅꯅ ꯎꯔꯤ ꯅꯧꯅ ꯍꯦꯜꯂꯛꯄ ꯑꯣꯏꯕ ꯇꯥꯏ ꯉꯁꯤꯒꯤ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯉꯥꯡꯕꯗꯣ ꯆꯨꯅꯈ꯭ꯔꯦ ꯆꯥꯅꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤ ꯍꯛꯆꯥꯡꯅ ꯊꯣꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯆꯝꯕ ꯃꯥꯏꯊꯣꯡ ꯃꯥꯁꯨ ꯍꯣꯡꯃꯣꯟ ꯃꯤꯅꯣꯛ ꯃꯍꯥꯛ ꯈꯛꯇꯅ ꯂꯩꯇꯦꯡ ꯑꯣꯏꯔꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯞꯊꯅ ꯌꯦꯡꯂꯨꯔꯕꯣꯏ ꯄꯨꯟꯁꯤꯕ ꯃꯥꯅ ꯃꯂꯩꯌꯥ ꯃꯥꯒꯤ ꯅꯥꯄꯗ ꯆꯦꯜꯂꯤꯕ ꯇꯈꯦꯜꯂꯩ ꯑꯗꯨꯗ ꯈꯣꯏꯃꯨ ꯃꯥꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯈꯪꯍꯧꯗꯦ ꯄꯨꯟꯁꯤꯕ ꯁꯠ ꯍꯧꯒꯠꯂꯛꯇꯨꯅ ꯃꯂꯩꯌꯥꯒꯤ ꯃꯅꯥꯗ ꯆꯦꯜꯂꯤꯕ ꯇꯈꯦꯜꯂꯩ ꯑꯉꯥꯡꯕꯗꯨ ꯃꯥꯅ ꯁꯠ ꯂꯧꯊꯣꯛꯏ ꯃꯂꯩꯌꯥ ꯅꯪꯒꯤ ꯁꯤꯒꯤ ꯂꯩꯁꯦ ꯆꯤꯜꯂꯨꯔꯅꯨ ꯌꯥꯔꯦ ꯅꯈꯨꯠꯅ ꯍꯦꯛꯂꯒ ꯅꯥꯕꯗ ꯆꯤꯜꯂꯦ ꯈꯪꯂꯐꯥꯎ ꯃꯁꯤ ꯈꯣꯏ ꯍꯤꯡ ꯆꯥꯕꯁꯦ ꯏꯜꯂꯦꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯁꯦꯝꯂꯛꯄ ꯂꯩꯔꯥꯡ ꯂꯩꯆꯜ ꯁꯨꯔꯕ ꯅꯥꯁꯣꯝꯁꯦ ꯁꯤ ꯑꯣꯏꯅ ꯆꯤꯜꯂꯣ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯃꯥꯅ ꯁꯦꯝꯂꯛꯄ ꯅꯥꯁꯣꯝ ꯑꯗꯨ ꯄꯤꯔꯛꯏ ꯃꯂꯩꯌꯥ ꯑꯉꯛꯄ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯕꯅ ꯄꯤꯔꯛꯄ ꯅꯥꯁꯣꯝ ꯑꯗꯨ ꯂꯧꯁꯤ ꯀꯗꯥꯏ ꯂꯧꯔꯨꯁꯤ ꯀꯗꯥꯏ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯄꯨꯟꯁꯤꯕꯅ ꯃꯂꯩꯌꯥ ꯃꯥꯒꯤ ꯅꯥꯄꯗ ꯅꯥꯁꯣꯝ ꯑꯗꯨ ꯆꯤꯟꯕꯤꯔꯛꯏ ꯅꯥꯁꯣꯝ ꯑꯗꯨ ꯆꯤꯟꯕꯤꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯐꯖꯩ ꯃꯂꯩꯌꯥ ꯅꯪꯁꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ ꯉꯁꯤꯗꯤ ꯑꯩ ꯏꯄꯥꯛ ꯑꯁꯤꯒꯤ ꯏꯌꯥꯏꯗ ꯊꯥꯔꯣ ꯊꯝꯕꯥꯜꯅ ꯈꯨꯗꯝ ꯑꯣꯏꯅ ꯅꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯣꯡꯂꯒꯦ ꯃꯂꯩꯌꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯃꯗꯨꯒꯤ ꯑꯌꯥꯕ ꯅꯪꯅ ꯏꯐꯝꯗ ꯄꯤꯕꯤꯔꯣ ꯏꯟꯈꯠꯂꯛꯄꯤ ꯃꯇꯝꯅꯤ ꯄꯣꯝꯁꯥꯠꯅꯔꯤꯕꯤ ꯂꯩꯔꯥꯡꯅꯤ ꯇꯅꯧꯔꯕꯤ ꯊꯃꯣꯏꯗꯨ ꯃꯂꯩꯌꯥ ꯃꯥꯒꯤ ꯅꯨꯡꯁꯤ ꯁꯥꯍꯨꯝ ꯐꯪꯂꯕꯗ ꯄꯨꯛꯅꯤꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ ꯑꯗꯨꯕꯨ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯃꯨꯛꯁꯨ ꯃꯥꯡꯈꯤ ꯀꯔꯤꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯠꯄ ꯀꯤꯔꯛꯂꯤ ꯃꯥꯏꯊꯣꯡ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯇꯥ ꯄꯨꯟꯁꯤꯕ ꯀꯩꯅꯣ ꯇꯥ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯒꯤ ꯐꯤꯕꯝ ꯇꯥ ꯄꯨꯟꯁꯤꯕꯅ ꯈꯪꯂꯤꯕ ꯅꯠꯇꯕ꯭ꯔꯥ ꯑꯩꯕꯨ ꯄꯨꯄꯥꯡ ꯁꯨꯗꯕꯤꯅꯤ ꯈꯟ ꯂꯛꯅꯕꯤꯔꯤꯕ꯭ꯔꯥ ꯃꯂꯩꯌꯥ ꯑꯩꯅ ꯐꯝꯗ ꯂꯛꯅꯕꯁꯨ ꯅꯠꯇꯦ ꯆꯤꯟ ꯑꯃ ꯄꯥꯜꯂꯨꯕꯒꯤ ꯄꯪꯍꯥꯏ ꯃꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯃꯂꯩꯌꯥ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯛꯅꯕꯗ ꯂꯥꯡꯒꯣꯏ ꯆꯜꯂꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯅꯤ ꯇꯥ ꯄꯨꯟꯁꯤꯕꯒꯤ ꯋꯥꯐꯝꯗꯣ ꯇꯥꯡꯖꯂꯤꯟꯅ ꯂꯩꯌꯦꯡ ꯑꯅꯤ ꯐꯥꯏꯕꯒꯨꯝ ꯊꯃꯣꯏꯁꯨ ꯑꯅꯤ ꯂꯨꯡꯂꯝꯂꯕꯗꯤ ꯂꯥꯏꯔꯕꯤ ꯑꯩꯗꯤ ꯈꯨꯟꯅꯥꯏꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯍꯧꯔꯣꯏꯗ꯭ꯔꯥ ꯃꯂꯩꯌꯥ ꯅꯪꯒꯤ ꯃꯂꯩꯌꯥ ꯀꯧꯕꯤ ꯅꯨꯡꯁꯤꯠ ꯅꯥꯕꯤꯕ ꯃꯥꯅ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯕ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯅꯤ ꯑꯃꯨꯛ ꯀꯅꯥꯅ ꯄꯤꯔꯨꯅꯕ ꯊꯃꯣꯏ ꯑꯩꯒꯤ ꯐꯝꯗ ꯌꯥꯎꯗ꯭ꯔꯦ ꯂꯦꯞꯆꯒꯦ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯆꯤꯡꯅꯕ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ ꯇꯥ ꯄꯨꯟꯁꯤꯕ ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯄꯨꯟꯁꯤꯕ ꯃꯂꯩꯌꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯗꯨꯅ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯍꯤ ꯍꯣꯟꯕꯒꯤ ꯅꯧ ꯄꯥꯏꯕꯗ ꯍꯨꯕꯥꯠꯂꯕ ꯃꯈꯨꯠ ꯃꯆꯥꯗꯨ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏ ꯃꯂꯩꯌꯥ ꯋꯥꯈꯜ ꯂꯥꯡꯐꯩ ꯈꯟꯒꯅꯨ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯗꯣ ꯃꯗꯨ ꯈꯛꯇ ꯃꯈꯨꯝꯂꯣ ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯈꯧꯔꯥꯡꯂꯦ ꯃꯂꯩꯌꯥ ꯇꯥ ꯄꯨꯟꯁꯤꯕ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯇꯥꯅꯤꯡꯕ ꯋꯥꯍꯩ ꯇꯥꯕ ꯐꯪꯂꯦ
ꯅꯤꯡꯖꯕꯁꯨ ꯊꯨꯡꯂꯒꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯄꯥꯛꯇ ꯂꯨꯞꯂꯤꯉꯩ ꯍꯤꯗꯦꯟ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯤꯠ ꯆꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯇꯧꯗꯨꯕꯨ ꯂꯥꯞꯅ ꯌꯦꯡꯂꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯥꯡꯒꯣꯜꯖꯥꯎ ꯑꯁꯥꯎꯕꯅ ꯃꯉꯣꯏꯅꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯐꯤ ꯀꯟꯗꯨꯅ ꯆꯠꯈꯤ ꯃꯇꯧꯗꯨ ꯎꯍꯧꯗ꯭ꯔ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯗꯤ ꯍꯤꯗꯨꯅ ꯍꯤ ꯊꯥꯡꯐꯝ ꯑꯗꯨꯗ ꯄꯣꯞ ꯍꯦꯛ ꯊꯤꯡꯖꯤꯟꯕꯗ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯂꯌꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯗꯣ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦꯀꯣ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯇꯍꯥ ꯇꯍꯥ ꯆꯠꯈꯤ ꯃꯂꯌꯥ ꯃꯥꯁꯨ ꯃꯃꯥꯏ ꯉꯥꯡꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯍꯧꯔꯤ ꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯖꯥꯎ ꯃꯌꯨꯝꯗ ꯐꯤꯡꯅ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯊꯥꯄꯨ ꯀꯧꯔꯛꯏ ꯃꯃꯥ ꯅꯪ ꯇꯥꯕ꯭ꯔꯥ ꯃꯄꯥꯟ ꯊꯣꯔꯛ ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨ ꯀꯟꯅ ꯀꯧꯕꯤꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯍꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯁꯦ ꯍꯌꯦꯡꯃꯛ ꯃꯤꯔꯝ ꯂꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕ ꯊꯥꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯄꯥꯟꯗꯝ ꯄꯨꯝꯕ ꯃꯥꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯒꯗꯧꯔꯦ ꯍꯩꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯋꯥꯗꯨꯗꯤ ꯍꯥꯏꯕꯤꯌꯨꯗꯅ ꯃꯣꯏ ꯄꯥꯕꯨꯡ ꯏꯁꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯂꯤꯅꯣꯏꯃꯤ ꯀꯥꯏꯕ ꯍꯥꯏꯕꯕꯨ ꯏꯆꯥ ꯄꯤꯕ ꯃꯇꯣꯝꯇꯅꯤ ꯍꯥꯏꯗꯅ ꯅꯪ ꯑꯩꯅꯗꯤ ꯄꯥꯟꯗꯝ ꯆꯥꯎꯅ ꯊꯝꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥ ꯅꯤꯡꯒꯣꯜ ꯇꯝꯐꯥꯁꯅꯥꯕꯨ ꯏꯃꯧ ꯑꯣꯏꯅꯕ ꯋꯥꯔꯤꯒ ꯁꯥꯔꯨꯔꯤ ꯑꯗꯨꯒ ꯃꯥꯅ ꯌꯨꯝ ꯁꯦꯒꯥꯏꯕꯗ ꯂꯩꯕꯤ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯍꯜꯂꯛꯄꯤꯒꯤ ꯃꯆꯥ ꯃꯂꯌꯥꯕꯨ ꯃꯥꯒ ꯃꯔꯤ ꯊꯝꯂꯤꯕꯅꯤꯗꯅ ꯏꯁ ꯍꯔꯦ ꯃꯂꯌꯥꯒ ꯏꯃꯥꯏꯄꯦꯝꯃ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯂꯩꯁꯤ ꯂꯩꯈꯣꯜ ꯐꯖꯩ ꯈꯟꯗꯅ ꯑꯩꯅꯗꯤ ꯂꯨꯅ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯐꯝꯕ ꯆꯜꯂꯒ ꯍꯤꯞꯄ ꯆꯜꯂꯤ ꯃꯇꯥꯒꯨꯝ ꯏꯆꯥꯅꯨꯄꯥꯕꯨ ꯐꯥꯒꯦꯒ ꯊꯧꯔꯥꯡꯂꯤꯕ ꯃꯥ ꯍꯣꯏꯅꯦ ꯑꯩ ꯏꯃꯤꯠ ꯑꯁꯤꯅ ꯎꯔꯛꯂꯕꯅꯤꯅꯦ ꯃꯃꯥ ꯅꯪ ꯑꯩ ꯃꯥꯏ ꯁꯣꯏꯗꯅ ꯈꯨꯕ ꯇꯥꯔꯦ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯕꯨꯡꯉꯣꯁꯦ ꯃꯤꯔꯝꯗ ꯊꯥꯗꯕ ꯌꯥꯗꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯇꯧꯒꯦ ꯁꯤꯌꯥ ꯃꯗꯨꯒꯤ ꯂꯥꯏꯔꯁꯨ ꯆꯠꯅꯕꯤ ꯂꯩꯁꯥꯕꯤꯗꯨꯃꯗꯣ ꯂꯩꯖꯗꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯗꯅ ꯑꯩꯅꯗꯤ ꯍꯤꯁꯥꯟ ꯃꯟꯁꯦꯜꯒꯗꯣ ꯈꯔ ꯂꯧꯗ ꯇꯧꯕꯤꯔꯤꯕꯅꯦꯕ ꯈꯪꯅꯤꯃ ꯍꯌꯦꯡꯗꯒꯤ ꯍꯤ ꯂꯧꯁꯤꯟꯒꯦ ꯍꯤꯒ ꯑꯃꯠꯇ ꯁꯥꯂꯣꯏꯌꯦ ꯃꯉꯣꯟꯗ ꯍꯦ ꯆꯔꯥ ꯊꯥꯗꯠꯂꯒ ꯈꯪꯗꯧꯅꯤꯃ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯡꯒꯣꯜꯖꯥꯎ ꯀꯨꯊꯥꯞꯇꯕꯨ ꯇꯥꯅꯕ ꯍꯥꯏ ꯃꯃꯥ ꯑꯁꯥꯎꯕ ꯁꯛꯐꯝ ꯎꯠꯀꯅꯨ ꯅꯆꯥꯁꯦ ꯅꯪꯅ ꯅꯤꯡꯊꯤꯅ ꯊꯦꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯥꯡꯒꯣꯜꯖꯥꯎ ꯆꯪꯈꯤ ꯀꯨꯊꯥꯞꯁꯨ ꯃꯈꯣꯜꯒꯗꯨ ꯁꯦꯝꯗꯨꯅ ꯃꯆꯥꯗ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥ ꯊꯣꯏꯕꯧ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯂꯥ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯁꯤꯗ ꯐꯝꯂꯔ ꯂꯥꯎꯁꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯌꯦꯡꯉꯣꯏ ꯅꯪꯕꯨꯅꯦ ꯅꯪ ꯄꯥꯕꯨꯡꯅ ꯃꯤꯔꯩꯕꯥꯛꯇ ꯁꯤꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤ ꯑꯁꯤꯗ ꯃꯍꯩ ꯇꯝꯕ ꯆꯠꯅꯕ ꯍꯥꯏꯔꯤꯕ ꯁꯤꯟꯇꯥꯛꯄꯨꯔꯦꯜ ꯑꯐꯕ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯌꯦꯡꯉꯣ ꯍꯌꯦꯡ ꯅꯪ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯝꯗ ꯂꯟ ꯊꯨꯝ ꯂꯧ ꯏꯪꯈꯣꯜ ꯀꯣꯅꯨꯡꯒꯤ ꯊꯧ ꯄꯨꯝꯕꯁꯦ ꯅꯪꯅ ꯂꯣꯏꯅ ꯄꯨꯍꯧꯒꯗꯧꯔꯤꯕꯅꯤꯗꯣ ꯑꯗꯨꯅ ꯅꯪꯁꯦ ꯃꯍꯩ ꯇꯝꯗꯕ ꯌꯥꯗ꯭ꯔꯤꯕꯅꯤꯅ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯃꯥ ꯃꯗꯨꯁꯨ ꯇꯝꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯐꯔꯦ ꯏꯃꯥ ꯑꯩꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯄ ꯇꯥꯔꯒꯦ ꯍꯣ ꯑꯗꯨꯒꯤꯗꯤꯅꯦ ꯅꯪ ꯄꯥꯕꯨꯡꯅ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯣ ꯍꯥꯏꯔꯕꯅꯤꯗ ꯏꯃꯥ ꯍꯌꯦꯡꯗꯤ ꯇꯥꯃꯜꯂꯤ ꯑꯩ ꯍꯪꯆꯤꯠ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯃꯥꯗꯤ ꯂꯣꯏꯅ ꯌꯥꯏ ꯃꯍꯩ ꯇꯝꯂꯨꯕ ꯍꯜꯂꯛꯂꯒ ꯅꯃꯧꯁꯨ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯂꯒꯦ ꯏꯃꯥ ꯏꯃꯧ ꯀꯅꯥ ꯏꯃꯧ ꯂꯩ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯡꯁꯥ ꯊꯣꯏꯕꯤ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯃꯥꯕꯨ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯟꯅ ꯏꯁꯥꯅ ꯏꯁꯥꯗ ꯋꯥꯁꯛ ꯆꯈ꯭ꯔꯦ ꯃꯥ ꯏꯁ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯍꯣꯏ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯅ ꯌꯥꯏꯌꯦ ꯑꯗꯨ ꯐꯔꯦ ꯁꯦ ꯍꯌꯦꯡ ꯅꯪ ꯆꯠꯅꯕꯒꯤꯅꯦ ꯅꯪ ꯄꯥꯕꯨꯡꯒ ꯋꯥ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯥꯡꯒꯣꯜꯖꯥꯎꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯄꯨꯟꯁꯤꯕ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯆꯥ ꯆꯠꯈ꯭ꯔꯕꯗ ꯀꯨꯊꯥꯞ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯨ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯂꯧꯅꯤ ꯍꯥꯏꯔꯤꯅꯦ ꯏꯆꯥꯒꯤ ꯃꯤꯍꯨꯜ ꯃꯃꯥ ꯏꯇꯅ ꯈꯪꯒꯅꯤ ꯃꯁꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯇꯧꯗꯅ ꯇꯣꯛꯂꯣꯏ ꯀꯝꯇꯧꯁꯤꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯇꯅꯕ ꯐꯨꯛꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕ ꯇꯥꯔꯦꯗꯅ ꯏꯁ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨ ꯑꯩ ꯄꯥꯝꯗꯦꯗ ꯇꯨꯡꯗ ꯌꯥꯝ ꯀꯥꯏꯔꯣꯏꯗ꯭ꯔꯣ ꯃꯃꯥ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯅꯨꯡꯗꯤ ꯈꯣꯡꯕꯥꯟꯗ ꯀꯧꯊꯈꯤꯕ ꯇꯥꯕꯅꯤꯅꯦ
ꯑꯗꯣ ꯃꯂꯩꯌꯥꯗꯤ ꯅꯨꯡꯃꯛꯇꯤ ꯅꯠꯇꯦꯗꯅ ꯃꯣꯏ ꯄꯥꯕꯣ ꯏꯆꯦ ꯌꯥꯔꯦ ꯆꯠꯂꯣ ꯃꯗꯨꯒꯤꯗꯃꯛ ꯃꯃꯥꯅ ꯈꯜꯂꯨꯔꯒꯅꯨ ꯑꯩꯅ ꯐꯅꯕ ꯄꯨꯝꯅꯃꯛ ꯁꯤꯜꯂꯒꯦ ꯃꯂꯩꯌꯥ ꯃꯥꯕꯨ ꯈꯨꯔꯧ ꯊꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯆꯥꯎꯅ ꯃꯥꯡꯍꯟꯈꯤꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯂꯩꯌꯥ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯉꯁꯤꯁꯨ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯔꯦ ꯃꯂꯩꯌꯥ ꯑꯩ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯇꯥꯔꯦ ꯑꯗꯣ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕꯗꯤ ꯅꯠꯇꯦꯗ ꯅꯪ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯇꯥ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯀꯥꯏꯅꯕꯒꯤ ꯃꯇꯝ ꯂꯥꯛꯂꯕꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯊꯤꯗ ꯃꯂꯩꯌꯥ ꯀꯩꯅꯣ ꯀꯥꯏꯅꯕ ꯀꯥꯏꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯅꯪꯒꯤ ꯅꯥꯛꯇꯒꯤ ꯆꯠꯀꯗꯣꯏ ꯅꯠꯇꯦ ꯃꯍꯩ ꯇꯥꯟꯁꯤꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯪꯕꯨ ꯑꯩ ꯉꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯉꯝꯒꯅꯤꯗ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯅꯪꯅ ꯍꯜꯂꯛꯄ ꯍꯤꯊꯥꯡꯐꯝ ꯑꯁꯤꯗ ꯑꯩ ꯉꯥꯏꯖꯔꯝꯒꯦ ꯑꯩ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯗꯨꯗ ꯈꯟꯕꯤꯌꯨ ꯅꯍꯥꯛꯅ ꯃꯗꯨ ꯈꯛꯇ ꯀꯥꯎꯕꯤꯒꯅꯨ ꯃꯂꯩꯌꯥ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯍꯤ ꯇꯣꯡꯖꯕꯁꯦ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯑꯁꯤ ꯈꯖꯤꯛ ꯄꯤꯛꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯂꯝꯆꯠꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯅꯤ ꯈꯜꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯊꯥ ꯄꯨꯟꯁꯤꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯔꯨꯔꯅꯨꯁꯦ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯒꯦ ꯈꯣꯡꯆꯠ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯄꯤꯔꯨꯔꯣ ꯍꯌꯦꯡ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯣꯛꯂꯝꯃꯨꯀꯣ ꯃꯂꯩꯌꯥ ꯋꯥꯔꯤ ꯑꯁꯤ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤ ꯍꯧꯈꯤ ꯑꯁꯨꯝ ꯃꯇꯝ ꯃꯥꯁꯨ ꯄꯨꯟꯁꯤꯕꯅ ꯃꯌꯨꯝ ꯊꯥꯗꯣꯛꯈꯤꯕꯁꯨ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯊꯥꯞꯇꯨ ꯐꯅꯦꯛ ꯐꯤꯖꯤꯒ ꯄꯥꯏꯈꯠꯇꯨꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯥꯛꯂꯝꯃꯤ ꯃꯂꯩꯌꯥ ꯃꯥꯁꯨ ꯍꯤꯔꯥꯜꯂꯨꯔꯒ ꯍꯜꯂꯛꯄ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯕꯦꯝꯃ ꯃꯂꯩꯌꯥ ꯍꯥꯏꯕꯤꯌꯦ ꯅꯪꯅ ꯍꯤꯁꯥꯟ ꯃꯟꯁꯦꯟ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ ꯍꯤꯁꯤ ꯅꯪꯅ ꯅꯣꯏ ꯅꯃꯥꯒꯤ ꯑꯋꯨꯡ ꯑꯋꯨꯟ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯏꯗꯣꯝꯆꯥ ꯑꯩ ꯁꯤꯜꯗꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯤꯌꯦ ꯃꯈꯥ ꯇꯥꯒꯅꯨ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤ ꯑꯁꯦ ꯁꯤꯖꯤꯟꯅꯔꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯍꯤ ꯁꯥꯜꯂꯔꯣꯏ ꯀꯅꯥꯒꯤ ꯍꯤꯅꯣꯃ ꯍꯣꯜꯂꯨꯔꯣ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤꯗꯣ ꯀꯀꯥꯏꯗꯅ ꯇꯤꯊ ꯁꯤꯟꯅꯔꯒꯅꯦ ꯏꯆꯥꯒꯁꯨ ꯐꯥꯒꯤ ꯊꯧꯔꯥꯡꯂꯤꯅꯤ ꯅꯪꯅ ꯍꯥꯍꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯤ ꯅꯪꯒꯤ ꯑꯣꯏꯅꯤ ꯍꯥꯏꯕꯅꯦ ꯅꯃꯪꯗꯣꯐꯥꯎ ꯈꯜꯂꯨꯒꯅꯨꯅꯦꯍꯦ ꯃꯩꯊꯥꯕꯤ ꯃꯤꯉꯝꯃꯤ ꯑꯉꯥꯡꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯍꯤ ꯍꯣꯟꯕ ꯌꯥꯔꯣꯏꯀꯣ ꯉꯁꯤꯗꯒꯤ ꯍꯩ ꯃꯣꯆꯥ ꯍꯤ ꯑꯁꯤ ꯃꯨꯜꯂꯨ ꯅꯪꯕు ꯍꯤ ꯁꯥꯟꯕꯤꯌꯨ ꯍꯥꯏꯕꯗꯥꯏꯅꯦ ꯁꯤ ꯉꯁꯤꯗꯒꯤꯅꯦ ꯅꯪ ꯃꯁꯤꯒꯤ ꯍꯤꯁꯤ ꯁꯤꯖꯤꯟꯅꯖꯔꯣ ꯏꯗꯣꯝꯆꯥ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯗꯣꯝꯆꯥ ꯍꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯏꯃꯥ ꯁꯣꯟꯕꯤ ꯑꯃꯗꯤ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕꯅꯤ ꯏꯗꯣꯝꯆꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯏꯗꯣꯝꯆꯥ ꯍꯩ ꯁꯣꯛꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯏꯔꯨ ꯂꯨꯏ ꯈꯪꯗꯦ ꯂꯨꯗꯤ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯪ ꯁꯦꯡꯅ ꯇꯥꯍꯧꯗꯕ꯭ꯔꯣ ꯑꯩ ꯅꯪꯉꯣꯟꯗ ꯍꯤ ꯁꯥꯜꯂꯔꯣꯏꯌꯦ ꯁꯦꯜ ꯃꯥꯡꯉꯤ ꯆꯠꯂꯣ ꯃꯤ ꯑꯇꯣꯞꯄꯒꯤ ꯍꯤ ꯋꯥꯏꯔꯨꯔꯣ ꯆꯠꯊꯣꯛꯑꯁꯦ ꯍꯩ ꯃꯣꯆꯥ ꯑꯗꯨꯗꯤ ꯍꯤꯁꯦ ꯉꯁꯤꯗꯒꯤ ꯅꯪ ꯁꯤꯖꯤꯟꯅꯔꯣꯀꯣ ꯍꯣꯏꯅꯦ ꯍꯥꯏꯗꯨꯅ ꯀꯨꯊꯥꯞ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯂꯩꯌꯥ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯜꯂꯛꯄꯕꯨ ꯁꯈꯤ ꯇꯣꯝꯕꯤꯅ ꯂꯝꯕꯤꯗ ꯇꯥꯍꯥ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯏꯃꯥꯕꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯇꯥꯍꯥꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ ꯃꯂꯩꯌꯥ ꯅꯃꯥꯗꯣ ꯃꯁꯥ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ ꯐꯔ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯏꯃꯥꯕꯣ ꯅꯪꯕꯨ ꯀꯧꯕ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥ ꯏꯃꯥꯕꯣ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯄꯤꯌꯥꯏꯅꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯋꯥꯅ ꯁꯣꯔ ꯄꯤꯛꯅ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤꯅ ꯍꯥꯏ ꯕꯦꯝꯃ ꯃꯂꯩꯌꯥ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯗꯕ ꯌꯥꯔꯣꯏ ꯁꯤꯗꯤ ꯂꯥꯛꯑꯣ ꯏꯃꯥꯕꯣꯛꯀ ꯆꯠꯁꯤ ꯑꯃꯥꯏꯕ ꯀꯧꯔꯨꯁꯤ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯁꯦꯝꯐꯨꯁꯦ ꯊꯨꯒꯥꯏꯈꯤꯒꯦ ꯏꯃꯥꯕꯣꯛ ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯨ ꯑꯃꯥꯏꯕꯗꯒꯤ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯐꯨꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯥꯎꯔꯝꯕ ꯁꯦꯜ ꯈꯔꯗꯨ ꯄꯨꯗꯨꯅ ꯇꯥꯍꯥ ꯆꯠꯈꯤ ꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯆꯥꯎ ꯃꯥꯒꯤ ꯈꯨꯅꯦꯛ ꯅꯨꯄꯥ ꯈꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯩ ꯅꯈꯣꯏ ꯊꯕꯛ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ ꯑꯩꯒꯤ ꯃꯤꯡꯁꯦꯟ ꯍꯜꯂꯛꯀꯅꯨꯀꯣ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯈꯣ ꯍꯥꯏꯗꯨꯅ ꯃꯂꯩꯃ ꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯂꯩꯌꯥꯒꯤ ꯌꯨꯝ ꯃꯌꯥꯗ ꯅꯨꯄꯥ ꯈꯔ ꯂꯨꯝꯗꯨꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯂꯩꯌꯥ ꯑꯃꯗꯤ ꯁꯈꯤ ꯇꯣꯝꯕꯤꯅ ꯌꯥꯆꯪꯂꯛꯂ ꯃꯇꯝ ꯑꯗꯨꯗ ꯇꯥꯍꯥ ꯆꯠꯈꯤꯕ ꯎꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ ꯏꯕꯦꯝꯃ ꯃꯂꯩꯌꯥ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ ꯇꯧꯔꯤꯕꯁꯦ ꯎꯃꯪ ꯃꯆꯥꯁꯦ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕꯅꯤ
ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗꯣ ꯈꯔ ꯈꯖꯤꯛ ꯌꯥꯡꯅ ꯆꯠꯁꯤ꯫ ꯍꯣꯏ ꯏꯃꯥꯕꯣꯛ꯫ ꯍꯥꯏꯅ ꯆꯠꯂꯤꯉꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯂꯥꯌꯥ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯋꯥ ꯂꯥꯡ ꯑꯃꯁꯨꯡ ꯉꯥꯡꯗ ꯃꯂꯥꯌꯥ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯈꯤꯇꯣꯝꯕꯤ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏ, "ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣꯅꯦꯍꯦ? ꯏꯆꯥꯕꯨ ꯊꯥꯗꯣꯛ ꯄꯨꯈꯤꯅꯣ!" ꯈꯪꯍꯧꯗꯅ ꯃꯅꯤꯡꯗꯒꯤ ꯁꯈꯤꯇꯣꯝꯕꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯅꯨꯡ ꯑꯃꯅ ꯁꯨꯔꯛꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ, "ꯏꯃꯥꯕꯣꯛ! ꯏꯃꯥꯕꯣꯛ! ꯅꯦ ꯀꯅꯥꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛ! ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯕꯨ ꯀꯩꯔꯝꯂꯅꯤ! ꯑꯩ ꯑꯃꯥꯏꯕ ꯀꯧꯕ ꯂꯥꯛꯄꯅꯦ! ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ!" ꯃꯃꯥꯕꯨ ꯂꯥꯌꯦꯡꯒꯅꯤ ꯇꯨꯡꯁꯤꯟꯖꯈꯤꯕ ꯁꯦꯜ ꯀꯌꯥꯁꯨ ꯂꯩꯃꯥꯏꯊꯛꯇ ꯁꯣꯏꯖꯥꯏꯅꯅ ꯇꯥꯍꯧꯏ꯫ ꯄꯥꯝꯃꯨꯅ ꯊꯝꯖꯕ ꯂꯩꯔꯥꯡꯗꯨ ꯂꯩꯈꯣꯛꯇꯒꯤ ꯂꯦꯝꯅ ꯀꯦꯟꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯁꯥꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕꯤ ꯁꯖꯤ ꯑꯃꯣꯝꯒꯨꯝ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯃꯂꯥꯌꯥꯗꯨ ꯇꯥꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥ ꯃꯈꯣꯏ ꯈꯔ ꯎꯃꯪ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯇꯧꯕ ꯄꯥꯝꯗꯨꯝ ꯄꯥꯝꯃꯨꯏ꯫ ꯃꯁꯛ ꯈꯨꯐꯖꯁꯤꯒ ꯌꯥꯝ ꯄꯥꯝꯃꯨꯏꯀꯣ꯫ ꯃꯁꯛꯇ ꯅꯠꯇꯦ, ꯍꯛꯆꯥꯡꯁꯨ ꯐꯖꯩ ꯀꯩꯅꯣ꯫ ꯅꯣꯏꯔꯣꯝꯗ ꯂꯥꯡꯒꯅꯨꯕ, ꯂꯩꯔꯥꯡ ꯂꯩꯅꯝ ꯅꯝꯂꯨꯕꯒꯤ ꯋꯥꯈꯜꯁꯦ ꯑꯝꯇ ꯅꯨꯡꯉꯥꯏꯈꯤꯒꯦ꯫ ꯍꯥꯜꯂꯁꯨ ꯍꯌꯦꯡ ꯍꯥꯠꯁꯤ ꯀꯩꯗꯧꯒꯦ, ꯄꯥꯝꯃꯨꯏ ꯌꯥꯝꯅ." ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯂꯥꯌꯥ ꯇꯨꯃꯤꯟ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯈꯪꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯎꯔꯛꯂꯕꯗ ꯃꯊꯃꯣꯏ ꯆꯥꯛꯅ ꯀꯞꯇꯨꯅ ꯕꯤꯔꯥꯡꯅ ꯄꯝꯁꯤꯜꯂꯕ ꯃꯤꯁꯅꯥ ꯃꯥꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯒꯤ ꯈꯨꯌꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯑꯃꯨꯛꯁꯨ ꯀꯞꯂꯤ꯫ "ꯏꯃꯥ, ꯑꯩ ꯑꯃꯥꯏꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯏꯃꯥ! ꯑꯩ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯗ ꯑꯃꯥꯏꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯏꯃꯥ!" ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯁꯥ ꯁꯣꯛꯂꯨꯕꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯁꯥꯗꯤ ꯎꯟꯒꯨꯝꯅ ꯏꯪꯂꯝꯂꯦ꯫ ꯃꯂꯥꯌꯥ ꯊꯥꯡꯃꯩ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯕꯕꯨ ꯄꯤꯌꯥꯏꯅꯨ ꯃꯥꯗꯤ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯗꯨꯃꯛ ꯄꯥꯡꯂꯗꯨꯅ ꯑꯃꯥꯡ ꯌꯥꯏꯊꯣꯡ ꯀꯨꯝꯈ꯭ꯔꯕꯣꯏ ꯑꯁꯤꯕ ꯃꯤꯡꯈꯩ ꯂꯧꯔꯝꯂꯦ꯫ "ꯏꯃꯥ! ꯏꯃꯥ! ꯍꯧꯒꯠꯂꯨꯁꯤ! ꯏꯃꯥ, ꯋꯥ ꯉꯥꯡꯉꯣ! ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯏꯃꯥ, ꯍꯧꯒꯠꯂꯣ! ꯏꯃꯥꯕꯣꯛ! ꯏꯃꯥꯕꯣꯛ ꯁꯈꯤ!" ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯁꯈꯤ ꯃꯥꯗꯤ ꯎꯃꯪꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕ꯫ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯒꯨꯝ ꯃꯂꯥꯌꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯦꯞꯈꯔꯦ꯫ ꯑꯍꯤꯡꯗꯨꯃ ꯃꯥꯒꯤ ꯑꯄꯤꯛꯄ ꯃꯔꯥꯜꯌꯥꯏꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯑꯁꯨꯝ ꯐꯝꯂꯝꯂꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯑꯁꯨꯝ ꯆꯠꯈꯤ ꯄꯥꯠꯄꯥꯟ ꯑꯗꯨ ꯇꯝꯅ꯫ ꯂꯝꯂꯦꯟ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯣꯏꯅ ꯃꯁꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, "ꯏꯃꯥ, ꯅꯆꯥꯁꯨ ꯏꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯂꯒꯦ꯫ ꯅꯆꯥꯕꯨꯁꯨ ꯎꯕꯤꯔꯣ ꯏꯃꯥ꯫ ꯅꯨꯡꯁꯤ ꯍꯩꯇ꯭ꯔ ꯇꯥꯏꯕꯪꯁꯤꯗ ꯅꯆꯥꯕꯨ ꯏꯗꯣꯝ ꯊꯝꯕꯤꯔꯝꯒꯅꯣ꯫ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯣ ꯏꯃꯥ." ꯍꯥꯏꯅ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯃꯗꯣꯝ ꯊꯋꯥꯏ ꯊꯥꯖꯈꯤ꯫ ꯁꯅꯨ ꯑꯃꯗꯤ ꯊꯣꯏꯕ ꯃꯃꯥꯅ ꯃꯄꯥ ꯐꯨꯕꯗꯨ ꯎꯕꯗ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯍꯥꯏꯅꯔꯤ꯫ ꯊꯣꯏꯕꯅ, "ꯆꯦ, ꯌꯦꯡꯉꯨꯗꯨ, ꯄꯥꯕꯁꯤ ꯏꯃꯥꯅ ꯐꯨꯔꯤꯁꯦ." ꯁꯅꯨꯅ, "ꯊꯣꯏꯕ, ꯅꯪ ꯌꯥꯝ ꯀꯟꯅ ꯅꯣꯛꯆꯅꯨ. ꯏꯃꯥꯅ ꯄꯥꯕ ꯐꯨꯕꯗ ꯌꯥꯎꯖꯈꯤꯁꯅꯤ." "ꯏꯆꯦ, ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ. ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯏꯃꯥꯅ ꯐꯨꯔꯒ ꯃꯥꯅ ꯃꯈꯨꯠ ꯍꯟꯗꯈꯩ ꯀꯞꯂꯒ ꯂꯩꯔꯤꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯌꯦꯡꯉꯣ ꯏꯆꯦ." "ꯄꯥꯕꯅ ꯀꯞꯂꯤꯁꯦ ꯑꯁꯤꯗꯒꯤꯗꯤ ꯅꯪꯅ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯀꯞꯄꯅ ꯍꯦꯟꯗꯣꯏꯅꯦ." ꯀꯩꯒꯤꯅꯣ ꯍꯥꯏꯔꯤꯁꯦ ꯏꯆꯦ? ꯑꯗꯨꯕꯨꯔꯣ ꯄꯥꯕ ꯅꯣꯛꯅꯕꯒꯤ ꯅꯪꯅ. ꯑꯗꯨꯗꯤ ꯍꯌꯦꯡ ꯏꯆꯦꯁꯨ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥꯗꯧꯅ ꯏꯆꯦꯒꯤ ꯏꯕꯥꯏꯗꯣ ꯐꯨꯔꯨꯗꯣꯏꯔꯣ? ꯑꯩꯗꯤ ꯏꯃꯥꯗꯧꯅ ꯇꯧꯔꯣꯏꯍꯦ. ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ, ꯆꯨꯔꯨꯡꯅꯦ ꯑꯃꯨꯛ. ꯍꯪ ꯍꯥꯏꯌꯣ, ꯇꯦꯟ ꯁꯤꯠꯇꯣꯛꯑꯒ. ꯍꯣꯏ, ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯌꯣ. ꯍꯣꯏꯍꯦ, ꯍꯥꯏꯒꯦ. ꯍꯪ. ꯌꯥꯔꯦ, ꯇꯦꯟꯁꯨ ꯁꯤꯠꯂꯦ. ꯊꯝꯕꯥꯜꯁꯅꯥ ꯃꯥꯒꯤ ꯅꯨꯄꯥ ꯐꯨꯕ ꯂꯣꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯃꯆꯥ ꯑꯅꯤꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯃꯈꯨꯠ ꯈꯠꯂꯗꯨꯅ. ꯍꯥꯏ, ꯅꯣꯏ ꯑꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎ. ꯑꯁ, ꯏꯆꯦ, ꯏꯃꯥꯅ ꯂꯥꯛꯑꯣꯅ ꯀꯧꯔꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯇꯨꯃꯤꯟ ꯌꯦꯡꯉꯣꯅ. ꯅꯪꯅ ꯅꯆꯤꯟ ꯌꯥꯎꯃꯟꯗꯅ ꯑꯩꯈꯣꯏꯅꯤꯁꯨ ꯐꯨꯕ ꯌꯥꯎꯗꯧꯔꯤꯕ. ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤꯒꯦ? ꯃꯥꯗꯤ ꯌꯦꯡꯉꯛꯀꯅꯤꯗꯦ. ꯊꯝꯕꯥꯜꯁꯅꯥ ꯑꯃꯨꯛꯀꯁꯨ ꯃꯈꯨꯠꯇꯨ ꯈꯠꯂꯒ. ꯅꯣꯏ ꯑꯅꯤ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗ꯭ꯔꯣ? ꯅꯅꯥꯁꯤꯡꯗꯣ. ꯆꯅꯨꯅ, ꯊꯣꯏꯕ ꯂꯥꯛꯑꯣꯍꯦ. ꯏꯃꯥꯅ ꯐꯨꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯐꯨꯍꯜꯍꯧꯔꯁꯤ. ꯍꯣꯏ ꯏꯆꯦ. ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏ ꯃꯥꯅ ꯐꯨꯕꯁꯦ ꯅꯥꯗꯤ ꯌꯥꯝ ꯅꯥꯕꯅꯤꯍꯦ.
ลากจีบนักคุยนี่เขาจิพักไอ้โดดเกี้ยดูดังฮะไอ้เนี่ยหลักแล้วก็พูดตัวเราหน่วยอันนี้น่ะปั๊มเลยเชียฮะจันนูน่ะไล่มาหน่วยอันนี้ไอ้น่ะก็ดีให้เก๋ฮะก็ดีให้เก๋บนหน่วยอันนี้ได้ไอ้น่ะถอยบ้ามาเจอสิโรลตัวตัวน่ะหังไอ้เจ้าอีมาเนี่ยก็ดีให้เก๋คุยด่าไอ้ดิลุยเนี่ยก้าวครีสานาบัจน่ะบุหันน่ะบัดไอ้ชูก้าวครีเล็กไอ้คุยน่ะบุหันน่ะบัดอะดูน่ะอีมาเนี่ยให้จะรักษานี่ก็ดีโน่นักคุยนี่น่ะตัวไม่ไล่ดีตัวบ่ไอ้น่ะหังลิเซ่นั่นน่ะสิ่งตัวตาดรองฮะตาดดีนั่นสิ่งตัวเล็กทัดลุรองฮะเล็กทัดลุระบะถอยบ้าเกรบเต้าน่ะมาได้ให้ดีอีมาไอ้ดิก้าวครีอีมาเนี่ยก็ดีให้เก๋ดูอีเจสุก้าวเลยให้บันเล็กไอ้คุยน่ะบุหันน่ะบัดก็ดีอ่ะนักสุก้าวเลยให้ดีดูเดียสานาบัจน่ะบุหันน่ะบัดไอ้คิดตั้งก้าวบราดไอ้ช่วยดิสิเดียไอ้ก้าวครีนี่มาได้เจ้าให้ดิสุไม่เอกเสียงน่ะให้ดินั่งกิดูจบมาในไก่หนุ่ยเจ้าไอ้นึกคุมละบันนี่นะไอ้นักคราเซมดอกปะกิวานี่ยารอยมาดูยานี่ยารอยสุงยารอยสุงยานี่มาจินมาปะขณะขลักปาดูดาทำบาลสนาปรับเสร็จครากะอุยงใจยมาพุกละกะมาจานีเดกันทารีหน่วยอันนี้ได้ไอ้น่ะขัดนั่นหรือเล่านะเกาขีบราฮะเกาขีบราบะอาศักพัดตะบมาจานีสิดีนั่นนำตัดน่ะบอกพุทธะเกดเฮจันนูกับละกะอิมากะละกันหนูนายใจเนี่ยน่ะต้องรีดูสูมาจานี่กะลักเตอุตมกเจ้าบอกมันกะเลยเนี่ยถอยไปสุกับละกะคุมเลยอดูเนี่ยให้ดิเชจน้ามันน่ะสิได้ดิมาตรงกะขะเลยให้ไปเจยังวะตุนั่งเดินน่ะเตไอ้ช่วยนี่ตุนั่งน่ะผัวหันบันนี่ไอ้นั่นน่ะเตนั่งน่ะว่าจะบิงง้างบักกินน่ะตราไฮกับปะกันน่ะตานิ่งเดนักโคลตัวนักคุยอันนี้มักจันนูน่ะพูดเรื่องกับเจดีโน้ให้รอยมามาจินยำกันเลยนะมาจินสิได้แฮกทัดจิลักตันนะมาสิอีมาถ้ารักกันน่านี่มาเสียงแบบจมบ้าให้ไปตัวผู้บ้าเสียอีมานั่งกินหักตะข้างไงคุยจังวิมงดายังนิ่งเด่นนะสักสิ่งโตถอยมากับละกะโอ้เรนี่เปลี่ยนไงปูก็ป้ามแต่แกหลงละก็ให้ตัวแกข้างนี้ไปมันป้าบอกผู้บ้ากี้ให้ตัวดีนั่งนมีดังจ้างพิจารณาเขาพิจารณาตัวมาจินยำขมรับบุญเนี่ยมาสิไอ้เด็กคนเจ้าสินะมาถ้าเรากันน่านี่นักขุดเนี่ยนะลูกพี่กินมาคุชุมันเดเนี่ยพอกันน่ะบัจจัยลงดูมาเลยสั่งหรือว่าน้อยเนี่ยมาม่าเนี่ยขังเราขลักปาดูดามาจินมาปานีดูอีมงดาเขาท่าตัวเนี่ยเสียนชินาเครามีทางนับกินมาวดูนะทำบาลสนานะมาพูดอะไรแบบพูดว่าดูอุระกะมาทับบักพูดดูนะให้ดีอีไม่พี่มาเขาจิการกินบอกสิ่งสิดีอังปะกินมองวังตันนิโกมาหายไปยาดีนะบูมากินดูป้าบอกพี่เนี่ยไอ้คุยดีอสงกุยนั่นเลยมีนารักภาษีอีมีนับเผาบักกันนะหังกันนี่ยังจะรักตรีเนี่ยไล่รังนะให้รักลีบวาดูทำบาลสนานะตาเรสนุบัตากมให้รักผู้อ่อยบันนะทำบาลสนานะสุตาระดูนะมังโกตะกิลาวระดูนะคุมละอีโฮอีว่าผู้จับบันนี่มีว่าผู้รบันนัดเตะมาสิดาตัวป้ามีนี่ยังชินบักิมาเท่าตาดีอีเบมานั่งกินดูป้าดับผู้กันให้เรสุเนี่ยมาจีมารุมดับผู้เนี่ยมีน่ะอุกดับมาพัมดับผู้กันโนนั่งบุดีนะไม่ปานดับอีไก่ขังดับนี้นะไพนั่งกินดูป้าดูดีคนเลยไก่มามังเด็กไก่มันดันนะทุกปังอำเลยรู้ยี่ยมเด็กกินมาปานกะมาตาโฮยเจ้เป่าตากปีให้บีไอ้เนี่ยว่าผู้จัดดิเซสีน่ะบ่ผู้บันนัดตีมามิดมาไว้สิงน่ะบ่คาราดูว่ารักจับบันนี่มาสิเดอีเจน่ะเนี่ยมิดเย็นการันจันบิรักกันนูไฮทำบาลสนาไอ้น่ะให้ดิเซนั่งบุดุกชีดับเกให้บันนัดเตเนี่ยไอ้น่ะให้ดิเซไก่โดยเลยไก่มาปาเลยขังให้บันนี่เนี่ยไอ้เส้นนั่งกินกันนัดเตเนี่ยสาไก่กินนะเจนี่เฮ้สาไก่กินเจ้าเอ๋ยก็ไก่โดนก็ให้เสน้องมาแต่อีเจน่ะเจียงคุยไม่ค่อยกินนี้ให้ดูนะจานน่ะบ่ปีรักครับบ่ว่างางบัดเนี่ยไอ้ค่อยเส้นหนุกสีภาษากันนะงางลิบะต้องโทรรักบัดนะทุนทำบาลสนาไอ้ค่อยสุอีมงอ่ะมาปาลิบันนี่นะมีกี่มาเต็งโตบ่ต้องงำเดียนในข้างลับระโหอะดูดีเนี่ยงางบีรักกันด้วยไอ้งอนดะก็ดีถุยน่ะต้องจะซาริโนสักตาสิกะอิสสักตาสิกะไก่น่ะก็ให้ระดันนั่งดีน่ะสักยังพัจระดันนะฮะพัจใจไอ้ค่อยดีสักพัจใจอีสานน่ะทากัดปะกี่ว่าน่ะเตะอีปามดะเลยริไงเลยซาริไงมาตำดะยงกิทงกาลสิดะโนงานบักันนุปาจารงนี่ปะเรียงลิงละริบะฮ่าฮ่าโยนุปาจารงปะเรียงไกนะกะนกตุ่มนกเจนิงนี่เนี่ยพัจระมันยามพัจระมันสักโตคุณเองไกริบะตุนะเล็กกระกุบเล่าริบะนกปะดะนะแค่อตุนะนารมยาวิเนี่ยน่าซ้ำให้เลยนุปีมวยบักิจับติงเดลูจินปักหน้าอีกค่อยระดันนะ
ꯑꯗꯨꯒꯁꯨ ꯐꯖꯕꯤꯒꯁꯨ ꯁꯥꯔꯗꯅ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯒꯤ ꯈꯨꯅꯤꯡ ꯑꯁꯤꯅ ꯀꯥꯏꯈꯤꯕꯗꯤꯅꯦ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯂꯒ ꯂꯧꯕꯨꯛ ꯆꯠꯂꯒ ꯈꯣꯡ ꯁꯦꯡꯅ ꯍꯥꯝꯗꯕꯗꯒꯤ ꯀꯥꯏꯈꯤꯕ ꯅꯣꯛꯄꯗ ꯅꯥꯔꯨꯝ ꯌꯧꯔꯤꯕ ꯑꯁꯤꯗꯤꯅꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤꯅ ꯊꯥꯏꯅꯒꯤ ꯌꯥꯇꯣꯟ ꯎꯔꯒ ꯅꯣꯛꯄꯗꯣ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅꯅꯦ ꯊꯑꯣꯏꯀꯤ ꯅꯥꯔꯨꯝ ꯌꯧꯍꯜꯂꯤꯕ ꯈꯪꯉꯕ ꯑꯗꯨꯒ ꯁꯝ ꯑꯁꯤꯁꯨ ꯏꯆꯥ ꯌꯥꯎꯕꯗꯒꯤ ꯈꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯪꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯥꯝ ꯐꯖꯔꯝꯃꯅꯤꯕꯣ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯒ ꯍꯦꯔ ꯏꯆꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯠꯇꯦ ꯏꯆꯦ ꯅꯉꯣꯟꯗ ꯄꯥꯝꯗꯤꯁꯤ ꯀꯩꯅꯣ ꯍꯥ ꯀꯔꯤꯅꯣꯕ ꯏꯆꯥ ꯏꯅꯥꯎꯅꯤ ꯈꯟꯗꯅ ꯂꯩꯀꯥꯏꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ ꯂꯧꯗ꯭ꯔ ꯇꯣꯛꯆꯧꯅ ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯇꯦꯛꯀꯣꯠ ꯃꯥꯟꯕꯤ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯖꯅꯤꯡꯗꯦ ꯑꯩꯈꯣꯏ ꯆꯪꯉꯦ ꯈꯠꯅꯕ ꯍꯧꯈꯩ ꯍꯧꯔꯝꯃꯒ ꯆꯪꯈꯤꯅꯨꯅꯦ ꯉꯥꯟꯊꯛ ꯑꯀꯥꯏꯕ ꯃꯥꯟꯕꯤ ꯅꯪ ꯊꯛꯀꯥ ꯈꯪꯗꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯖꯅꯤꯡꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯂꯦꯝꯅ ꯆꯪꯖꯔꯦ ꯈꯠꯅꯒꯦ ꯍꯥꯏꯔꯒꯅꯅꯦ ꯏꯗꯣꯝꯆꯥ ꯍꯜꯂꯛꯄ ꯍꯦꯛ ꯉꯥꯏꯔꯨꯔꯣ ꯊꯣꯡꯒꯥꯗ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯃꯁꯝꯁꯦ ꯈꯨꯠꯇꯥꯡ ꯌꯦꯠꯂꯒ ꯍꯥꯏꯔꯨꯅꯤꯀꯣ ꯃꯁꯦ ꯆꯥꯎꯕꯒ ꯃꯥꯏꯉꯧꯕꯤꯒꯗꯣ ꯃꯈꯣꯏꯒꯤ ꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯄꯨ ꯃꯄꯣꯛꯅ ꯂꯥꯛꯄꯗꯨ ꯂꯝꯕꯤꯗ ꯃꯁꯨ ꯑꯅꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨꯅ ꯏꯕꯦꯟ ꯑꯩ ꯄꯨꯔꯛꯀꯦ ꯏꯕꯦꯟꯅ ꯄꯨꯔꯤꯕ ꯁꯝꯗꯣ ꯏꯁꯨ ꯊꯣꯏꯕꯤꯌꯦ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯤ ꯄꯨꯕ ꯉꯝꯅꯤꯌꯦ ꯏꯕꯦꯟ ꯊꯣꯏꯕꯅ ꯁꯠ ꯍꯥꯏꯔꯛꯏ 이벤 ngầm 그이노 이제디 짝 ꯃꯌꯥꯝ ꯆꯥꯔꯤꯗꯨꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕ ꯅꯪꯗꯤ ꯆꯥꯔꯝꯃꯔꯣꯏ ꯆꯥꯛ ꯃꯌꯥꯝ ꯏꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯅꯃꯤꯡꯒꯗꯣ ꯊꯣꯏꯕ ꯀꯧꯒꯗꯧ ꯅꯠꯇꯦ ꯊꯝꯕꯥꯜ ꯇꯣꯝꯕ ꯀꯧꯔꯝꯒꯗꯕꯅꯤ ꯏꯆꯦꯅ ꯊꯝꯕꯥꯜ ꯃꯅꯥ ꯅꯨꯡꯁꯤꯗꯦꯍꯦ ꯏꯃꯥ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯪꯗꯤ ꯆꯥꯎꯕ ꯃꯁꯨ ꯑꯅꯤꯗꯨ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯃꯥꯅ ꯑꯃꯨꯛ ꯆꯩꯕꯤꯕ ꯇꯥꯔꯦꯅꯦ ꯌꯨꯝꯗ ꯆꯅꯨꯅ ꯏꯄꯨꯋꯥ ꯏꯃꯥ ꯂꯩꯍꯧꯗꯦ ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯕ ꯆꯠꯈꯤꯕꯅꯤ ꯋꯥꯏꯉꯧꯕꯤꯅ ꯍꯥꯏ 이슈 ꯊꯣꯏꯕꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ ꯅꯃꯥꯒ ꯇꯥꯔꯗꯤ ꯐꯨꯕꯤꯕ ꯁꯣꯏꯔꯣꯏ 이벤 ꯐꯨꯔꯁꯨ ꯑꯃꯨꯛꯇꯪꯅꯤ 이벤 ꯑꯩꯉꯣꯟꯗ ꯊꯣꯡꯀꯠꯂꯛꯑꯣ ꯁꯝꯗꯣ ꯍꯣꯏ ꯁꯦ 이벤 ꯊꯥꯡꯒꯠꯄꯤꯔꯛꯀꯦ ꯂꯨꯝꯅꯤꯀꯣ ꯃꯪꯒ꯭ꯔꯥ ꯈꯔ ꯇꯥꯜꯂꯛꯄꯅꯤ ꯄꯥꯝꯗꯒꯤ ꯂꯨꯝꯗꯦꯗ 이벤 ꯌꯥꯝ ꯀꯜꯂꯦꯗ 이슈 ꯊꯣꯏꯕꯤꯗꯤ ꯍꯣꯏ 이벤 ꯊꯣꯏꯕ ꯃꯆꯦꯅ ꯃꯕꯦꯟꯗꯒꯤ ꯁꯝ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨꯗ ꯃꯄꯨꯗꯒꯤ ꯌꯣꯝꯄꯥꯛꯇꯨ ꯃꯨꯜꯂꯒ ꯍꯥꯏꯔꯛꯏ ꯏꯄꯣ ꯑꯩ ꯄꯨꯔꯛꯀꯦꯁꯦ ꯊꯥꯗꯣ 이슈 ꯊꯣꯏꯕ ꯅꯪꯕꯨ ꯃꯨꯟꯒꯅꯨꯅꯦ ꯁꯣꯛꯀꯅꯤ ꯌꯣꯝꯄꯥꯛꯁꯤꯅ ꯁꯣꯏ 이ꯄꯨ ꯑꯩ ꯄꯨꯔꯛꯀꯦꯕ ꯍꯣꯏ ꯁꯦ ꯄꯨꯔꯣ ꯇꯞꯅ 이렌ꯖꯅ ꯄꯨꯀꯣ ꯌꯣꯝꯄꯥꯛꯇꯣ ꯍꯣꯏ 이ꯄꯨ ꯊꯣꯏꯕ ꯆꯠꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯃꯕꯣꯛ ꯑꯅꯤꯗ 이ꯄꯣ 이벤 ngасꯥꯏꯅꯦ 이마나 빠ꯕ ꯐꯨꯒꯥꯏꯔꯤꯕ ꯈꯪꯉꯕ ꯆꯥꯎꯕ ꯉꯛꯅ ꯀꯔꯤ ꯅꯃꯥꯅ ꯅꯪ 빠ꯕ ꯐꯨꯔꯤꯕ ꯍꯣꯏ ꯐꯨꯔꯤꯕ ꯅꯣꯏ ꯂꯩꯇꯕ ꯃꯇꯝꯗ ꯂꯣꯟꯅ ꯐꯨꯕꯅꯤꯉꯣ ꯍꯦꯛ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯃꯥꯏꯉꯧꯕꯤꯅ ꯐꯨꯅꯤꯡ ꯐꯨꯁꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯈꯩ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅ ꯃꯍꯦꯜꯂꯤꯅ ꯂꯧꯔꯛꯄ ꯅꯨꯄꯤꯅ ꯐꯨꯕꯕꯨ ꯍꯣꯏꯗ ꯐꯨꯁꯅꯨ ꯀꯩꯗꯧꯋꯦꯒꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯏ ꯅꯨꯄꯥ ꯐꯨꯕꯕꯨ ꯄꯥꯞ ꯄꯨꯔꯣꯏ ꯀꯨꯏꯅ ꯑꯗꯨꯝ ꯐꯪꯅꯤ ꯆꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ 이마ꯆꯧ비ꯒꯁꯨ ꯈꯠꯅꯈꯤꯕꯅꯤ 이벤 ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯦ 이마ꯆꯧ비나 누파 푸ಗನು ಫತ್ತೆ 하이ಬ기 마기 레이랑 하이바 누피두부 ಕರಿಗೆ ಹಾಯ್ರುರಿನು ತಂದ್ರ ಖಂಗೇಮಿ ಮಗು ಮನೆಂ ಓರಿಬ ಐಖೋಯ್ ಫಾꯎಬ ತಂದನ ಮೈ ಒನ್ಸಿನದ್ರ ಕಾನ್ಸಿದ ಮಸಿದೈಸಿದ ಲೈಕಾಯ್ದ ಚಟ್ಲಗ ಪಾವ್ ಹೆಂಜಿನ ತಮ್ಲಮ್ದೋಯ್ನಿದು ಮಾನ ಅದುಗಿ ಓಯ್ರಮ್ನಿ ಇಬೇನ್ ಇಮಾನ ಚಾಕ್ತೋಕ್ಪ ngaiಂಗಮ್ದ ಖೈ ಚಖ್ರಿದೋ ಓಯ್ರಮ್ನಿ ಮದು ನತನ ಮಾಗಿಬು ಮಥೌ ಲೈಬ್ರೋ ಚಾವ್ರೆಲ್ ꯎ ಕಾದುನ ಉಸಾ ಥಾರಿ ಮಖೋಯ್ಗಿ ಹಿಂಖೋಲ್ಗಿ ಪಾಲಿ ಅದುದ ಮಚಾನಿನ ಸುಮಾಂಗ್ದ ಖುಲೋಕ್ಪಿ ಕನ್ನ ಸಾನರಿ ꯊꯝꯕꯥꯜ ꯁꯅꯥꯅꯤ ꯏꯃꯨꯡꯗ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯤ ꯏꯃꯨꯡꯁꯤꯗꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏꯗꯕꯅꯤ ꯑꯍꯜ ꯑꯉꯥꯡ ꯑꯃꯠꯇ ꯃꯈꯣꯏꯗꯤꯅꯦ ꯏꯃꯨꯡꯁꯤꯗ ꯂꯩꯇꯕ ꯀꯄꯥꯈꯛꯅꯤ ꯏꯅꯦꯝꯕꯣꯛ ꯐꯪꯉꯤ ꯍꯩ ꯁꯤꯡꯕꯤꯅꯤꯗꯣ ꯏꯀꯨꯕꯣꯛ ꯐꯪꯉꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯖꯕꯤꯅꯤꯗꯣ ꯏꯋꯥ ꯐꯪꯉꯦ ꯇꯟꯈ꯭ꯔꯕ ꯏꯆꯥꯅꯤ ꯐꯪꯉꯦ ꯃꯤꯔꯦꯝꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯥꯏꯕꯕꯨ ꯆꯥꯛ ꯕꯣꯔꯥ ꯆꯥꯕ ꯁꯤꯅꯤ ꯍꯩꯔꯤꯕ ꯊꯣꯏꯕ ꯈꯨꯂꯛꯄꯤ ꯁꯥꯟꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯆꯦ ꯀꯔꯤꯒꯤꯅꯣ ꯈꯣꯏ ꯃꯥꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕꯁꯤꯕꯣ ꯈꯪꯗꯦ ꯑꯩꯁꯨ ꯊꯣꯏꯕ ꯃꯤꯒꯤ ꯃꯃꯥꯗꯤ ꯏꯁꯧ ꯂꯥꯡꯕ ꯎꯗꯦ ꯏꯃꯥꯗ ꯍꯪꯉꯨꯗꯅ ꯑꯗꯨꯗꯤ ꯏꯆꯦ ꯅꯪ ꯍꯦꯛ ꯈꯪꯉꯨ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯁꯥꯟꯅꯁꯤ ꯍꯣꯏ ꯏꯆꯦ ꯆꯥꯎꯔꯦꯜ ꯃꯥꯁꯨ ꯎꯊꯛ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯊꯥꯏꯅ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯍꯥꯏꯕꯗꯣ ꯏꯟꯖꯔꯝꯃꯗꯤ ꯁꯤ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯟꯗꯅ ꯂꯧꯈꯤꯕꯅꯦꯕ ꯃꯥꯅ ꯃꯣꯏꯊꯦꯝ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯦ ꯄꯪꯊꯔꯨꯕꯅꯦꯕ
ꯄꯪꯈ꯭ꯔꯦꯗ ꯀꯣ ꯆꯥꯎꯔꯦ ꯂꯩꯕꯨꯡ ꯅꯪꯁꯦ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯖꯔꯝꯃꯗꯤ ꯃꯤꯅ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤꯅ ꯐꯨꯕꯤꯕꯅꯤ ꯍꯦꯛ ꯍꯦꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯥꯏꯅꯔꯤꯁꯦ ꯍꯥꯏꯅꯔꯝꯂꯣꯏꯀꯣ ꯊꯝꯕꯥꯜ ꯁꯅꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯎꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯂꯥꯎꯔꯛꯏ ꯎꯒ ꯃꯁꯥ ꯊꯥꯕꯤꯔꯅꯣ ꯀꯨꯝꯊꯔꯛꯑꯣ ꯐꯧꯁꯦ ꯆꯀ꯭ꯔꯤ ꯇꯛꯂꯒ ꯁꯨꯝꯕꯟꯗ ꯑꯃꯨꯛꯇ ꯁꯨꯕꯤꯔꯨ ꯂꯥꯛꯑꯣ ꯍꯧꯖꯤꯛꯀꯤ ꯆꯦꯡ ꯆꯔꯥ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯇꯩ ꯑꯇꯩ ꯊꯕꯛꯇ ꯑꯩꯅ ꯇꯧꯔꯁꯨ ꯐꯧ ꯆꯀ꯭ꯔꯤ ꯇꯛꯄ ꯁꯨꯝꯕꯟ ꯁꯨꯕꯗꯨꯗꯤ ꯅꯪ ꯇꯧꯗꯅ ꯀꯔꯤꯅꯣ ꯊꯕꯛꯇꯕꯨ ꯅꯨꯄꯥ ꯁꯤꯟꯐꯝ ꯅꯨꯄꯤ ꯁꯤꯟꯐꯝ ꯍꯥꯏꯗꯅ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ ꯀꯨꯝꯊꯔꯛꯑꯣ ꯁꯠ ꯅꯨꯄꯤ ꯅꯪ ꯕꯕꯥꯖꯤꯅ ꯎ ꯃꯁꯥ ꯊꯥꯕꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯝꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯒ ꯎ ꯃꯁꯥ ꯊꯥꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯏꯁꯧ ꯑꯃꯨꯛ ꯇꯧꯅꯤ ꯆꯥꯕꯒ ꯁꯨꯕꯒ ꯀꯅꯥꯅ ꯃꯔꯨꯅꯣ ꯃꯗꯨ ꯈꯪꯅ ꯆꯠꯄꯤꯌꯨ ꯁꯨꯕꯗꯣ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯅꯅꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯃꯛꯑꯣ ꯕꯥꯖꯤꯅ ꯍꯥꯏꯔꯁꯨ ꯅꯨꯡꯊꯤꯜꯗ ꯑꯃꯨꯛ ꯇꯧꯔꯣ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯦꯡ ꯆꯔꯥꯅꯤ ꯂꯩꯇ꯭ꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯣꯡꯉꯥꯟꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯆꯥꯛꯀ ꯂꯣꯏꯔꯝꯂꯗꯕꯣꯏ ꯈꯜꯂꯨꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥ ꯅꯆꯥꯅꯤꯁꯤ ꯐꯪꯉꯤ ꯅꯣꯡꯉꯥꯟꯕꯒ ꯁꯥꯟꯅꯕ ꯆꯦꯟꯈꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯗꯧꯕ ꯏꯅꯦꯝꯕꯣꯛ ꯐꯪꯉꯤ ꯅꯣꯡꯕꯨ ꯉꯥꯟꯗ꯭ꯔꯤꯅꯦ ꯄꯥꯝ ꯄꯥꯝ ꯍꯥꯏꯗꯅ ꯆꯦꯟꯈꯤ ꯂꯩꯔꯥꯝ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯪꯒꯣꯜꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯅꯥꯎꯅꯨꯄꯤ ꯈꯨꯅꯤꯡꯀꯥꯏ ꯅꯨꯡ ꯇꯦꯡꯀꯣꯠ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯂꯥꯡꯂꯤꯕ ꯏꯁꯧꯁꯦ ꯅꯨꯄꯤ ꯉꯥꯡꯂꯨꯅꯨꯗ ꯏꯅꯥꯎꯄꯥꯅ ꯂꯧꯕ ꯏꯅꯥꯎꯄꯤ ꯑꯣꯏꯔꯁꯨ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ ꯍꯥꯏꯔꯨꯔꯒ ꯑꯣꯟꯁꯤꯜꯂꯒ ꯖꯥꯔꯛꯀꯅꯤ ꯑꯗꯨꯅꯦ ꯅꯍꯥꯟꯁꯨ ꯑꯩꯒꯅꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯈꯠꯅꯈꯤꯕꯅꯤ ꯍꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯐꯨꯔꯤꯕ ꯑꯗꯨꯗ ꯐꯨꯒꯅꯨ ꯍꯥꯏꯕꯩ ꯈꯠꯅ ꯊꯣꯛꯈ꯭ꯔꯦ ꯇꯞ ꯇꯥꯈꯩ ꯍꯥꯏ ꯅꯨꯄꯤ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯤꯒ ꯈꯠꯅ ꯆꯩꯅ ꯇꯧꯒꯅꯨꯀꯣ ꯐꯨꯕꯤꯔꯝꯅꯤ ꯑꯃꯨꯛ ꯊꯝꯕꯥꯜ ꯁꯅꯥꯅ ꯏꯁ ꯑꯩꯗꯤ ꯃꯥꯅ ꯀꯔꯤꯒꯤ ꯐꯨꯗꯧꯔꯤꯕ ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯤ ꯀꯩꯅꯣ ꯅꯪ ꯈꯨꯠ ꯄꯥꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯆꯧꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯄꯤ ꯃꯥꯗꯤ ꯋꯥꯡ ꯆꯥꯎꯏꯗꯅ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯍꯦꯔꯥ ꯑꯩꯈꯣꯏꯁꯨ ꯄꯤꯛꯆꯔꯁꯨꯅꯦ ꯆꯝꯄ꯭ꯔꯥꯅꯤꯗ ꯃꯣꯏ ꯇꯥꯆꯧ ꯃꯤꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯈꯠꯂꯤꯅꯤꯅꯦꯍꯦ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯈꯠꯅꯔꯒ ꯊꯥꯡꯒꯠꯂꯒ ꯎꯪ ꯂꯩꯔꯝꯃꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯃꯣꯏ ꯇꯥꯆꯧꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯈꯠꯅꯕ ꯇꯥꯔꯕꯁꯨ ꯑꯩ ꯅꯣꯡꯃꯗ ꯁꯨꯃꯥꯡ ꯊꯣꯛꯂꯒ ꯈꯠꯅꯗꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯆꯦꯁꯤꯗ ꯂꯦꯞꯂꯒ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯈꯠꯅꯅꯨ ꯅꯪꯅ ꯑꯍꯜ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯈꯔꯁꯨ ꯌꯦꯡꯉꯨ ꯋꯥꯈꯜ ꯇꯥꯗꯕꯤ ꯅꯅꯥꯎ ꯑꯁꯤꯒ ꯃꯥꯟꯅꯅꯨ ꯂꯩꯀꯥꯏ ꯃꯥꯡꯗ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯡꯁꯤꯅꯗꯦꯗꯣ ꯎꯠꯊꯣꯛꯀꯅꯨ ꯎꯠꯄꯗꯤ ꯑꯩꯅ ꯎꯠꯄ ꯅꯠꯇꯦ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯅ ꯎꯠꯄꯅꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯂꯩꯀꯥꯏꯗ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯂꯨꯗꯣꯏꯅꯤ ꯀꯔꯤꯗꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯑꯗꯨꯕꯣꯕ ꯃꯥꯅ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯃꯤꯉꯣꯟꯗ ꯇꯝꯂꯦꯗꯅ ꯑꯩꯈꯣꯏ ꯁꯤꯗꯧꯗꯤ ꯅꯠꯇꯦꯗꯅ ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯇꯣꯟꯒꯒꯤꯁꯨ ꯃꯥ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯃꯣꯏ ꯇꯥꯆꯧ ꯋꯥꯗꯤ ꯋꯥꯖꯔꯄꯣꯠꯅꯤ ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯇꯣꯟꯒꯁꯤ ꯃꯃꯧ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯆꯀ꯭ꯔꯤꯗ ꯐꯠꯅ ꯐꯠꯇ꯭ꯔꯤꯕ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯇꯣ ꯅꯪꯁꯨ ꯅꯊꯧ ꯇꯧꯔꯣ ꯏꯊꯧꯕꯨꯗꯤ ꯇꯧꯔꯤꯌꯦ ꯑꯗꯨꯗ ꯃꯥꯅ ꯔꯥꯁꯤ ꯀꯪꯅ ꯉꯥꯡꯂꯤꯕꯁꯦ ꯇꯥꯅꯤꯡꯗꯕꯒꯤ ꯋꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯠꯅꯗꯅꯕ ꯑꯩꯅ ꯂꯥꯡꯐꯩ ꯆꯠꯄꯗ ꯄꯨꯔ ꯆꯠꯂꯁꯤꯔ ꯈꯪꯗꯦꯅꯦ ꯅꯪꯁꯨ ꯅꯨꯄꯤ ꯇꯥꯅꯤꯡꯗꯦꯗ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯕꯤꯅꯨ ꯊꯣꯡꯉꯣꯏꯌꯦ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯉꯣꯏꯕ ꯑꯁꯨꯛ ꯈꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣ ꯂꯪꯈꯥꯏꯒꯦ ꯆꯐꯨ ꯎꯌꯥꯟꯒꯁꯦ ꯃꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯑꯦ ꯃꯣꯏ ꯇꯥꯆꯧ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯦ ꯆꯐꯨ ꯎꯌꯥꯟꯒ ꯂꯪꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯁꯨꯃꯥꯡꯗ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤ ꯀꯔꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯇꯥꯗꯣꯏꯅꯣ ꯃꯈꯣꯏꯁꯦ ꯆꯥꯛꯇꯣ ꯈꯨꯔꯥꯇꯣꯟꯒꯤ ꯏꯗꯣꯝꯆꯥꯒ ꯑꯉꯥꯡ ꯑꯅꯤꯒꯒꯤ ꯁꯔꯨꯛꯇꯣ ꯁꯤꯗ ꯍꯥꯞꯄꯤꯔꯣ ꯍꯣꯏ ꯊꯝꯕꯥꯜ ꯁꯅꯥ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯐꯧ ꯆꯀ꯭ꯔꯤ ꯇꯛꯎ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯄꯥꯝꯗꯒꯤ ꯂꯧꯔꯨꯕ ꯇꯥꯕꯅꯤ ꯏꯄꯥꯝꯗꯒꯤ ꯂꯧꯃꯟꯗꯅꯅꯦ ꯏꯀꯥꯏꯔꯕꯅꯦ ꯑꯩꯁꯦ ꯆꯥꯎꯔꯦꯜ ꯎ ꯃꯁꯥ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯃꯥꯅ ꯎꯊꯛꯇꯒꯤ ꯀꯨꯝꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯪꯂꯛꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄꯁꯤꯗ ꯀꯗꯥꯏꯗꯅꯣ ꯅꯐꯤꯒ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏꯗꯨꯅ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯅꯪꯗꯤ ꯑꯩꯗꯤ ꯕꯤꯈ꯭ꯌꯥꯔꯤꯅꯤꯅ ꯏꯄꯥꯝꯗꯒꯤ ꯆꯦꯡ ꯅꯤꯔꯨꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯒꯤꯅꯦ ꯊꯩꯕꯣꯡ ꯆꯥꯅꯕ ꯊꯣꯡꯒꯦ ꯑꯩꯈꯣꯏꯒꯤ ꯐꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗ ꯅꯣꯏꯅ ꯄꯥꯝꯗꯒꯤ ꯆꯦꯡ ꯂꯧꯔꯨꯗꯣꯏꯅ ꯀꯔꯤꯒꯦ ꯅꯨꯄꯥ ꯅꯪ ꯑꯩꯉꯣꯟꯗꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯏꯃꯤ ꯃꯁꯤ ꯃꯁꯝꯁꯦ ꯑꯃꯨꯛꯇ ꯐꯣꯏꯒꯦꯗ ꯄꯦꯟꯅ ꯑꯌꯣ ꯁꯝ ꯐꯣꯏꯅꯣꯃꯤ ꯅꯨꯄꯤ ꯅꯪꯕꯣ ꯊꯥꯗꯣꯛꯑꯁꯦ ꯅꯈꯨꯠꯁꯦ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯗꯤ ꯐꯖꯗꯦ ꯃꯤ ꯀꯔꯤꯒꯤ ꯐꯖꯗꯕ ꯅꯁꯝꯁꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯐꯣꯏꯔꯝꯒꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯒꯦ ꯑꯌꯣ ꯊꯝꯕꯥꯜ ꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯝꯗꯨ ꯀꯅꯥꯃꯨꯛꯇꯪ ꯐꯣꯏꯔꯝꯃꯒ
ꯃꯄꯥꯝꯗ ꯆꯦꯡ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜ ꯃꯀꯣꯛ ꯏꯐꯥ ꯐꯥ ꯃꯪꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨ ꯁꯥꯟꯅꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯃꯄꯥꯗ ꯄꯥꯕꯥ ꯏꯁꯤꯡ ꯀꯜꯂꯛꯎꯔꯥ ꯑꯍꯣꯏ ꯀꯜꯂꯨ ꯏꯆꯥ ꯊꯣꯏꯕꯤ ꯍꯣꯏ ꯄꯥꯕꯥ ꯄꯥꯕꯥ ꯁꯦ ꯏꯁꯤꯡ ꯍꯥꯎꯈ꯭ꯔꯦꯗ ꯏꯆꯥꯅ ꯀꯜꯂꯛꯄ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯗꯤ ꯄꯥꯕꯥ ꯑꯩ ꯑꯃꯨꯛ ꯁꯥꯟꯅꯔꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯕ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯏꯉꯧꯕꯤꯁꯨ ꯃꯌꯨꯝꯗ ꯆꯥꯛ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄꯗ ꯃꯆꯥꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯪꯉꯛꯏ ꯀꯩꯗꯧꯔꯦ ꯅꯁꯝꯒꯗꯨꯅ ꯎꯆꯦꯛꯅ ꯃꯀꯣꯟ ꯁꯥꯔꯝꯒꯦ ꯇꯧꯔꯒ ꯄꯥꯏꯊꯣꯛꯈꯤꯕꯗꯧꯅ ꯏꯐꯥ ꯐꯥꯔꯤꯗꯨꯕ ꯆꯥꯎꯔꯦꯜ ꯆꯥꯎꯔꯦꯜ ꯃꯁꯝꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯅꯥꯟꯊꯔꯒ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯁꯝꯒꯗꯣ ꯐꯥꯔꯤꯗꯨꯕꯣ ꯏꯃꯥꯁꯨ ꯈꯪꯉꯤꯗ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯂꯕ ꯅꯄꯥꯗꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯑꯩ ꯆꯥꯛ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯀꯗꯥꯏꯗꯒꯤ ꯍꯦꯟꯖꯥꯡꯅꯣꯗ ꯏꯃꯥ ꯍꯦꯟꯖꯥꯡꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯀꯩꯗꯧꯔ ꯂꯩꯔꯤꯕ ꯆꯥꯛ ꯊꯣꯡꯗꯈꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ ꯑꯩꯅ ꯎ ꯃꯁꯥ ꯊꯥꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯆꯀ꯭ꯔꯤ ꯇꯛꯑꯒ ꯐꯧ ꯁꯨꯔꯣ ꯍꯥꯏꯔꯝꯕꯅꯤ ꯑꯩꯅ ꯇꯧꯗꯕꯒꯤ ꯁꯝ ꯐꯣꯏꯔꯝꯃꯒ ꯃꯄꯥꯝꯗꯒꯤ ꯆꯦꯡ ꯂꯧꯔꯨꯔꯤꯅ ꯆꯠꯈ꯭ꯔꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯕ ꯃꯥꯅ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯗꯅ ꯑꯩꯅ ꯄꯥꯝꯗ ꯆꯠꯇ꯭ꯔꯤꯉꯩ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯏꯃꯨꯡ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯂꯒ ꯋꯥꯏ ꯇꯩꯔꯝꯂꯕꯗꯣ ꯈꯪꯗꯦ ꯏꯃꯥ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤ ꯍꯩ ꯉꯥꯎꯅꯨ ꯅꯀꯣꯛꯀꯗꯣ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯄꯥꯝꯖꯅ ꯂꯧꯈꯤꯕ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯕꯨ ꯀꯔꯤꯒꯤ ꯀꯣꯛ ꯉꯥꯎꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯅ ꯆꯥꯕ ꯌꯥꯔꯕ꯭ꯔꯥ ꯇꯥꯅꯤꯡꯂꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤꯒꯤ ꯀ꯭ꯋꯥꯀꯨꯝ ꯌꯥꯛꯂꯕ ꯏꯁꯧ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯏꯃꯥ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯑꯃ ꯌꯥꯎꯔꯤ ꯁꯤꯕꯨ ꯑꯣꯏꯅ ꯊꯣꯛꯍꯟꯕ꯭ꯔꯣ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯗꯤ ꯅꯄꯥꯒ ꯑꯩꯒꯅ ꯊꯣꯛꯍꯟꯕꯔꯥ ꯍꯥ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯃꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯕꯥꯔꯣꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯃꯄꯥꯝꯗꯒꯤ ꯆꯦꯡ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯣ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯅꯤ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯕꯗꯨꯔꯣ ꯏꯆꯥꯅ ꯄꯥꯝꯂꯤꯁꯤꯅ ꯅꯠꯇꯦꯗ ꯏꯃꯥ ꯂꯩꯔꯥꯡ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯗꯣꯝꯆꯥ ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯆꯥꯔꯁꯦ ꯑꯗꯨꯒ ꯈꯨꯔꯥꯇꯣꯟꯒꯤ ꯆꯥꯛꯇꯨꯒ ꯄꯨꯕꯤꯈ꯭ꯔꯣ ꯏꯗꯣꯝꯆꯥꯅ ꯑꯩꯅ ꯁꯤꯗ ꯍꯥꯞꯂꯦ ꯑꯉꯥꯡ ꯑꯅꯤꯒ ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯇꯣꯟꯒꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯆꯥꯎꯔꯦꯜ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯍꯪꯂꯛꯏ ꯇꯩꯃ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯍꯥꯞꯇ꯭ꯔꯣ ꯍꯥꯏꯁꯦ ꯆꯥꯎꯔꯦꯜ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯏꯇꯩꯃꯅ ꯍꯥꯞꯇ꯭ꯔꯦ ꯅꯪꯗꯤ ꯍꯣꯔꯦꯟ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯄꯥꯝꯗꯒꯤ ꯆꯦꯡ ꯄꯨꯔꯛꯂꯒ ꯊꯣꯡꯉꯒ ꯆꯥꯃꯤꯟꯅꯔꯣ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦ ꯅꯪ ꯑꯗꯨꯅꯅꯦ ꯏꯇꯩꯃꯅ ꯍꯥꯞꯇ꯭ꯔꯕꯅꯤ ꯁꯥꯎꯅꯨꯀೋ ꯍꯌꯦꯡ ꯏꯅꯥꯎꯅ ꯅꯨꯄꯥ ꯊꯣꯛꯂꯀꯥꯟꯗ ꯏꯇꯩꯃꯅꯅꯦ ꯁꯔꯦꯡꯅ ꯆꯥꯛ ꯀꯧꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯏꯇꯩꯃꯕꯨ ꯋꯥꯔꯧꯅꯨ ꯑꯁ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯁꯨꯕ ꯁꯣꯝꯗꯅ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯃꯥꯏꯉꯧꯕꯤꯅ ꯈꯔ ꯈꯥꯡꯉꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯈꯔ ꯋꯥꯈꯤꯅꯤ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯅꯇꯨꯅ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯐꯨꯕꯤꯅꯤ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯔꯝꯃꯤꯅꯣ ꯍꯥꯏꯗꯅ ꯑꯗꯨꯅ ꯏꯆꯥꯁꯤꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯪ ꯅꯨꯄꯤꯅ ꯃꯄꯥꯝꯗꯒꯤ ꯆꯦꯡ ꯄꯨꯔꯛꯄ ꯉꯥꯏꯍꯧꯈꯣ ꯉꯁꯤꯒꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯑꯗꯨꯃꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯩ ꯀꯜꯂꯒ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜ ꯅꯨꯡꯁꯤꯔꯤꯕ꯭ꯔꯗꯣ ꯃꯁꯛꯁꯦ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤꯒ ꯃꯥꯟꯗꯦꯅꯦꯍꯦ ꯃꯥꯒꯤ ꯃꯄꯥꯁꯤꯅ ꯑꯩꯅ ꯃꯥ ꯅꯥꯎ ꯄꯨꯔꯤꯉꯩꯗ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯨꯈꯤꯕ ꯀꯅꯥꯕꯨ ꯅꯣꯛꯅꯈꯤꯕꯅꯣ ꯈꯪꯗꯦ ꯃꯤ ꯏꯅꯣꯝꯆꯥ ꯆꯥꯛ ꯏꯪꯂꯝꯃꯅꯤ ꯆꯥꯔꯨꯔꯁꯦ ꯂꯥꯛꯑꯣ ꯍꯣꯏ ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯄꯥꯝꯗꯅꯤ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯕꯨꯡ ꯏꯕꯣꯆꯧꯗꯨ ꯃꯆꯟꯗ ꯀꯟꯅ ꯉꯥꯡꯂꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯐꯧꯁꯨ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯂꯥꯞꯅ ꯆꯦꯡ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯅꯒ ꯎꯔꯒ ꯀꯔꯤꯅ ꯍꯥꯏꯅꯗꯣꯏꯅꯣ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯐꯧ ꯂꯩꯔꯁꯨ ꯆꯦꯡꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯗꯒꯤ ꯆꯦꯡ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯄꯤꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯑꯣ ꯇꯥꯆꯧ ꯑꯩ ꯆꯠꯂꯒꯦ ꯄꯤꯅꯤꯡꯗꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ ꯍꯥꯏꯕꯅꯤꯅꯦ ꯁꯨꯝꯕꯅ ꯐꯧ ꯁꯨꯕꯗꯣ ꯑꯩ ꯇꯜꯂꯤ ꯋꯥꯏꯌꯦ ꯈꯨꯠꯁꯨ ꯏꯁꯤꯡ ꯍꯥꯜꯂꯤ ꯑꯗꯨꯅ ꯁꯤꯗꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯇꯥꯆꯧꯅ ꯆꯦꯡ ꯁꯤꯡꯉꯣ ꯍꯥꯏꯔꯗꯤ ꯐꯧ ꯑꯣꯏꯅ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯩꯃꯥ ꯏꯕꯨꯡꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯆꯦꯡ ꯁꯤꯡꯉꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯇꯧꯒꯅꯨ ꯐꯠꯇꯦ ꯅꯪꯁꯦ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯕꯅꯤꯅꯦ ꯂꯩꯁꯥꯔꯤꯉꯩ ꯅꯪꯅ ꯅꯅꯤꯡ ꯅꯈꯥ ꯇꯝꯕꯗꯣ ꯇꯧꯒꯅꯨ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯑꯍꯜ ꯄꯥꯜꯂꯤꯕꯅꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯡꯉꯥꯟꯕꯒ ꯄꯥꯝꯅ ꯇꯧꯔ ꯂꯩꯔꯦ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯑꯃꯠꯇꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯁꯤꯗꯩ ꯂꯧꯕ ꯂꯥꯛꯄ ꯇꯥꯕ ꯌꯥꯔꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯅꯅꯝꯃꯅ ꯆꯦꯡ ꯄꯨꯊꯣꯔꯛꯀꯅꯤ ꯃꯗꯨ ꯄꯨꯔꯒ ꯆꯥꯛ ꯊꯣꯡꯂꯨꯔꯣ ꯍꯣꯏ ꯇꯥꯆꯧ ꯁꯅꯥ ꯆꯦꯡ ꯈꯔ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯂꯒ ꯊꯝꯕꯥꯜ ꯁꯅꯥꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯁꯦ
Sida lay de chingdo. Masi puraga thong biro ro chak to. Noi ahal di khara pai. Angang machani do chak pulam lamani. Lamning lam sarai nama. Adu inama noi ki chak le hau draba. Le hau rati ai ki da chak ki ge ba. Chak phu da khara bu di le hau wi. Nang cha gi ga cha thokro. Hoi nama cha khra gi. Moi ne moi gi thok ba. Ai cha ra di yare. Chak cha da na muk lai thok le di. Theng loi to thambal sana. Theng oi ta cho. Asi hairam du ne imong chang khri. Thambal sana manam magi matung ina du na. On thok pa gi ngang ni da ko. Ma cha ni le si phau bo khal da di. Karam ngang na dui noi khoi ba. Nong manamit amadani. Lairang da thambal sana ga du. Ayuk angan ba du da. Kan na khana re. Thambal sana na. Kari nang gumbi kari sulai tabi amana. Ay mo pala gawang ang banatik na te. Lairang susang na kumlai. Ay na kaday da nang pala gawang ang krage. Kuning kay. Kaday da pandrage. Ha? Kay ten matagi po yon bising da. Nang na ise. Nupa pubi ni hay natabla may hari siya. Inaw. Ado mo ay da buwa do. Ngang laga nukhang laba. Nga si pao da ay niya. Yung giwa amata. Lekay da putong laga ngang lagtri. Is. Kari ngang da ba? Hay da ini ni pisak na. Nang na ay na nahan ay ginupa puy hay da na. Hay na. Kari madugi jen tibi. Jaw hen da bi hanubi dusu. Kaya da ma jen tiri ni yung ni. Mana hangay niya ingon da. Nang na hayram ni hay da na. Ado bu kamay tawri no layrang. Na koy miyam lay na. Ma ginupa puwali do bukari gino na. Mana hay da na. Iche na hana hay da na. Mi na hani hek ta hay rak to na te iche. Thasadraga ne. Chalagi hek hang narusi law ne hauji. Hang narusi. Law. Asi hay na do na makoy ani. Kaithel machatam na laklami. Pisaksu mayum dagi kaithel pham mathoklak pada ngairamli. Mau ani do na hongnaraga lakpada ubada. Mi gi imong manin khara naibada. Pau henjin na tamsin gammi pisak. Narol da jen ki gatawi. Madu ubada lairang na makhut khatu na hairi. Ine pisak narol da jen ki gatawi no. Phambi yodum ine gi pot phamadu da. Pisak noksinara do na komlai. Lairang ine yom da kau ba ma lairamli. Madu lauro gi tau bani da. Sen ki gataw banati. Na khoi na bap phaman phasina kamai taw ni. Yare khangi ni. Law. Kari lai ge haibano na khoi ni bo. Ngasi di hong na ra ge hek talak mi nei da. Thambal sana makhwang me laga hairi. Ine nang na natra. Ngarang iche ni ine da. Ai na ai gi nupa phui haye na haibado. Kai no ni thambal sana. Lairang na. Hairo ni. Aseng bado hairo ni. Ai na karam kan di ine da. Thambal sana na magi nupa phui hai ki ge. Kai no ni thambal sana. Ine na haibadi. Nang na haibado na han. Kari no ine. Ai na haibado haibadi. Nang na nga na hairami do di. Nang gi nupa do lam hele na. Nang na phutha bani haidana. Hoi ni adu badi. Adu ne ine na che da haibadi. Lairang saw na hairi thambal sana da. Urabra hujik tiya. Ai na kari pau tam lam ine da. Nang na haijaram banatra. Ai ba mata manghan ba. Wathi wari wayang mang bipa mi sing sidi. Asi haram duna sakre lairang. Chaw na ngangli macha nupa chawrel da nupi warak de haiduna. Mai ngau bisu kani saw tawri. Ai na hairi basini. Ngasi gi numita ne mathong maram khang dabi. Suning dabi le kai koi papa mi nupa phu bi se. Yom sida lai ba ya roi. Chaw na nupi nang bu tap tha khone. Kari gi tap tha bano ure dana. Ai khoi lai khang na machi asi ga phau. Jinda pau da na ra ka khada bangam le. So me henji laklabadi nupa ai khoi ni phau bani pija ning la ro ye. So ba na ai khoi ni na su ba. Mana na moi na lo ba. Ya roi. Ngasi gi numita ma yom sida lai ba sung ya roi. Ai khoi su ne yeng ba ya ba yeng lak le dana. Thambal sana su halak paga mapa cha na ra duna. Manem ka tapta na khana rami. Khana ba ya ba khana ra ba mato. Ma gi nupa ga makhoi gi ka da mu khana raklami. Masi pum na makse. Nang na thok an bangak tani nupa. Kari na nupi nang mo. Aingon na muktay na rin sina. Itay mga khana ba ya ba khana ra ba mato. Imaga mo khana rin. Madugi matong aingon na mukta rin si mo. Tarag tradi kay no. Nang na nupa thok lamag apu. Ay na asok wahana lay ram kidro. Kaday da waragin ang mo. Haujik asok ko iba matamse. Nangay na siyal mana matatalo pa tawdan. Ima ba sinatalaga nung ngay nilay di ba siti? Uy, paujak riso. Ay na tay. Suba so ay na suy. Nang namatay mang bibro nung mata. Ay na piyenta magikot kara taro raso. Ay ngon na nupa pubi na haibiba. Layroy, ay yom sida layroy ye. Ima na su laybira no. Ay lay kay mang da ikay na haydo na talaban nina. Ay dyan na niya haujik ipam da. Ado, nang na napam na sakraso. Ay di ko balak loy ko. Ipay magi maral charga hingba nina. Upay layte. Laki hay raso. Noy da saura.
inamara amada thilalu moina yadragana nangna thanta lakjabata aigi wadi imana phana hairasu bazina thina chairasu khanglaga dom layu sidani haidoba nakhoigi na mase mi ataigi manem khaiga mana deni khangaba aduga ibu ithanta laqu kainaga asimasi ayoma si puraka no mi thambal sana nangbo aduda isu ngasidi khuthan batari asimasi akut ka laine mama hanubi phatabi sini inchin baso indan oigani yamasi asimasi ikoche pena puram laga ibam da sakhige asi haidu na matai manau ani do tapta na mukphunarami chanu amadi thoiba mama ga mapa ga khatnaba makhol tabada thongba da cheptharaga loni yengduna nui thoibana iche nangna nupini na imagi mi changchang aduga ina nupani na pabgi mi changchang lage tale imagi mi changchang baga adudi ibai ni onarase aina ima aduga iche na paba yaraba hayaye machin maupa ani do mapa mama ani na khatnari bado michang khaidoknaraga hainarami chanuna baba phuzilo ima da phuzilo thoibana ima phoyo baba gi masam do phoyo baba ni ma gi masam ase phoi khre ima na mu baba gi masam ase phoi khre ni baba ni ma se kupang na tha khre ni baba da kupang na tha ba da gi ma se sauri ni he na lairang na angang ani do kaurak lami chanua thoiba chak char sila o hoi ma chaubi lao he thoiba chak charu rasi ima ga baba ga di phuna cha haurasani hoi je chaurel amadi thambal sana ngasi di phajana phunarami puba sunapa oibanina chaurel na khara phukhirami aduna thambal sana sauna machani pudana mapam du satkhirami numit humni marini haujing khraba phauba koubu su chapiramde kana amatana khara sukhang sano haiduna maingau bi ngasi di machanupa da hairaklammi imagi chaurel ima wa haige munna taw nangse angang na trabani na chani gi mapa haibadu oirabani aduna ne ngasi dagi na pai khweni gi mahut chilaga pam de satuna thabak surusu pam de thariba mahi marong mayam do nangna phajjani yengshilu hoima chalo adudi ngasi dagi pam da aduga ne thabak do phajjana su ko hoibai ma chawbana hairi ado hantak numit khara ni asidi mayeng khara henkatpa maline ichase nangi dupi na phubi da bagira karino koi baji sidima amuk karim na sile tanja sida dupi boy khoina ta phuraga laigadro moina su khara phuja sanona aina khuthan bi da baduda mana naushum chauki baneba adugi waduri khangi bori nangso hoi khangi ai shumi ne kaino baje adudi lawbiru ro da nei maudo lawkhiru sida baje matam khara nungai ne laikhise ai shuma nuksiba kobuni na tathi tawning de nungbudi nungsi haibabu thambal sanase aina luna tawi mate nawangi hadakse mana nawang bi helabani na isau chudoi aduga magi chaisu khara chare isu imungse sadi su phangde hojik ma leitaba matam asidi aikhoi gi mungse kaya de nungai khana chaina yaudana nungai bagi hairuradi yam nungai adubu masina oibadi yaroine ipagi chaurel baje aisu khangi ichagi khangi haiba wahai sinani ngasi imongna nupa phobi mingthol phaglakli basisu baje ai pam chale he imaga bajiga khana bi hawro achamba wa hairuradi mai onchina bangam dana jakhre ni yengo mai ngobina nupa na nupi lu na tawbase yam phatte nupi na magi nupa bo khongya gi uphul wai phul gom khalei mama mapa oiri bai khoina su icha nupa ma thanta yawrena ke thok mok thok na thambasi su yam phalam dre bo moi baji ai khoina hinglingai matam asidi ai khoina suraga makhoi nu ngai na leishanu khanba ai khoina chathokringai moina muk yum sida jawba tanadana phunaba ha khangdre da tawrise sanama purai bagi manakta sanglak hairi kamai tawdoino ai khoi thambal sana sibo kaidorge mana moina pa mayum gi mi mata lawba lakte hojik phawba mana lakpa namita yumdugi mi yamba loina khandarame haibani adura kanana lawba lakpidoino masana mara leijaraga adu oiragana aikhoi ani na thilurase haibro karigino nangna thambal sana makhang tin thinangai basina kamaya doino moganingol ka leiminaba yengone mani yum sida leiba numitagi aigi mateng amata pangsilakpa yawbro aisu koina sum leisilaglabadi nungsiraktre pungkha kharakli tumin layudasana leiba yarui wakhalamadi khalau nangsu mani yum sida leidoi oiragana
ꯑꯩ ꯏꯄꯥꯝꯗ ꯍꯟꯈꯤꯒꯦ ꯀꯔꯤ ꯅꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯅꯣꯏꯅ ꯍꯦꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯏꯄꯥꯝꯗ ꯍꯦꯛ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯣꯏꯒꯤ ꯅꯄꯥꯝꯗꯨꯕꯨ ꯃꯅꯤ ꯊꯣꯛꯄ꯭ꯔꯣ ꯍꯥ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯖꯕ꯭ꯔꯣ ꯅꯣꯏ ꯑꯩ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯒꯦꯀꯣ ꯅꯣꯏꯅ ꯑꯄꯥꯝꯕ ꯄꯪꯇꯧ ꯇꯧꯔꯛꯀꯅꯨ ꯑꯄꯥꯝꯕ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯗꯤ ꯃꯇꯦꯡ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯗꯨꯁꯨ ꯄꯥꯡꯗꯦ ꯃꯥꯒꯤ ꯀꯥꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯕꯁꯤ ꯃꯉꯥꯏꯅꯦ ꯑꯁ ꯁꯅꯥ ꯑꯩꯅ ꯉꯥꯡꯒꯅꯨ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗꯅꯣ ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯝꯃꯒ ꯃꯕꯨꯡꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯍꯧ ꯊꯥꯔꯒ ꯆꯦꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯝꯃꯤ ꯑꯣ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯄꯥꯝꯅꯤ ꯈꯟꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯔꯝꯗ꯭ꯔꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯥꯗꯨꯅ ꯍꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯏꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯩ ꯆꯪꯕ ꯉꯝꯗꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯥꯝ ꯊꯝꯕꯥꯜ ꯁꯅꯥ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯂꯥꯛꯂꯗꯤ ꯌꯨꯝꯗ ꯀꯣꯛ ꯆꯪꯉꯛꯎꯗꯅ ꯊꯣꯡꯒꯥꯜꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯊꯝꯕꯥꯜ ꯁꯅꯥ ꯂꯩꯔꯥꯝꯒꯤ ꯃꯐꯝꯗ ꯏꯀꯥꯏꯔꯝꯃꯤ ꯃꯥꯅ ꯇꯧꯈꯤꯕ ꯑꯍꯦꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎ ꯆꯪꯉꯛꯑꯣ ꯌꯨꯝꯗ ꯏꯆꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯈꯤꯕ꯭ꯔꯣ ꯌꯨꯝꯗ ꯂꯩꯔꯝꯂꯣꯏꯌꯦ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯟꯕꯨꯗꯤ ꯍꯜꯂꯛꯑꯅꯤ ꯅꯍꯥꯟꯈꯩ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯌꯧꯔꯦ ꯑꯗꯣ ꯆꯪꯉꯣ ꯏꯃꯨꯡꯗ ꯈꯨꯔꯥꯇꯣꯟꯒ ꯏꯗꯣꯝꯆꯥꯒ ꯂꯩꯕꯅꯤ ꯏꯆꯦ ꯑꯩꯅ ꯇꯧꯔꯨꯕ ꯑꯔꯥꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯗ ꯑꯩ ꯏꯃꯨꯡ ꯆꯪꯗꯧꯒ ꯏꯀꯥꯏꯔꯦꯗ ꯏꯀꯥꯏꯔꯨꯅꯨ ꯏꯅꯥꯎꯁꯤꯗꯤ ꯏꯅꯥꯎꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯥꯛꯄꯁꯤ ꯏꯆꯦꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ ꯏꯆꯦꯅ ꯍꯔꯥꯎꯔꯤꯕ ꯑꯁꯤꯗꯒꯤꯗꯤ ꯈꯨꯔꯥꯇꯣꯟ ꯏꯗꯣꯝꯆꯥ ꯆꯥꯎꯔꯦꯜ ꯑꯉꯥꯡ ꯑꯅꯤ ꯃꯈꯣꯏꯅꯤ ꯍꯦꯟꯅ ꯍꯔꯥꯎꯖꯗꯣꯏꯅꯤ ꯆꯥꯎꯕꯁꯨ ꯃꯃꯧ ꯍꯜꯂꯛꯄ ꯎꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯏꯃꯧꯁꯦ ꯍꯜꯂꯛꯂ ꯃꯥꯜꯂꯤꯅꯦ ꯃꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯌꯨꯝ ꯆꯪꯕ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯀꯧꯁꯤꯟꯕꯤꯌꯨꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯃꯣꯏꯕꯥꯁꯦ ꯀꯧꯕꯁꯨ ꯆꯠꯇꯅ ꯃꯊꯟꯇ ꯂꯥꯛꯂꯤꯁꯤꯕꯣ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏ ꯀꯧꯅꯔꯨꯗ꯭ꯔꯁꯨ ꯃꯊꯟꯇ ꯂꯥꯛꯂꯤꯁꯦ ꯐꯠꯇ꯭ꯔꯣ ꯐꯕꯗꯤ ꯐꯕ ꯑꯗ ꯌꯥꯔꯦ ꯀꯧꯁꯤꯟꯕꯤꯌꯨꯔ ꯆꯠꯂꯣ ꯏꯃꯧꯁꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯃꯆꯦꯅ ꯌꯨꯝ ꯆꯪꯉꯨ ꯍꯥꯏꯕ ꯐꯥꯎ ꯆꯪꯕ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯍꯣꯏ ꯑꯩ ꯀꯧꯁꯤꯜꯂꯨꯔꯒꯦ ꯊꯝꯕꯥꯜ ꯁꯅꯥꯎ ꯅꯪꯕꯨ ꯍꯜꯂꯛꯂꯕꯗꯤ ꯌꯨꯝꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯥꯟꯗꯦꯁꯦ ꯏꯃꯧ ꯂꯥꯟꯗꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯥꯜꯂꯤꯕꯅꯤ ꯅꯈꯣꯏꯅ ꯁꯣꯏꯕ ꯑꯁꯤꯗ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯃꯃꯥꯅ ꯋꯥꯏꯒ ꯇꯩꯔꯒ ꯂꯩꯔꯝꯕꯗꯨꯗ ꯆꯅꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪ ꯂꯥꯛꯑꯕꯣ ꯊꯝꯕꯥꯜ ꯁꯅꯥ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯗ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯂꯥꯛꯂꯦ ꯈꯔꯒ ꯀꯨꯏꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯃꯥ ꯃꯈꯣꯏꯗ ꯏꯃꯥ ꯅꯪ ꯂꯩꯇꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ ꯈꯪꯕ꯭ꯔꯥ ꯈꯠꯁꯨ ꯈꯠꯅꯗ꯭ꯔꯦꯗꯣ ꯆꯥꯛꯁꯨ ꯏꯕꯦꯟꯅ ꯊꯣꯡꯂꯒ ꯃꯇꯝ ꯆꯥꯅ ꯆꯥꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯐꯨꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯥꯁꯦ ꯗꯨꯞ ꯂꯥꯎꯅ ꯅꯣꯏꯈꯠꯂꯛꯑꯦ ꯆꯥꯊꯣꯏꯕꯤ ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯁꯧꯁꯨ ꯂꯥꯡꯂꯔꯣꯏ ꯅꯣꯏ ꯄꯥꯕꯁꯨ ꯐꯨꯔꯔꯣꯏ ꯊꯣꯏꯕꯅ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯉꯁꯤꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯀோ ꯐꯨꯅꯗ꯭ꯔꯗꯤ ꯑꯗꯨꯒꯅꯤ ꯏꯃꯥ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯅꯨꯄꯥ ꯐꯨꯕꯤꯁꯨ ꯍꯥꯏꯅꯍꯜꯂꯅꯨꯀꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯕ ꯆꯥꯎꯔꯦꯜꯅ ꯆꯩꯔꯛꯏ ꯃꯆꯥꯅꯤꯗ ꯌꯥꯔꯦ ꯍꯩꯄꯥꯅꯤ ꯏꯃꯨꯡ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯅꯃꯥꯁꯤ ꯏꯀꯥꯏꯃꯟꯗꯅ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯑꯁꯤ ꯁꯨꯝ ꯅꯛꯁꯤꯟꯕꯗ ꯁꯤꯕ ꯇꯥꯔꯦ ꯍꯣꯏ ꯄꯥꯕ